ꯃꯃꯥ ꯅꯪ ꯂꯩꯇꯕ ꯃꯐꯝꯗ ꯑꯩ ꯆꯪꯅꯤꯡꯗꯤꯌꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯑꯩ ꯌꯨꯝꯁꯦ ꯆꯪꯂꯕꯅꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯁꯨ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯃꯃꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤꯀꯣ ꯈꯔꯗꯁꯨ ꯑꯁ ꯂꯣꯏ ꯆꯈꯥꯏꯔꯝꯃꯦꯗꯅ ꯁꯤꯗꯤ ꯇꯦꯕꯜꯒꯁꯦ ꯂꯣꯏ ꯊꯨꯒꯥꯏꯔꯝꯃꯦꯅꯦ ꯁꯤꯗꯤ ꯑꯁ ꯊꯕꯛꯅꯒ ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯑꯁ ꯉꯝꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯨ ꯑꯩ ꯌꯥꯝ ꯋꯥꯔꯦꯗ ꯑꯩ ꯋꯥꯔꯦ ꯍꯥꯏꯕꯁꯨ ꯐꯠꯇꯦ ꯀꯩꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯃꯃꯥ ꯅꯪ ꯂꯩꯖꯔꯝꯂꯕꯗꯤꯀꯣ ꯅꯆꯥꯁꯤꯡꯁꯦ ꯅꯪꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯝꯒꯗꯕꯅꯤ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯊꯟꯇꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯃꯃꯥ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯨꯁꯤꯔ ꯈꯪꯗꯦꯗ ꯃꯃꯥ ꯄꯥꯕꯨꯡ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯑꯁ ꯄꯥꯕꯨꯡ ꯂꯥꯛꯄ ꯉꯥꯏꯕꯗꯅꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯗ꯭ꯔꯕꯅꯦ ꯑꯗꯨꯒ ꯅꯥꯎꯕꯅꯅꯦ ꯀꯩꯅꯣ ꯂꯩꯌꯨ ꯌꯥꯗꯦꯅ ꯕꯕꯥꯅ ꯂꯩꯌꯨ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤꯅꯦ ꯆꯧꯀꯤꯒꯥꯁꯦ ꯂꯣꯏ ꯊꯨꯒꯥꯏꯔꯝꯃꯤꯅꯦ ꯇꯨ ꯂꯣꯏꯔꯦ ꯆꯈꯥꯏꯕꯗ ꯂꯣꯏꯅꯃꯛ ꯐꯛꯀꯥꯏꯔꯝꯃꯕꯅꯦ ꯎꯄꯨꯒꯥꯁꯦ ꯊꯣꯏ ꯅꯪ ꯐꯅꯌꯥꯝꯁꯨ ꯆꯥꯎꯔꯦ ꯅꯪꯕꯨ ꯏꯄꯥꯏ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯉꯨꯅꯦ ꯅꯪꯕꯨ ꯅꯃꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯆꯥꯛꯇꯣ ꯅꯪ ꯈꯔ ꯊꯣꯡꯗꯣꯛꯎꯔꯗꯅ ꯏꯄꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯗꯤꯅꯦ ꯑꯣꯐꯤꯁꯥꯔꯒꯤ ꯊꯕꯛ ꯈꯔ ꯍꯦꯟꯅ ꯁꯨꯔꯨꯕꯒꯤ ꯏꯄꯥꯁꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯒ ꯅꯥꯎꯕꯅ ꯁꯨꯃꯥꯏꯅ ꯆꯈꯥꯏꯔꯦ ꯈꯣꯠꯂꯦꯅ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯪ ꯃꯆꯦ ꯅꯠꯇ꯭ꯔꯣ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯕꯕꯥ ꯂꯥꯛꯑꯒ ꯆꯩꯅꯤ ꯈꯣꯠꯀꯅꯤꯅ ꯈꯔ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯥꯎ ꯆꯥꯎꯔꯅꯤꯅꯦ ꯅꯪꯁꯨꯅꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦꯗ ꯑꯩ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯅꯣꯏ ꯑꯅꯤꯁꯦ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯉꯝꯖꯔꯣꯏ ꯄꯥꯕꯨꯡ ꯑꯗꯨꯝ ꯊꯣꯡꯉꯨ ꯅꯥꯎꯕꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯄꯥꯕꯨꯡꯅ ꯄꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯈꯥꯝꯃꯁꯨꯅꯦ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯅ ꯑꯩ ꯈꯥꯝꯗ꯭ꯔꯕꯅꯤ ꯄꯥꯕꯨꯡꯁꯨꯅꯦ ꯐꯠꯃꯟꯗꯦ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯩꯝꯇ ꯍꯦꯛ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯊꯣꯏ ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎꯅꯦ ꯑꯐ ꯐꯠꯇ ꯃꯁꯛꯈꯔ ꯈꯪꯉꯨꯅꯦ ꯅꯈꯣꯏꯅ ꯄꯥꯝꯃꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯄꯥꯝꯃꯤꯕꯁꯤ ꯅꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯒꯦ ꯌꯥꯗ꯭ꯔꯒꯅ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯤꯔꯥꯕ ꯅꯃꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯌꯥꯝꯅ ꯅꯅꯤꯡ ꯇꯝꯃꯕꯅꯤꯀꯣ ꯅꯈꯣꯏ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ ꯌꯥꯔꯦ ꯄꯥꯕꯨꯡ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤꯀꯣ ꯄꯥꯕꯨꯡ ꯑꯩꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ ꯑꯩꯒꯤ ꯋꯥ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯇꯥꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯐꯔꯦ ꯑꯁ ꯑꯩ ꯀꯣꯔꯤꯌꯥꯟ ꯁꯦꯔꯤꯌꯦꯜ ꯌꯦꯡꯕꯒꯤ ꯄꯨꯡ ꯃꯇꯝ ꯇꯥꯁꯤꯜꯂꯦ ꯄꯥꯕꯨꯡ ꯑꯩ ꯆꯪꯉꯦꯀꯣ ꯄꯥꯕꯨꯡ ꯆꯥꯛꯇꯣꯈꯔ ꯊꯨꯅ ꯊꯣꯡꯕꯤꯔꯛꯑꯣꯀꯣ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯈꯥꯡꯗꯣꯏꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯀꯗꯥꯏꯗ ꯆꯠꯂꯣꯏꯅꯣ ꯅꯥꯎꯕ ꯀꯩꯒꯤꯅꯣ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤ ꯅꯪꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯤꯅꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯁꯥꯎꯔꯒ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯄꯥꯕꯨꯡꯗ ꯕꯥꯏꯛ ꯑꯃꯈꯛꯇꯪ ꯂꯩꯕꯤꯌꯨꯅ ꯍꯥꯏꯕꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯗꯤꯀꯣ ꯄꯥꯕꯨꯡ ꯁꯤꯒꯤ ꯀꯥꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯊꯨꯒꯥꯏꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯗꯤꯀꯣ ꯌꯨꯝꯁꯤ ꯐꯥꯎꯕꯅꯦ ꯃꯩ ꯊꯥꯗꯣꯛꯇꯣꯏꯅꯦ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯝ니 ꯅꯥꯎꯕ ꯑꯩꯅꯅꯦ ꯐꯨꯗꯕꯅꯤ ꯅꯪ ꯌꯨꯝꯗꯣ ꯃꯩ ꯊꯥꯗꯣꯛꯑꯗꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯆꯩ ꯌꯥꯝ ꯋꯥꯠꯂꯝꯃꯤ ꯀꯔꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯀꯥꯗ꯭ꯔꯤꯕ ꯅꯪꯅ ꯀꯔꯤ ꯇꯧꯕꯒꯤ ꯕꯥꯏꯛ ꯂꯩꯗꯣꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯣꯠꯅꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯟꯅ ꯇꯝꯒꯗꯕ ꯃꯇꯝꯁꯤꯗ ꯀꯩꯗꯧꯕꯩ ꯕꯥꯏꯛꯅꯣ ꯂꯩꯔꯣꯏ ꯄꯩꯁꯥꯒ ꯂꯩꯇꯦ ꯄꯥꯕꯨꯡ ꯅꯪ ꯑꯩꯒꯤ ꯏꯄꯥ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯃꯆꯥ ꯑꯩꯒꯤ ꯂꯩꯕꯤꯔꯝꯒꯗꯕꯅꯤ ꯄꯥꯕꯨꯡ ꯅꯪ ꯑꯩ ꯏꯄꯥ ꯁꯨꯡꯅꯠ ꯅꯠꯇꯦ ꯅꯪ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯅꯪ ꯍꯩ ꯁ꯭ꯋꯥꯏꯗꯅꯦ ꯀꯞꯁꯤꯟꯅꯒꯅꯨ ꯆꯠꯂꯣ ꯍꯣꯝꯋꯥꯔꯛ ꯇꯧꯔꯨꯖꯣ ꯍꯣꯔꯦꯟꯒꯤ ꯇꯨꯏꯁꯟꯒꯤ ꯀꯩ ꯀꯥꯟꯗꯕꯗ ꯅꯣꯏ ꯑꯩ ꯌꯥꯝ ꯋꯥꯔꯕꯖꯥꯠꯅꯤ ꯅꯣꯏ ꯉꯥꯡꯅꯕꯗꯣ ꯆꯠꯂꯣ
ꯇꯨꯏꯁꯟꯒ ꯑꯝꯇ ꯆꯠꯂꯣꯏ ꯇꯨꯏꯁꯟꯒ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯈꯖꯤꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯑꯩ ꯑꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏꯗꯕꯅꯤꯀꯣ ꯑꯩꯁꯦ ꯃꯃꯥ ꯅꯪ ꯂꯩꯔꯤꯉꯩꯗꯗꯤ ꯏꯃꯨꯡ ꯑꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯗꯒꯤ ꯏꯆꯥ ꯑꯅꯤ ꯂꯧꯅꯕꯒꯤꯁꯨ ꯑꯩꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯏꯁꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩ ꯑꯩ ꯃꯈꯣꯏꯁꯦ ꯃꯥꯡꯍꯟꯕꯗꯤ ꯌꯥꯗꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯥꯅꯤꯅ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯇꯕ ꯌꯥꯗꯦ ꯏꯕꯣꯆꯧꯕꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯆꯥ ꯑꯅꯤꯕꯨ ꯋꯥꯔꯛꯍꯟꯒꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯃꯈꯛ ꯊꯤꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤꯁꯤꯒꯤ ꯈꯜꯂꯒ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯊꯕꯥ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯅꯪꯕꯨꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯣꯏ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯑꯃꯨꯛꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯅꯥꯎꯌꯣꯛ ꯅꯀꯣꯟꯕꯤꯌꯨ ꯇꯥꯃꯣ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯥꯃꯣ ꯊꯦꯡꯅꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯇꯥꯃꯣꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯔꯤꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯏꯈꯨꯔꯥꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯕꯨ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯇꯥꯃꯣ ꯊꯦꯡꯅꯗꯨꯅ ꯇꯥꯃꯣꯅ ꯃꯗꯨꯗꯒꯤ ꯀꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯈꯩ ꯇꯥꯃꯣꯒꯤꯗꯃꯛ ꯀꯠꯊꯣꯛꯆꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯄꯨꯟꯁꯤꯁꯦ ꯇꯥꯃꯣ ꯑꯩꯕꯨꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯅꯨꯀꯣ ꯇꯥꯃꯣꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯒꯦꯀꯣ ꯊꯕꯥ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯆꯤꯡꯅꯒꯅꯨ ꯑꯩꯅ ꯅꯪꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅꯅꯦ ꯊꯥꯗꯣꯛꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯁꯤꯕꯨꯁꯨ ꯅꯪꯅ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤꯌꯨꯀꯣ ꯇꯥꯃꯣ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩꯗꯤ ꯇꯥꯃꯣ ꯑꯃꯗꯤ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯊꯥꯖꯩꯗ ꯑꯗꯣ ꯑꯩꯒꯤ ꯊꯥꯖꯕꯁꯨ ꯅꯪꯅ ꯃꯥꯡꯍꯟꯒꯅꯨ ꯅꯪꯒꯤ ꯊꯥꯖꯕꯁꯨ ꯑꯩꯅ ꯃꯥꯡꯍꯜꯂꯣꯏ ꯑꯗꯣ ꯐꯔꯦꯁꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯗꯣꯏꯅꯤꯅ ꯉꯁꯤꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯂꯩꯈꯤꯁꯦ ꯑꯗꯨꯒ ꯏꯆꯥ ꯑꯅꯤꯗꯨꯒ ꯇꯧꯔꯒ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯅꯕ ꯊꯕꯥ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯄꯥꯡꯒꯜ ꯂꯩꯍꯧꯗ꯭ꯔꯕꯅꯦ ꯑꯗꯣ ꯅꯪꯅꯅꯦ ꯈꯜꯂꯛꯑꯣ ꯈꯔ ꯊꯣꯡꯕ ꯊꯥꯛꯄ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯄꯥꯡꯒꯜ ꯂꯩꯍꯧꯗ꯭ꯔꯕꯅꯦ ꯌꯦꯡꯉꯣ ꯅꯪꯅ ꯂꯩꯕ ꯌꯥꯕꯈꯩꯗꯣ ꯀꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯒꯦ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯉꯛꯑꯒꯦ ꯑꯗꯨꯒ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯇꯥꯃꯣ ꯁꯤꯗ ꯁꯨꯝ ꯂꯩꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯑꯩ ꯀꯩꯀꯩꯅꯣ ꯈꯔ ꯈꯜꯂꯨꯈꯤꯒꯦ ꯂꯩꯕ ꯌꯥꯕꯈꯩꯗꯣ ꯍꯣꯏ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯈꯜꯂꯨꯔꯣ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩꯈꯩꯗꯣ ꯐꯖꯅꯗꯤ ꯂꯩꯍꯧꯗ꯭ꯔꯕꯅꯤꯅꯦ ꯐꯔꯦ ꯊꯕꯥꯅ ꯊꯣꯛꯄ ꯃꯥꯏ ꯈꯟꯖꯔꯅꯤꯗ ꯊꯕꯥꯒꯤ ꯄꯨꯛꯆꯦꯜ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯙꯔꯃ ꯍꯣꯡꯗ ꯂꯣꯟꯆꯠ ꯑꯃꯠꯇ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯅ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯁꯝꯒ ꯑꯃꯨꯛ ꯐꯣꯏꯅꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯐꯔꯦꯁꯦ ꯊꯣꯛꯄ ꯑꯃ ꯂꯥꯛꯑꯅꯤ ꯇꯥꯃꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯅꯝꯕꯅꯗꯤ ꯂꯣꯏꯅ ꯈꯜꯂꯦ ꯑꯩꯅ ꯑꯋꯥꯠꯄꯁꯦ ꯏꯔꯩ ꯂꯩꯇ꯭ꯔꯕꯗꯤ ꯃꯥꯜꯂꯦ ꯇꯥꯃꯣ ꯍꯣ ꯐꯔꯦ ꯃꯥꯏꯅ ꯁꯨꯖꯔꯝꯃꯅꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯩꯁꯥ ꯄꯤꯔꯝꯃꯒꯦ ꯑꯗꯨꯒ ꯍꯜꯂꯁꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯊꯕꯥ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯗꯣꯏꯁꯦ ꯍꯩꯅꯒꯗ꯭ꯔꯥꯕꯨ ꯈꯪꯗꯦꯅꯦ ꯏꯆꯥ ꯑꯅꯤꯗꯨꯅ ꯇꯧꯔꯝꯗꯣꯏꯁꯦ ꯌꯨꯝꯗ ꯀꯥꯗꯨꯃ ꯄꯨꯡꯆꯥꯏꯅꯤ ꯆꯥꯏꯔꯝꯗꯣꯏꯁꯦ ꯂꯣꯏꯁꯟꯅꯤꯒ ꯈꯪꯄꯣꯟꯇꯦ ꯃꯣꯏ ꯃꯄꯥ ꯑꯩꯉꯣꯟꯗꯒꯁꯦ ꯊꯧꯗꯥꯜꯂꯤ ꯄꯣꯠꯅꯤꯗ ꯆꯥꯛ ꯂꯥꯝꯃꯤꯒ ꯆꯥꯛ ꯊꯣꯡꯉꯨꯒ ꯁꯤꯠꯆꯜꯂꯨꯒ ꯑꯁ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯅ ꯂꯣꯏꯅꯅꯤ ꯇꯧꯔꯤꯁꯦ ꯊꯕꯛꯈꯩꯁꯦ ꯃꯣꯏ ꯑꯝꯇ ꯌꯥꯎꯕꯤ ꯄꯣꯟꯇꯦ ꯌꯨꯝꯒꯤ ꯊꯕꯛꯁꯤꯃ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯔꯕꯅꯤ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯇꯥꯃꯣꯁꯦ ꯆꯥꯛ ꯊꯣꯡꯕꯒ ꯑꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯈꯟꯕꯤꯔꯨꯔꯅꯨꯗ ꯑꯩ ꯂꯥꯛꯑꯁꯤꯗꯤ ꯏꯆꯥ ꯑꯅꯤꯁꯨ ꯑꯩꯅ ꯐꯖꯅ ꯊꯦꯝꯃꯒ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯣꯏꯅꯔꯒ ꯂꯣꯏꯔꯦꯗ ꯃꯔꯥꯏꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤꯗ ꯃꯣꯏꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯅꯦ ꯊꯕꯥ
ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯑꯩꯁꯨ ꯈꯔꯗꯤ ꯋꯥꯕ ꯐꯔꯅꯤ ꯈꯜꯂꯦ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯏꯆꯥ ꯑꯅꯤꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯐꯨꯒꯦꯔꯥ ꯆꯩꯒꯦꯔꯥ ꯐꯅꯕ ꯅꯪ ꯑꯗꯨꯝ ꯋꯥꯔꯛꯎ ꯊꯕꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯌꯨꯝ ꯌꯧꯕꯒ ꯈꯪꯍꯧꯗꯦꯅꯦꯁꯦ ꯌꯨꯝ ꯌꯧꯔꯦ ꯀꯨꯝꯃꯁꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯥꯏꯔꯛꯑꯣ ꯆꯤꯊ ꯅꯥꯟꯊꯍꯧꯅꯤ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯣꯏ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯃꯩ ꯑꯣꯛꯅꯕ ꯆꯦꯒ ꯈꯕꯔꯒꯁꯨ ꯄꯥꯏꯔꯛꯎ ꯄꯥꯕꯨꯡ ꯆꯦꯒ ꯃꯩꯈꯦꯠꯀꯁꯨ ꯂꯩꯔꯦ ꯀꯅꯥ ꯃꯩ ꯑꯣꯛꯇꯣꯏꯅꯣ ꯑꯦ ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯅ ꯄꯥꯕꯨꯡ ꯀꯅꯥꯅꯣ ꯁꯤꯕꯣ ꯅꯃꯥꯅꯤꯅꯦ ꯅꯃꯥꯇꯣꯟꯅꯤꯅꯦ ꯅꯪꯕꯣ ꯆꯦꯗꯣ ꯃꯩ ꯊꯥꯔꯒ ꯑꯝꯇ ꯃꯩꯗꯣ ꯑꯝꯇ ꯑꯣꯛꯎꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯏꯄꯥꯅꯅꯦ ꯅꯈꯣꯏꯒꯤꯁꯨ ꯌꯦꯡꯁꯤꯟꯅꯕ ꯌꯨꯝ ꯀꯩꯁꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅꯅꯦ ꯅꯃꯥꯁꯦ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ ꯏꯄꯥꯕꯨꯅꯦ ꯋꯥꯔꯧꯒꯅꯨꯀꯣ ꯏꯄꯥꯁꯨ ꯉꯝꯗ꯭ꯔꯦ ꯑꯣꯐꯤꯁꯀꯤꯕꯨ ꯍꯣꯠꯅꯕꯅꯦ ꯀꯩꯅꯦ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯅꯈꯣꯏꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯃꯥꯇꯣꯟꯁꯦ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ ꯅꯃꯥꯗ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯒꯅꯨꯀꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯕꯨꯡ ꯅꯨꯄꯤ ꯑꯇꯣꯝꯕꯤꯔꯣ ꯄꯨꯔꯛꯏꯁꯦ ꯀꯩꯅꯣ ꯄꯥꯕꯨꯡ ꯅꯪꯅ ꯇꯧꯔꯛꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯈꯟꯕꯤꯗ꯭ꯔꯕꯣ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯣ ꯀꯩꯗꯧꯕꯒꯤ ꯏꯃꯥꯇꯣꯟ ꯄꯨꯔꯛꯏꯅꯣ ꯄꯥꯕꯨꯡ ꯃꯩꯒꯥꯁꯦ ꯅꯪ ꯑꯣꯛꯆꯍꯧꯔꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯏꯃꯨꯡꯗ ꯏꯆꯥꯇꯣꯝꯕꯤ ꯏꯄꯥꯅ ꯉꯁꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇꯅꯤꯅꯦ ꯅꯪ ꯏꯄꯥꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯅꯦ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯥꯡꯕ ꯇꯥꯔꯤ ꯈꯟꯗꯨꯅ ꯅꯃꯥꯁꯦ ꯄꯨꯔꯛꯄꯅꯤ ꯑꯣ ꯃꯄꯥ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯒ ꯌꯥꯝꯅ ꯋꯥꯔꯧꯅ ꯆꯪꯈ꯭ꯔꯦꯅꯦ ꯁꯦ ꯇꯥꯃꯣ ꯀꯩꯝꯇ ꯈꯟꯒꯅꯨ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯇꯧꯒꯦ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯈꯜꯂꯤꯕꯅꯤ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯐꯖꯅ ꯊꯦꯝꯂꯒ ꯂꯣꯏꯔꯁꯦ ꯇꯥꯃꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯈꯟꯒꯅꯨ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯃꯈꯣꯏꯒꯤꯗꯃꯛꯅꯤ ꯊꯕꯥ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩ ꯑꯗꯣ ꯅꯪꯅ ꯃꯃꯥ ꯁꯛꯅ ꯑꯃꯨꯛꯇ ꯆꯤꯈꯣꯟ ꯂꯧꯈꯣꯟꯕꯤꯗꯨꯅ ꯏꯆꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯟꯕꯤꯌꯨꯀꯣ ꯑꯗꯣ ꯊꯕꯥ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯇꯧꯗ ꯅꯍꯥꯛ ꯄꯨꯛꯅꯤꯡ ꯑꯣꯟꯒꯅꯨꯀꯣ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯅꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯊꯕꯥ ꯁꯥꯎꯗꯦꯗ ꯇꯥꯃꯣ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕꯅꯤꯗ ꯍꯌꯦꯡ ꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯒꯅꯦ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯀꯥꯏꯅꯒꯅꯦ ꯍꯥꯏꯔꯛꯈꯤꯗꯣꯏ ꯄꯣꯠꯅꯤꯗ ꯊꯕꯥ ꯅꯍꯥꯛ ꯄꯨꯛꯅꯤꯡ ꯑꯣꯟꯗꯨꯅ ꯑꯩ ꯑꯃꯗꯤ ꯏꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯀꯦ ꯈꯟꯒꯅꯨꯀꯣ ꯑꯩ ꯅꯍꯥꯛꯄꯨꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯂꯣꯏꯌꯦ ꯊꯕꯥ ꯇꯥꯃꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯌꯥꯝꯕ ꯈꯜꯂꯒ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯇꯥꯃꯣ ꯌꯥꯔꯤꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯟꯕꯤꯔꯨꯔꯅꯨꯗ ꯏꯃꯥ ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯏꯃꯥ ꯅꯍꯥꯛ ꯂꯩꯔꯝꯂꯕꯗꯤ ꯄꯥꯕꯨꯡꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯔꯛꯂꯤꯕꯁꯦ ꯄꯨꯔꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯏꯃꯥ ꯊꯣꯏ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ ꯅꯪ ꯉꯥꯎꯕꯁꯨꯅꯦ ꯄꯥꯕꯨꯡꯅꯅꯦ ꯇꯨꯏꯁꯟ ꯐꯝꯃꯦ ꯂꯧꯕ ꯆꯠꯈ꯭ꯔꯕꯅꯦ ꯌꯧꯔꯛꯑꯅꯤꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩ ꯀꯥꯗ ꯀꯩꯗꯧꯕꯩ ꯆꯪꯉꯛꯏꯅꯣ ꯇꯣꯡꯉꯝꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯆꯥꯊꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯏꯃꯥꯗ ꯍꯥꯏꯒꯅꯨ ꯏꯃꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕꯤꯒꯗꯧꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯊꯕꯥꯇꯣꯟ ꯐꯤꯂꯝꯗ ꯊꯕꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯗꯣ ꯒꯣꯀꯨꯜꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯒꯣꯀꯨꯜ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯆꯥꯊꯣꯏ ꯑꯩꯗꯤ ꯊꯕꯥꯇꯣꯟ ꯐꯤꯂꯝꯒꯤ ꯊꯕꯥꯗꯣ ꯑꯗꯨꯅꯤ ꯈꯜꯂꯒ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎꯁꯦ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯁꯥꯎꯐꯝꯕꯨꯗꯤ ꯊꯣꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯅꯈꯣꯏꯒꯤꯗꯃꯛ ꯈꯜꯂꯒ ꯄꯨꯟꯁꯤꯁꯦ ꯍꯤꯡꯂꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯏꯃꯥꯅ ꯅꯈꯣꯏꯁꯦ ꯁꯦꯟꯅꯔꯒꯦ ꯈꯟꯗꯨꯅꯅꯦ ꯂꯥꯛꯄꯅꯤꯗ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯃꯠꯇ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯕꯒꯦ ꯅꯪꯒꯤ ꯇꯥꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯌꯥꯝ ꯊꯨꯅꯅꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯏ ꯆꯥꯛ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯇꯣꯡꯉꯝꯕꯤ
ꯄꯥꯕꯨꯡ ꯑꯩꯒꯤ ꯂꯦꯈꯥꯎꯗꯣ ꯒꯥꯔꯤꯗ ꯌꯥꯍꯧꯔꯝꯃꯅꯦꯕ ꯑꯗꯣ ꯄꯥꯕꯨꯡ ꯂꯧꯁꯟꯕꯤꯔꯨꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦꯕ ꯑꯩ ꯆꯥꯛꯈꯨꯝꯃꯥꯡ ꯆꯪꯉꯝꯃꯒꯦꯀꯣ ꯄꯥꯕꯨꯡ ꯍꯩꯃꯥ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯃꯁꯥꯒꯤ ꯂꯩꯈꯥꯎꯕꯨ ꯑꯩꯉꯣꯟꯗ ꯄꯨꯁꯜꯂꯣ ꯍꯥꯏꯁꯤꯕꯨ ꯃꯁꯤꯕꯨ ꯍꯣ ꯆꯪꯉꯣ ꯏꯄꯥ ꯄꯨꯁꯜꯂꯛꯑꯒꯦ 이붕어 ꯅꯪꯕꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯂꯕ꯭ꯔꯣ ꯁꯦ 이마나 ꯊꯤꯔꯒ ꯊꯝꯂꯕꯅꯦ ꯉꯥ ꯊꯣꯡꯕꯅꯦ ꯑꯦ ꯀꯅꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯏꯃꯥ ꯀꯥꯏꯅ ꯇꯧꯔꯛꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯂꯩꯇꯤꯌꯦ ꯑꯗꯣ ꯅꯥꯎꯕ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯏꯃꯥ ꯑꯣꯏꯔꯗꯕꯅꯦ ꯏꯆꯥꯒꯤ ꯀꯔꯤꯝꯇ ꯍꯦꯛ ꯋꯥꯠꯍꯜꯂꯣꯏ ꯏꯃꯥꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯤꯕꯨ ꯀꯤꯖꯩꯗ ꯆꯥꯛꯈꯨꯝꯗ ꯉꯥꯒ ꯊꯣꯡꯂꯒ ꯏꯃꯥꯅꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯆꯥꯛꯁꯦ ꯄ꯭ꯔꯞ ꯆꯥꯔꯒ ꯄꯥꯕꯨꯡꯗ ꯍꯪꯂꯨꯗꯕ ꯌꯥꯗꯦ ꯅꯥꯎꯕ ꯆꯥꯛꯁꯦ ꯈꯔꯒ ꯍꯥꯞꯂꯛꯈꯣꯔꯣ ꯑꯝꯇ ꯍꯥꯞꯂꯛꯈꯤꯅꯨꯀꯣ ꯑꯩ ꯒ꯭ꯌꯥꯟꯒ ꯂꯣꯏ ꯃꯥꯡꯉꯦ ꯑꯩ ꯄꯥꯕꯨꯡꯗ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ ꯅꯥꯎꯕ ꯅꯃꯥꯗꯣ ꯆꯥꯛ ꯊꯤꯕ ꯂꯣꯏꯍꯧꯗ꯭ꯔꯤꯕꯣ ꯀꯔꯤꯅꯣꯅꯦ ꯑꯁꯤꯃꯁꯨ ꯅꯃꯥ ꯍꯥꯏꯌꯦ ꯀꯔꯤꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯔꯛꯇ꯭ꯔꯦꯕꯣ ꯄꯥꯕꯨꯡ ꯆꯥꯛꯄꯨꯗꯤ ꯂꯣꯏꯅ ꯊꯤꯍꯧꯔꯕꯅꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯌꯥ ꯂꯩꯒꯦ ꯃꯁꯤꯅꯦ ꯍꯥꯏꯕꯁꯤꯗꯤ ꯏꯄꯥꯅꯅꯦ ꯅꯈꯣꯏꯕꯨ ꯀꯨꯞꯅ ꯌꯦꯡꯕ ꯉꯝꯗꯕꯅꯤꯅ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ ꯍꯥꯏꯗꯅ ꯅꯃꯥꯇꯣꯟꯁꯦ ꯄꯨꯔꯛꯄꯅꯤ 이빠ꯁꯨ ꯊꯕꯛ ꯆꯠꯄꯅꯤ나 ꯌꯨꯝ ꯀꯩꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦꯗꯣ ꯑꯗꯨꯅ ꯌꯨꯝꯁꯨ ꯌꯦꯡꯁꯤꯟꯅꯕ ꯅꯈꯣꯏꯕꯨꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕꯅꯅꯦ ꯅꯃꯥꯇꯣꯟꯁꯦ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯄꯅꯤ ꯏꯁ ꯃꯤꯅ ꯕꯥꯏꯛ ꯑꯝꯇ ꯂꯩꯕꯤꯌꯨꯗꯤ ꯌꯥꯗꯕ ꯑꯗꯨꯒ ꯍꯅꯨꯊꯪꯁꯤꯗꯗꯤ ꯅꯇꯨ ꯊꯤꯅꯤꯗꯤ ꯈꯪꯉꯤꯅꯦ ꯊꯨꯅꯨꯕ ꯍꯩ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯆꯤꯆꯦ ꯀꯞꯄꯤꯔꯣ ꯄꯥꯕꯨꯡꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕꯁꯦ ꯄꯥꯕꯨꯡꯅ ꯏꯃꯥꯇꯣꯟꯅꯦꯅ ꯑꯃ ꯄꯨꯔꯛꯍꯧꯋꯦ ꯑꯗꯣ ꯏꯃꯥꯇꯣꯟ ꯄꯨꯔꯛꯂꯤꯁꯦ ꯑꯃꯔꯣꯝꯗꯕꯨꯗꯤ ꯐꯩ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯑꯄꯦꯠꯄ ꯊꯨꯝ ꯌꯥꯛꯄ ꯍꯦꯟꯖꯥꯡ ꯆꯥꯗꯧ ꯁꯔꯨꯛꯄꯨꯗꯤ 이마ꯇꯣꯟꯅ ꯉꯥ ꯊꯣꯡꯉꯦ ꯈꯨꯍꯥꯎ ꯑꯃꯁꯦ ꯅꯥꯎꯕ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯑꯇꯣꯟꯕꯤꯗꯨꯅ ꯊꯣꯡꯕ ꯆꯥꯛ ꯍꯦꯟꯖꯥꯡꯒ ꯆꯥꯔꯗꯅ ꯅꯪꯁꯨ ꯃꯥꯅ ꯁꯨꯝꯈ꯭ꯔꯕꯣꯌꯦ ꯑꯁ ꯆꯤꯆꯦ ꯁꯨꯝꯗꯦꯃꯦ ꯑꯩꯗꯣ ꯆꯥꯛ ꯂꯥꯝꯃꯟꯗꯅꯅꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯆꯥꯔꯨꯕꯅꯦꯕ ꯑꯗꯨꯒ ꯀꯣꯟꯅ ꯄꯥꯕꯨꯡꯅ ꯍꯥꯏꯔꯒ ꯈꯪꯕꯅꯦꯕ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯆꯥꯔꯔꯣꯏꯕꯁꯦ ꯅꯥꯎꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯄꯥꯕꯨꯡꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯅꯦ ꯑꯩꯅ ꯇꯨꯏꯁꯟ ꯆꯠꯄꯗ ꯇꯣꯡꯅꯕ ꯕꯥꯏꯛ ꯑꯃꯈꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯑꯗꯨꯒ ꯃꯇꯨ ꯊꯤꯅꯤꯗꯤ ꯈꯪꯉꯤ ꯄꯨꯔꯥ ꯁꯨꯝꯈ꯭ꯔꯕꯖꯥꯠꯅꯤ ꯑꯇꯣꯝꯕꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅꯅꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯝ ꯊꯨꯝꯁꯦ ꯃꯨꯟꯕ ꯂꯥꯛꯂꯤꯕꯅꯦ ꯃꯥꯒꯤꯁꯦ ꯇꯥꯃꯣ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯁꯨꯖꯜꯂꯛꯑꯦ ꯑꯉꯥꯡ ꯑꯅꯤꯃꯛ ꯆꯥꯎꯊꯧ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯩꯅ ꯏꯃꯨꯡꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤꯅꯤꯀꯣ ꯊꯕꯥ ꯅꯪ ꯄꯨꯛꯅꯤꯡ ꯑꯣꯜꯂꯕ꯭ꯔꯥ ꯇꯥꯃꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯠꯇ ꯍꯣꯡꯗꯤꯌꯦ ꯑꯗꯣ ꯏꯆꯥ ꯑꯅꯤꯁꯦ ꯆꯥꯛ ꯆꯥꯅꯕ ꯑꯩ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯒꯦ ꯇꯥꯃꯣꯅ ꯍꯣꯏ ꯃꯥꯅꯦ ꯆꯨꯝꯃꯦ ꯁꯤꯒꯨꯝꯕꯗꯪ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯧꯀꯣ ꯑꯗꯨꯒ ꯏꯆꯥ ꯑꯅꯤꯁꯦ ꯑꯩ ꯆꯥꯛ ꯁꯣꯏꯗꯅ ꯆꯥꯍꯟꯒꯦꯕ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯟꯕꯗ ꯃꯊꯥꯕꯨ ꯁꯥꯏꯗ ꯌꯥꯝꯅ ꯊꯕꯥ ꯅꯪꯅ ꯏꯆꯥ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯁꯦꯝꯗꯣꯛꯄꯤꯌꯨꯀꯣ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯕꯗꯨꯗꯪ ꯇꯧꯕꯤꯔꯛꯑꯣ ꯇꯥꯃꯣꯅ ꯄꯥꯝꯂꯤꯕ ꯏꯆꯥꯒꯤ ꯃꯇꯧꯗꯣ ꯁꯣꯏꯗꯅ ꯑꯩ ꯎꯍꯟꯖꯒꯦ ꯆꯦ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤꯗꯣ ꯂꯣꯏꯈ꯭ꯔꯕꯣ ꯑꯁ ꯏꯕꯥꯅꯤꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕꯣ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯁꯨꯔꯝꯃꯅꯤ ꯍꯥꯏꯕ ꯅꯥꯎꯕ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯀꯥꯏꯗꯩ ꯅꯨꯃꯤꯠ 10ꯅꯤꯅꯣ ꯅꯨꯃꯤꯠ 2 ꯈꯛꯇ ꯉꯥꯏꯔꯤꯕꯅꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯈꯔ ꯂꯥꯎꯕꯒꯕꯀꯣ ꯃꯦꯒꯤꯗꯣ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯩꯗꯤꯅꯦ ꯑꯁꯤꯒꯤ ꯑꯇꯣꯟꯕꯤꯅ ꯊꯣꯡꯕ ꯆꯥꯛꯁꯦ ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯔꯣꯏ ꯑꯩꯗꯤ ꯑꯗꯣ ꯁꯦ ꯅꯪꯉꯣꯟꯗ ꯂꯨꯄꯥ 10 ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯇꯟ ꯂꯩꯔꯨꯒꯦ ꯑꯩꯉꯣꯟꯗꯗꯤ ꯄꯩꯁꯥ ꯑꯝꯇ ꯂꯩꯁꯨ ꯂꯩꯇꯅ ꯅꯪ ꯆꯥꯛ ꯂꯥꯝꯃꯒ ꯏꯁꯤꯡ ꯈꯔ ꯊꯛꯎꯔꯣ ꯑꯁ ꯂꯣꯏꯔꯦ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ ꯑꯩꯅ ꯁꯥꯎꯗꯅꯅꯦ ꯑꯁꯤꯒꯤ ꯑꯇꯣꯝꯕꯤꯁꯦ ꯃꯁꯝꯁꯦ ꯐꯠꯇ ꯐꯣꯏꯗꯠꯅꯤꯀꯣ ꯑꯩꯅ ꯁꯥꯎꯗꯅ
ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯏꯕ ꯃꯁꯤ ꯑꯇꯣꯝꯕꯤꯁꯦ ꯂꯥꯝꯗ꯭ꯔꯗꯤꯅꯦ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯗꯕꯅꯦ ꯉꯁꯥꯏꯅ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯨꯡꯁꯤꯔꯛꯇꯦꯕ ꯑꯩꯁꯨꯅꯦ ꯏꯁꯥꯁꯦ ꯆꯣꯛꯊꯕꯅ ꯂꯣꯏꯔꯕꯅꯦ ꯅꯪꯁꯨ ꯆꯣꯛꯊꯔꯝꯒꯅꯤ ꯆꯥꯛ ꯆꯥꯔꯛꯇꯕꯒꯤ ꯑꯗꯣ ꯑꯁꯤꯒꯤ ꯑꯇꯣꯝꯕꯤꯅ ꯊꯣꯡꯕꯁꯤꯗꯤꯅꯦ ꯁꯨꯡꯆꯥ ꯆꯥꯔꯣꯏꯁꯤꯀꯣ ꯊꯕꯥ ꯑꯉꯥꯡꯈꯩꯒ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯑꯣꯐꯤꯁ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯣꯏ ꯈꯨꯝꯃꯧꯀꯣ ꯑꯩ ꯍꯧꯔꯒꯦꯀꯣ ꯍꯥꯏꯔꯛꯀꯦ ꯇꯥꯃꯣ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅꯦ ꯍꯨꯔꯥꯟꯕ ꯈꯔ ꯆꯠꯂꯦꯅ ꯍꯥꯏꯌꯦ ꯍꯨꯔꯥꯟꯕꯗꯨꯁꯨꯅꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯖꯥꯠꯅꯤ ꯃꯤꯒꯤ ꯄꯥꯔꯠꯈꯩꯁꯦ ꯂꯧꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯗ ꯌꯣꯟꯕ ꯄꯩꯁꯥꯒꯁꯦ ꯌꯥꯝ ꯐꯪꯉꯤ ꯍꯥꯏꯔꯤꯌꯦ ꯀꯤꯌꯦ ꯇꯥꯃꯣ ꯑꯩꯗꯤ ꯌꯥꯝꯅ ꯎꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤꯍꯦ ꯃꯤꯒꯤ ꯍꯥꯔꯠ ꯀꯤꯠꯅꯤꯒ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯌꯣꯟꯗꯣꯏꯅꯤꯅꯦ ꯏꯃꯥꯏ ꯌꯥꯝ ꯀꯤꯕꯣ ꯑꯗꯨꯗꯤ ꯑꯗꯨꯅꯦ ꯇꯥꯃꯣ ꯃꯣꯏꯅꯅꯦ ꯂꯧꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯛꯀ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯕ ꯁꯣꯟꯗꯝ ꯅꯥꯗꯝꯕ ꯃꯤꯁꯦ ꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯦ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣꯗꯤꯅꯦ ꯉꯁꯥꯏꯒꯤ ꯆꯥꯛꯇꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯁꯣꯟꯗꯝ ꯅꯥꯗꯝꯕꯅꯤꯅ ꯈꯤꯇꯪ ꯇꯧꯕꯗ ꯑꯗꯨꯝ ꯄꯪꯊꯕꯖꯥꯠꯅꯤ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯄꯪꯊꯔꯤꯉꯩꯗꯨꯗ ꯂꯧꯊꯣꯛꯄꯖꯥꯠꯅꯤ ꯄꯥꯔꯠꯈꯩꯗꯣ ꯑꯁ ꯀꯤꯕꯣ ꯌꯥꯝꯅ ꯑꯣ ꯑꯗꯨꯗꯤ ꯍꯛꯆꯥꯡꯒꯁꯦ ꯇꯤꯛ ꯂꯥꯎꯅ ꯀꯟ ꯂꯥꯎꯅ ꯊꯝꯗꯕ ꯌꯥꯗꯦꯅꯦ ꯑꯗꯨꯗꯤ ꯆꯥꯛꯀꯁꯦ ꯆꯥꯡ ナꯏꯅ ꯆꯥꯗꯅ ꯁꯥꯖꯦꯜ ꯇꯧꯗꯅ ꯍꯛꯆꯥꯡꯁꯦ ꯀꯜꯍꯟꯗꯕ ꯌꯥꯗ꯭ꯔꯤꯕꯣ ꯊꯕꯛ ꯃꯥꯅꯦ ꯇꯥꯃꯣ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯍꯨꯔꯥꯟꯕꯗꯣ ꯌꯥꯝ ꯂꯥꯛꯇꯧ ꯃꯥꯜꯂꯤꯗ ꯃꯤ ꯌꯥꯝꯅ ꯂꯩꯌꯦꯕ ꯇꯥꯃꯣ ꯁꯣꯝꯗꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤ ꯑꯗꯣ ꯃꯄꯥꯒ ꯃꯃꯥꯇꯣꯟꯒꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯤꯕ ꯄꯣꯛꯂꯝꯃꯤ ꯆꯤꯆꯦ ꯀꯩꯅꯣ ꯃꯣꯏ ꯍꯥꯏꯅꯔꯤꯕꯣ ꯑꯁ ꯅꯥꯎꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯅꯥꯎꯕ ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯑꯝꯈꯤꯗ꯭ꯔꯣ ꯑꯇꯣꯝꯕꯤꯁꯤꯅ ꯍꯥꯄꯝꯒꯅꯤ ꯑꯗꯨꯕꯨꯗꯤ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯆꯥꯛ ꯆꯥꯔꯁꯦꯅ ꯀꯧꯈ꯭ꯔꯤꯗꯨꯗꯤ ꯃꯁꯤꯒꯤ ꯑꯇꯣꯝꯕꯤꯁꯤꯅ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯏꯁꯥ ꯁꯣꯜꯂꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯒꯤ ꯄꯥꯔꯠ ꯌꯣꯟꯕ ꯀꯥꯡꯕꯨꯅ ꯐꯥꯈ꯭ꯔꯅꯤ ꯁꯤꯅꯤꯅꯦ ꯁ꯭ꯋꯥꯏꯗꯗꯤ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯀꯥꯏꯅꯒ ꯃꯥꯅ ꯈꯜꯂꯤꯕꯨ ꯏꯕꯥꯅꯤꯅ ꯁꯤꯈ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯃꯅꯤꯡꯗ ꯑꯃ ꯂꯩꯍꯧꯒꯦ ꯁꯤꯅꯤꯅꯦ ꯀꯩꯗꯧꯕꯩ ꯆꯔꯥ ꯍꯦꯜꯂꯨꯗꯣꯏꯅꯣ ꯅꯥꯎꯕ ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯪꯉꯣ ꯑꯗꯨꯒ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ ꯑꯁ ꯑꯩ ꯇꯜꯂꯦꯕ ꯏꯆꯦ ꯑꯣꯏꯅ ꯌꯦꯡꯉꯨꯆꯣ ꯇꯟꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯄ꯭ꯔꯞ ꯌꯦꯡꯉꯣ ꯑꯗꯨꯒ ꯏꯃꯥꯇꯣꯟꯗꯣ ꯀꯥꯏꯗ ꯂꯩꯒꯦꯁꯨ ꯌꯦꯡꯉꯣ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯑꯁ ꯆꯥꯛ ꯆꯥꯗꯣꯏꯁꯦ ꯏꯗꯤ ꯀꯥꯏꯌꯦ ꯑꯗꯨꯕꯨ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯏꯁꯥꯁꯦ ꯁꯣꯜꯍꯟꯕ ꯌꯥꯗꯦ ꯏꯁꯥ ꯁꯣꯜꯂꯒ ꯑꯁꯤꯒꯤ ꯑꯇꯣꯝꯕꯤꯁꯤꯅꯅꯦ ꯍꯔꯥꯎꯅꯕꯅꯤ ꯑꯁ ꯅꯥꯎꯕꯁꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯈ꯭ꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯣꯏꯁꯤꯕꯣ ꯁ꯭ꯀꯨꯜꯁꯨ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 6 ꯁꯨꯔꯦ ꯂꯦꯞꯄꯤꯁꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯇꯜꯂꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯅꯤꯅ ꯅꯥꯎꯕꯁꯨ ꯆꯠꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯆꯤꯆꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯛꯑꯦ ꯑꯗꯣ ꯀꯔꯤꯅꯣ ꯅꯥꯎꯕ ꯅꯪ ꯅꯊꯟꯗ ꯄ꯭ꯔꯞ ꯆꯥꯔꯣꯏꯗꯣ ꯀꯩꯒꯤꯅꯣ ꯑꯁ ꯏꯃꯥꯇꯣꯟꯗꯣ ꯃꯅꯤꯡꯗ ꯐꯤ ꯁꯨꯍꯧꯕꯅꯦ ꯑꯗꯨꯗ ꯀꯩꯁꯨ ꯆꯪꯂꯛꯇꯧꯕ ꯋꯥꯠꯂꯤꯅꯅꯦ ꯑꯩ ꯍꯥꯟꯅ ꯄ꯭ꯔꯞ ꯆꯥꯊꯣꯛꯑꯕ ꯆꯥꯛꯁꯨ ꯂꯥꯝꯃꯟꯕꯗꯨꯗ ꯁꯦ ꯆꯥꯛꯁꯨ ꯑꯗꯨꯝ ꯊꯤꯔꯒ ꯂꯩꯔꯝꯃꯤ ꯏꯕꯥꯅꯤꯒꯤ ꯑꯗꯣ ꯆꯤꯆꯦꯒꯤꯗꯣ ꯊꯤꯔꯒ ꯂꯩꯍꯧꯔꯕꯅꯦ ꯆꯥꯊꯣꯛꯅꯔꯣ ꯅꯥꯎꯕ ꯅꯪ ꯁꯤꯗꯤꯕ ꯇꯜꯂꯦꯍꯦ ꯂꯥꯏꯃꯥꯏꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯕꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯄ꯭ꯔꯞ ꯆꯥꯊꯣꯛꯄꯅꯦꯕ ꯅꯪ ꯆꯤꯆꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩ ꯍꯥꯟꯅ ꯆꯥꯕꯕꯨ ꯀꯩꯗꯧꯒꯦ ꯃꯥꯟꯅꯗꯦ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯇꯣꯝꯕꯤ ꯐꯤ ꯁꯨꯔꯤꯉꯩꯗ ꯑꯩ ꯆꯥꯛ ꯄ꯭ꯔꯞ ꯆꯥꯍꯧꯈꯤꯒꯦ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯁꯤꯅ ꯎꯇꯤ ꯊꯣꯡꯕꯅꯤꯅꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃꯒ ꯍꯥꯎꯔꯅꯤꯗ ꯑꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯥꯛ ꯍꯦꯟꯖꯥꯡꯁꯦ ꯎꯔꯒ ꯑꯩꯅ ꯄꯨꯛꯅꯤꯡ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯏ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯎꯇꯤ ꯑꯁꯪꯕꯁꯦ ꯊꯣꯡꯕꯤꯕꯅꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ
ꯎꯇꯤ ꯑꯁꯪꯕꯁꯦ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯐꯔꯦ ꯆꯥꯛꯁꯦ ꯄ꯭ꯔꯄꯞ ꯆꯥꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯐꯤ ꯁꯨꯔꯤꯁꯦ ꯅꯣꯡ ꯍꯩꯊꯔꯛꯂꯗꯤ ꯐꯤ ꯑꯊꯥꯕꯈꯩꯁꯦ ꯑꯃꯠꯇ ꯀꯪꯂꯔꯣꯏ ꯇꯧꯔꯤꯁꯦ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝ ꯌꯥꯛꯅ ꯁꯥꯏꯌꯦ ꯉꯁꯤꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯔꯕꯗꯤ ꯅꯣꯡ ꯍꯩꯊꯔꯅꯤ ꯍꯥꯏꯅꯕꯅꯤꯅꯦ ꯑꯁ ꯁꯥꯈ꯭ꯔꯦ ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯍꯨꯃꯥꯡꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯂꯨꯈꯤꯒꯦ ꯑꯇꯣꯝꯕꯤꯒꯤ ꯃꯁꯛꯁꯦ ꯁꯨꯡꯍꯦꯛ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯑꯗꯣ ꯌꯦꯟꯖꯥꯡꯁꯤꯕꯨꯗꯤ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯇꯣꯝꯕꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯣꯛꯍꯧꯔꯒꯦ ꯍꯩꯃꯥ ꯊꯣꯏꯁꯦ ꯆꯥꯛ ꯑꯣꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯊꯣꯏ ꯆꯥꯛ ꯂꯩꯍꯧꯔꯤꯌꯦ ꯍꯥꯄꯛꯈꯣꯔꯣ ꯍꯣꯏ ꯃꯥ ꯈꯪꯉꯤꯅꯦ ꯅꯪꯗꯤ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ꯭ꯔꯥꯅ ꯁꯦꯟꯅꯔꯤꯕꯣꯏꯔꯦ ꯅꯪꯗꯤ ꯑꯩꯁꯦ ꯆꯥꯛ ꯄꯤꯖꯅ ꯉꯝꯂꯣꯏꯌꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯏꯄꯥꯒꯤ ꯃꯔꯟꯅꯤ ꯑꯩꯅ ꯆꯥꯏꯁꯦ ꯊꯣꯏ ꯏꯃꯥꯅ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯆꯥꯛ ꯄꯤꯖꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯏꯆꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯎꯇꯤ ꯑꯁꯪꯕꯁꯦ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯊꯣꯡꯂꯤꯕꯅꯤ ꯅꯪ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯏꯆꯥ ꯊꯣꯏꯁꯦ ꯎꯇꯤ ꯑꯁꯪꯕ ꯌꯥꯝ ꯄꯥꯝꯃꯦꯅ ꯍꯥꯏꯌꯦ ꯌꯥꯔꯦ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯃꯥꯡꯅꯕ ꯉꯥꯛꯇꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯑꯣꯏꯗꯕ ꯃꯤꯅꯝꯕꯒꯤ ꯋꯥꯍꯩꯗ ꯑꯩꯅ ꯄꯪꯊꯕꯤꯗꯧꯕ ꯅꯠꯇꯦ ꯊꯣꯏ ꯏꯍꯦ ꯀꯥꯎꯔꯦꯅꯦ ꯑꯃꯨꯛ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯦꯒꯤ ꯈꯤꯇ ꯂꯩꯔꯛꯀꯦ ꯇꯧꯕꯅꯤꯅꯦ ꯍꯌꯦꯡ ꯍꯦꯛ ꯂꯩꯕ ꯑꯗꯨꯅꯦ ꯑꯁ ꯁꯥꯈ꯭ꯔꯦꯗ ꯅꯨꯡꯁꯥꯁꯦ ꯉꯁꯤꯗꯤ ꯊꯕ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯑꯏꯪꯕ ꯏꯁꯥꯁꯦ ꯈꯔ ꯇꯦꯛꯈꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯆꯣꯛꯊꯕꯅꯁꯨ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ ꯌꯨꯝꯗ ꯊꯝꯕꯥꯜ ꯂꯩꯍꯧꯕꯁꯤꯅ ꯆꯠꯊꯣꯛꯂꯁꯨ ꯅꯦꯠ ꯅꯥꯏꯅꯤꯁꯦ ꯏꯆꯥ ꯑꯅꯤꯁꯤꯅ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯍꯣꯡꯈ꯭ꯔꯦꯀꯣ ꯍꯜꯂꯛꯄꯒ ꯃꯆꯥꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯇꯣꯝꯕꯤꯁꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯈ꯭ꯔꯦ ꯄꯨꯔꯥ ꯁꯨꯡꯈ꯭ꯔꯦ ꯑꯇꯣꯝꯕꯤꯅ ꯍꯩꯕ ꯇꯥꯁꯦ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤꯀꯣ ꯇꯥꯃꯣ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯐꯔꯦ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯊꯝꯃꯣ ꯑꯗꯣ ꯏꯆꯥ ꯑꯅꯤꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ ꯊꯕ ꯍꯣꯏ ꯇꯥꯃꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯈ꯭ꯔꯦ ꯊꯕ ꯑꯣꯐꯤꯁꯇꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯏꯆꯥ ꯑꯅꯤꯁꯤꯅ ꯁꯥꯎꯔꯤꯕꯅꯦꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯆꯥꯛꯁꯨ ꯆꯥꯗꯦ ꯁꯤꯗꯗꯤ ꯑꯩꯁꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤ나 ꯐꯔꯦ ꯊꯕ ꯅꯪꯒꯤ ꯀꯣꯛꯁꯦ ꯂꯤꯡꯗꯤ ꯂꯤꯡꯉꯤꯀꯣ ꯊꯕ ꯉꯁꯥꯏꯒꯤ ꯄ꯭ꯂꯥꯟꯗꯣ ꯁꯛꯁꯦꯁ ꯑꯣꯏꯔꯦꯕ ꯊꯕ ꯇꯥꯃꯣꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯕꯅꯤ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯉꯥꯛ ꯄꯣꯊꯥꯕꯤꯔꯣ ꯑꯗꯨꯒ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯣ ꯏꯁꯤꯡꯁꯨ ꯕꯥꯠꯔꯨꯝꯗ ꯊꯝꯂꯝꯂꯕꯅꯤ ꯇꯥꯃꯣ ꯍꯣꯏ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ 이몽기 꼽는 ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗꯅꯦ ꯋꯥꯔꯝꯂꯅꯤ ꯈꯪꯗꯕ ꯃꯤꯅꯗꯤ ꯄꯪꯍꯥꯏ ꯍꯥꯏꯕ 이몽기 ꯊꯕꯛꯄꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣꯅ ꯄꯟꯖꯥꯎ ꯁꯨꯕ ꯅꯠꯇꯦ ꯁꯤꯅꯤꯅꯦ ꯄꯟꯖꯥꯎ ꯁꯨꯕꯗꯒꯤꯗꯤ 이몽기 ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯦ ꯁꯤꯅ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤꯅꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯟꯇꯦ ꯑꯩꯗꯤ ꯆꯞ ꯆꯥꯅ ꯈꯪꯉꯤꯊꯕꯛ 이몽기ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩ ꯏꯇꯣꯝꯇꯅ ꯍꯣꯠꯅꯔꯛꯄꯗ ꯈꯪꯉꯤ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯨꯔꯤꯕ 이몽기 ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯦ ꯊꯕꯛ ꯅꯠꯇꯦ ꯄꯟꯖꯥꯎ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯦꯛ ꯁꯤꯡꯊꯥꯕꯤꯗꯦ ꯅꯨꯄꯥ ꯂꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦꯗ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯀꯌꯥꯁꯨ ꯂꯩꯗ ꯃꯈꯣꯏꯗꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕꯅꯦ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯅꯤꯗ ꯊꯕ ꯇꯥꯃꯣ ꯌꯥꯔꯦꯗ ꯄꯥꯡꯗ꯭ꯔꯕꯁꯨ ꯊꯕꯛ ꯀꯩꯁꯨ ꯂꯩꯇꯦꯗ ꯇꯥꯃꯣ ꯇꯥꯃꯣꯒꯤ ꯋꯥꯍꯩꯁꯤꯅ ꯍꯦꯟꯅ ꯄꯦꯟꯖꯔꯦ 이네 그냥 와리기네 머펌체 파네암 상은디 토리에보 이네 아도 이네는 머펌도 여보가네 좀 하이고 아이 좀 카마게 누가 아이 좀 머펌제 잡잖아 강그레비네 이네는 하이고 머펌도 ꯍꯣꯏ 이봉어 ꯑꯩ ꯍꯥꯏꯔꯛꯀꯦ ꯅꯪꯒꯤꯅꯦ ꯊꯣꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯣꯛ ꯑꯗꯨꯒꯅꯦ ꯌꯧꯔꯒꯅꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯍꯣꯏ ꯐꯔꯦꯅꯦ 여보가네 좀 하이비로 이봉어 뚜뚜
ꯑꯥꯗꯒꯤ ꯌꯨꯝ ꯑꯉꯧꯕꯁꯦ ꯍꯦꯟꯗꯣꯛꯈꯤꯗꯣꯔꯦꯅꯦ ꯅꯪꯕꯣ ꯈꯥꯝꯃꯨ ꯇꯨ ꯁꯤꯗꯒꯤ ꯌꯨꯝ ꯑꯉꯧꯕꯁꯦ ꯑꯁꯤꯗꯅꯦ ꯈꯥꯝꯃꯨ ꯍꯣꯏ ꯈꯥꯝꯃꯦ 이붕어 ꯅꯪꯒꯤ ꯒꯥꯔꯤ ꯚꯔꯥꯗꯤ ꯀꯌꯥ ꯇꯥꯔꯦ ꯏꯅꯦ ꯄꯩꯁꯥꯁꯦ ꯌꯥꯝꯅꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯣ ꯄꯦꯇ꯭ꯔꯣꯜ ꯇꯥꯡꯕꯅꯤꯅ ꯏꯅꯦ ꯂꯨꯄꯥ 100ꯗꯤ ꯂꯧꯔꯒꯦꯅꯦ ꯂꯨꯄꯥ 100ꯗꯣ ꯊꯝꯕꯤꯔꯝꯃꯣ 이붕어 ꯄꯩꯁꯥꯁꯦ ꯁꯤꯠ ꯃꯊꯛꯇ ꯊꯝꯂꯝꯃꯕꯅꯤ ꯇꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯥꯎꯅꯤ ꯂꯧꯁꯜꯂꯣ ꯍꯣꯏ ꯏꯅꯦ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯦꯝꯇꯣꯟꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯏꯕꯣꯆꯧꯕꯒꯤ ꯃꯌꯨꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯃꯗꯤ ꯁꯥꯎꯅꯤꯡꯅ ꯂꯥꯛꯂꯝꯃꯤ. 이보자오바 낭보 따브로 ꯂꯩꯇꯕ꯭ꯔꯥꯅꯦ ꯃꯁꯤꯕꯣ 이마 ꯂꯥꯛꯄꯤꯔꯤ ꯆꯪꯂꯣ 이마 ꯃꯅꯨꯡꯗ ꯑꯣꯏꯅ ꯐꯝꯁꯦ ꯁꯤꯗ ꯁꯨꯝ ꯂꯦꯞꯄ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ 이마 ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯐꯝꯁꯤꯒ 이보자오바 ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯑꯆꯨꯝꯕꯔꯥ ꯏꯁꯨ ꯑꯅꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯣ ꯅꯪꯕꯣ 이마 이슈ꯁꯤꯡ ꯑꯗꯨꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ 이슈ꯒꯩꯁꯨ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏꯅꯦ ꯀꯅꯥꯅꯣ ꯂꯩꯔꯤꯁꯤꯕꯣ 이ꯆꯦꯒꯤ 이마 ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯥꯁꯦ ꯑꯝꯇ ꯄ꯭ꯔꯄ ꯑꯝꯇ ꯊꯥꯡꯒꯠꯀꯦ 이보자오바 ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯄꯥꯎꯁꯨ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯦꯛꯇ ꯄꯨꯔꯛꯏꯕꯁꯤꯕꯨ ꯀꯔꯤꯅꯣ 이마 ꯑꯩꯁꯨ ꯃꯔꯥꯡ ꯇꯧꯕꯁꯤꯗ ꯄꯥꯎꯁꯦ ꯉꯟꯅ ꯈꯪꯍꯟꯕ ꯉꯝꯍꯧꯗ꯭ꯔꯦ 이마 ꯅꯁꯥꯁꯦ ꯌꯥꯝꯅ ꯋꯥꯔꯤ ꯏꯆꯥ ꯑꯅꯤꯁꯨ ꯍꯥꯏꯅꯕ ꯑꯃꯠꯇ ꯌꯥꯗꯦ 이몽기수 머회니기수 오피스기수 호나버데 이뽐틀레 이차아니시수 망라니 하이두나 공탕하세 당기버니 호이네 ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯕꯨ ꯏꯁꯨ ꯑꯅꯤꯁꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯃꯩꯁꯥꯗꯤ ꯂꯥꯛꯍꯟꯅꯤꯡꯗꯦ ꯏꯕꯣꯆꯧꯕ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯑꯇꯣꯝꯕꯤꯁꯤꯃꯛꯇꯕꯨ ꯃꯕꯨꯛ ꯂꯣꯏꯅ ꯁꯦꯞꯄꯤꯅꯦ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯤꯅꯨꯡꯁꯤꯗꯤ ꯋꯥꯠꯂꯤꯅꯦ ꯉꯁꯥꯏꯗꯒꯤ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯃꯅꯦꯝ ꯄꯤꯁꯛꯀꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯊꯕꯥ ꯂꯣꯏꯅ ꯇꯥꯕ ꯐꯪꯏ ꯃꯔꯝꯗꯤ ꯆꯥꯛꯈꯨꯝ ꯀꯥꯒ ꯁꯣꯐꯥ ꯀꯥꯒ ꯑꯅꯤ ꯑꯁꯦ ꯊꯪꯅꯅ ꯂꯩ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯐꯪꯏ ꯑꯃꯅꯁꯨ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯑꯇꯣꯝꯕꯤꯁꯦ ꯍꯥꯟꯅ ꯐꯠꯇꯅ ꯍꯦꯛꯇ ꯌꯦꯡꯕꯤꯕꯁꯦ ꯃꯁꯤꯗ ꯊꯕꯥ ꯋꯥꯈꯜ ꯈꯟꯖꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯐꯠꯇꯅ ꯎꯕꯤꯔꯦ ꯏꯃꯥ ꯈꯛꯇ ꯅꯠꯇꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯑꯇꯣꯝꯕꯤꯗ ꯊꯝꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯔꯥ ꯈꯜꯂꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯍꯧ ꯆꯥꯎꯕ ꯅꯁꯥꯒꯤꯗ ꯈꯟꯕ ꯃꯈꯣꯏ ꯈꯔꯅ ꯄꯨꯝꯅꯃꯛꯁꯦ ꯐꯠꯇꯅ ꯎꯍꯜꯂꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯑꯇꯣꯝꯕꯤꯁꯤꯡꯕꯨ ꯍꯟꯊꯅ ꯇꯨꯀꯠꯆꯅ ꯎꯕꯤꯔꯤ ꯃꯁꯦ ꯐꯠꯇ꯭ꯔꯕ ꯃꯤꯍꯧ ꯆꯥꯎꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯅꯨꯄꯤ ꯈꯔꯅ ꯊꯣꯛꯍꯟꯕꯅꯤ ꯑꯗꯨꯕꯨ ꯈꯨꯟꯅꯥꯏ ꯑꯁꯤꯅꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯡꯕꯨ ꯐꯠꯇꯅ ꯍꯟꯊꯅ ꯍꯦꯛꯇ ꯎꯕꯤꯔꯤ ꯄꯨꯝꯅꯃꯛ ꯑꯩ ꯈꯥꯡꯂꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯅ ꯎꯠꯂꯝꯒꯅꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯏꯃꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯎꯠꯂꯝꯃꯒꯦ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯤꯅꯨꯡꯁꯤꯗꯤ ꯑꯗꯨꯝ ꯋꯥꯠꯂꯗꯕꯅꯤ ꯃꯤꯅꯨꯡꯁꯤ ꯋꯥꯠꯄꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯀꯥꯏꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯥꯟꯅ ꯇꯥꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯈꯪꯗꯅ ꯅꯪꯅ ꯍꯦꯛꯇ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ 이마 ꯑꯩꯅ ꯃꯍꯥꯛꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯃꯤꯅꯨꯡꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯦꯡꯂꯒ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯅꯤ ꯑꯗꯣ ꯏꯃꯥ ꯃꯤꯕꯨ ꯍꯥꯟꯅ ꯍꯦꯛꯇ ꯐꯠꯇꯅ ꯈꯜꯂꯒ ꯍꯥꯏꯕꯗꯣ ꯇꯧꯕꯤꯒꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯐꯠꯇꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀꯁꯨ ꯑꯃꯨꯛ ꯄꯤꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯄꯥꯎꯇꯥꯛ ꯄꯤꯕ ꯅꯠꯇꯤꯌꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯪꯗꯕ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯅꯕꯅꯦ ꯁꯤꯗꯤ ꯏꯃꯥ ꯑꯩꯅ ꯈꯜꯂꯝꯕꯒ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯔꯦ ꯏꯕꯣꯆꯧꯕ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯕ ꯂꯩꯔꯕꯁꯨ ꯏꯃꯥꯗ ꯍꯥꯟꯅ ꯇꯥꯛꯂꯝꯅꯕꯗꯤ ꯐꯗꯧꯕꯅꯤ ꯏꯃꯥꯅ ꯈꯜꯂꯝꯕꯗꯤ ꯃꯤꯇꯣꯞꯅ ꯏꯁꯨ ꯌꯣꯛꯇꯣꯏ ꯁꯔꯨꯛ ꯏꯆꯥ ꯅꯨꯄꯤ ꯂꯥꯏꯗꯁꯦ ꯑꯁꯤꯅ ꯏꯁꯨ ꯑꯅꯤꯁꯦ ꯌꯣꯛꯍꯟꯒꯦ ꯈꯜꯂꯝꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯦꯒꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅꯁꯨ ꯂꯣꯏꯅꯅꯤ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯌꯣꯟꯅꯔꯦ ꯏꯁꯨ ꯑꯅꯤꯁꯦ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯤ ꯐꯪꯍꯟꯅꯤꯡꯗꯦ ꯏꯕꯣꯆꯧꯕ ꯑꯗꯣ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯊꯤꯟꯗꯣꯛꯂꯨꯕ ꯌꯥꯒꯗ꯭ꯔꯣ ꯏꯕꯣꯆꯧꯕ ꯑꯣꯟꯊꯣꯛꯄ ꯋꯥꯕꯨ ꯇꯥꯛꯄꯤꯔꯦꯗ ꯅꯆꯥꯗ ꯏꯃꯥ ꯀꯅꯥꯒꯨꯝꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯆꯦꯗꯨꯒꯤ ꯅꯨꯄꯥꯗ ꯂꯩꯍꯟꯕꯁꯨ ꯌꯥꯎꯏ
ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯃꯆꯥ ꯌꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅꯤꯡꯗ ꯃꯆꯦꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯂꯩꯍꯟꯕꯁꯨ ꯌꯥꯎꯏ꯫ ꯃꯗꯣ ꯃꯤꯑꯣꯏꯕ ꯈꯔꯒꯤꯗꯤ ꯐꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯐꯥꯎꯏ꯫ ꯃꯆꯦꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯏꯅꯥꯎꯅꯨꯄꯤ ꯂꯥꯏꯖꯗꯣ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯒꯨꯝꯅ ꯔꯦꯁꯄꯦꯛ ꯇꯧꯗꯨꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯔꯦꯁꯄꯦꯛ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯏꯃꯥ, ꯁꯤꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯒꯅꯨꯀꯣ, ꯇꯥꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏ꯫ ꯑꯗꯨꯒ ꯏꯃꯥ, ꯃꯍꯥꯛꯄꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯄꯨꯔꯛꯄꯁꯨ ꯅꯠꯇꯦ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕꯅꯤꯀꯣ, ꯅꯪꯅ ꯑꯃꯨꯛ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯁꯦꯝꯗꯣꯛꯂꯤꯕꯅꯤꯅꯦ꯫ ꯏꯃꯥ, ꯆꯥ ꯊꯛꯁꯤ꯫ ꯊꯕꯛ ꯆꯥꯗꯣ ꯑꯩꯒꯤꯗꯤ ꯊꯝꯂꯝꯂꯅꯨ, ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯆꯧꯕ ꯑꯃ ꯊꯛꯆꯤꯟꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯩꯒꯤ ꯆꯥꯗꯨꯗꯤ ꯄꯨꯁꯤꯟꯈ꯭ꯔꯣ ꯊꯕꯛ꯫ ꯑꯩꯁꯨ ꯊꯛꯅꯤꯡꯗ꯭ꯔꯦ, ꯄꯨꯁꯤꯟꯈ꯭ꯔꯣ, ꯊꯛꯂꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯑꯗꯣ ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯆꯤꯟ ꯅꯅꯥꯎꯅ ꯀꯌꯥ ꯁꯨꯏ? ꯏꯃꯥ, ꯑꯩ ꯂꯣꯌꯥꯂꯝꯗꯒꯤꯅꯦ, ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯏꯊꯟꯇꯅꯦ꯫ ꯏꯃꯥ ꯕꯕꯥꯗꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯂꯥꯏꯔꯤꯛꯇꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯝꯍꯧꯏ? ꯏꯃꯥ ꯕꯕꯥꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯥꯏ꯫ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗ ꯏꯈꯨꯔꯥꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯝꯃꯦ ꯏꯃꯥ, ꯑꯗꯨꯅ ꯏꯈꯨꯔꯥꯒ ꯑꯩꯒꯗꯪ ꯂꯩ꯫ ꯂꯥꯏꯔꯤꯛꯇꯤ BA ꯐꯥꯔꯁ ꯏꯌꯔ ꯐꯥꯎꯕꯗꯪ ꯑꯦꯛꯖꯥꯝ ꯄꯤꯔꯝꯃꯦ ꯏꯃꯥ, ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯊꯥꯈꯤꯗ꯭ꯔꯦ ꯑꯗꯨꯝ꯫ ꯐꯔꯦ ꯏꯕꯦꯝꯃ, ꯏꯁꯨ ꯑꯅꯤꯗꯣ ꯌꯥꯝꯅ ꯄꯪꯕꯅꯤ, ꯃꯕꯨꯛꯅꯤꯡꯁꯨꯅꯦ ꯌꯥꯝꯅ ꯅꯧꯒꯟꯕꯅꯤ꯫ ꯃꯆꯦꯗꯨꯗꯤ ꯈꯤꯇꯪ ꯇꯧꯕꯗꯅꯦ ꯃꯄꯤ ꯍꯦꯛꯇ ꯇꯥꯕꯅꯤ, ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤ, ꯃꯕꯨꯛ ꯌꯥꯝ ꯆꯥꯎꯕꯅꯤ꯫ ꯐꯔꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯏꯕꯦꯝꯃ, ꯅꯪꯅꯅꯦ ꯃꯃꯥ ꯁꯛꯅ ꯂꯥꯛꯂꯕꯅꯤꯅ ꯏꯁꯨ ꯑꯅꯤꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ, ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯀꯥꯟꯒꯤ ꯃꯃꯥ ꯄꯣꯛꯇꯕꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯎꯕꯗꯅꯦ ꯄꯦꯜꯂꯕꯅꯤ꯫ ꯑꯗꯣ ꯁꯤꯃꯗꯤ ꯍꯥꯏꯒꯦ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯦ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗ ꯏꯃꯥꯕꯨꯅꯦ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ꯫ ꯏꯃꯥꯅ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯄꯨꯕꯤꯔꯦ, ꯑꯩꯒꯤꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯃꯥ꯫ ꯑꯗꯨꯅ ꯇꯥꯃꯣꯒꯤ ꯐꯤꯕꯝꯁꯨ ꯌꯦꯡꯂꯒ ꯏꯆꯥ ꯑꯅꯤꯁꯦ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯌꯨꯝꯁꯤꯗ ꯂꯩꯕꯅꯦ ꯏꯃꯥ꯫ ꯏꯃꯥꯅ ꯄꯥꯝꯗꯕꯁꯤꯡꯗꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏ ꯏꯃꯥ꯫ ꯃꯁꯤ ꯀꯌꯥ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦꯕꯣ, ꯑꯗꯨꯏꯁꯨ ꯑꯇꯣꯝꯕꯤꯅꯤ ꯊꯥꯖ ꯌꯥꯄꯣꯟꯇꯦ꯫ ꯐꯩ ꯑꯗꯣ ꯏꯕꯦꯝꯃ, ꯏꯕꯣꯆꯧꯕꯁꯨ ꯂꯩꯀꯣ, ꯏꯃꯥ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯏꯕꯦꯝꯃꯁꯨ ꯅꯍꯥ ꯑꯗꯨꯝ ꯑꯣꯏꯔꯤ, ꯑꯗꯣ ꯏꯕꯦꯝꯃ ꯅꯣꯏ ꯑꯉꯥꯡ ꯌꯥꯎꯅꯕꯗꯤ ꯍꯣꯠꯅꯒꯅꯨ, ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯌꯥꯔꯦ, ꯑꯁꯤꯗ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ꯫ ꯊꯕ, ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯊꯕ, ꯇꯥꯔꯕꯣ? ꯍꯣꯏ ꯇꯥꯃꯣ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯖꯥꯖꯠ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯃꯆꯥ ꯌꯥꯎꯕ ꯌꯥꯎꯗꯕ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯒꯦ ꯏꯃꯥ? ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯤꯅꯤꯅ ꯏꯃꯥ, ꯃꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯦ꯫ ꯑꯇꯣꯝꯕꯤꯅꯦ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯝꯂꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯅꯠꯇꯅ ꯈꯟꯕꯁꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯂꯤꯆꯠ ꯅꯠꯇꯦꯅ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯐꯠꯇꯅ ꯊꯤꯅ ꯉꯥꯡꯕꯗꯨꯅꯅꯦ, ꯐꯅ ꯂꯩꯒꯗꯕ ꯃꯤꯗꯨꯁꯨꯅꯦ ꯁꯥꯎꯅꯤꯡꯗꯅ ꯐꯠꯇꯕ ꯑꯣꯟꯈꯤꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯏꯃꯥ꯫ ꯍꯩ ꯏꯕꯣꯆꯧꯕ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯉꯣꯟꯗ? ꯅꯪꯉꯣꯟꯗꯒꯤ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯑꯩꯅꯅꯦ ꯌꯥꯝꯅ ꯍꯥꯜꯂꯤꯕꯅꯤꯀꯣ꯫ ꯅꯨꯄꯤ ꯑꯁꯦ ꯃꯆꯥ ꯌꯥꯎꯔꯕꯗꯤ ꯑꯄꯣꯛꯄ ꯃꯆꯥ ꯄꯣꯛꯇꯕ ꯃꯆꯥꯅ ꯈꯥꯏꯔꯛꯇꯣꯔꯤꯕꯅꯤ, ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯔꯛꯀꯗꯧꯔꯤꯕ, ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯂꯩꯔꯤꯕ ꯂꯝ ꯊꯨꯝ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯆꯥꯗꯨꯒꯤ ꯈꯛ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯥꯎꯕꯁꯦ ꯃꯤꯔꯥꯏꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ, ꯄꯪꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯏꯕꯣꯆꯧꯕ ꯅꯪꯕꯣ꯫ ꯏꯃꯥ, ꯐꯠꯇꯕ ꯃꯤ ꯈꯔꯅ ꯇꯧꯔꯒ ꯃꯤ ꯂꯣꯏꯅ ꯄꯛꯂꯝꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ ꯏꯃꯥ꯫ ꯑꯗꯨꯒ ꯏꯃꯥ, ꯊꯕꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯠꯇꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯐꯠꯇꯕ ꯑꯃ ꯍꯦꯛ ꯎꯔꯛꯄꯗ ꯑꯩꯅ ꯁꯦꯝꯗꯣꯛꯀꯅꯤ, ꯃꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯏꯕꯣꯆꯧꯕ, ꯐꯔꯦ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯅꯪꯅꯅꯦ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯐꯔꯦ, ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯣꯡꯃꯗꯤꯅꯦ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ꯫ ꯐꯔꯦ, ꯑꯩ ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯏꯁꯨ ꯊꯣꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣꯅꯦ? ꯅꯥꯎꯕꯗꯤ ꯎꯗꯦꯅ? ꯕꯕꯥ,
Nahangay sudak lagtri kaygino. Naubadi mamanabagayga iroiba chatkibane. Masige nangse aina lakpa kudingine sulay heng layramde. Ado nangbu school ga sulak lagtri haine. Akoy manaki namanabi Lily do. Aduna haibada. Karigi kadribano na shuba. Bobo kashubadi tawdiba. Aduda pamungan na piya tawdi tiragise. Imanabi akoy shwaigi singduna moya tayda loin tamlamlane. Aduna school ka pa sa talle bobo. Hera, isu sidi karigi kayo nige. Hangduk na sune, kangde na loin na kumo. Isu sidi mangbaya punti ko. Ado naubadi school chatbro. Bobo, ay chatrabani na naubasu matanda chatpa tandana niya chatre. Ado ngasay niya pabungan naubada school chatabagi yamna ngangib ni ayukta. Ado, hayeng se sogol sa numini. Numiso yamna fay. Hayeng dagi nauba na ko ni school kaba hawgadabani ko. Hoy bobo, hayeng dagi nauba bani kaba hawrage bobo. Pare hayeng dagi chatpa hawro. Ado, kay nama hangine bobo. Nama tombise kamdoge mabuk phagro isu daga tina tawbro ne bobo khangde da afaba sasinari ra khangde isa thoi kaina ga ne mai kon na hekta kore aduga ne bobo khangbra nawai bani se atombi lakpan numitu dagi chak asa deba numini ni shuba phawba adai ga ne atombi na haiba chak sa debagi masa soni tawba mi singse Migi pardon ba horan ba kangpuna pharaga pangthan ledana aduga parla phoe aduga tombisina haiba aikhoi shwaida su parla phokpa laklani mi yam leire kainaga adudagi dum nawai bani sa kidana ne cha chare ngo bogo angang ani che saksana ba haijin bani masidi isu thoi saksara hen badi yade ko saksa ga dabani ado section na layu ko aduga ne nama tombina kay hek torok pada ne bubok ta hek ta taru ko ado bubok sa lagi tiang khani noy ni ge zapato table da le hawra bani ko bubok sa le ko hoy bubok le bubok khaka to indre na ko lakani shudhoi gi lakane bubok to indre lakani ado bubok sa lagi ko phaja na layu ko thaba nang chong yu mani haba ai khane ado kemta khanganu ko masai mana haiba simdo asmai ne ungang lai yobani ma thaba nang chawanu ko sauning de tamo imana haiba bu kidobagi sauning de tamo thaba nang se adum nokdana nokpe tawna adum lai no mata sima nuai te sima chongni haiba je sungai haide kai gino dubu tamo jidiba tamo sauningba nungaitaba leittabagine tamo sidi thaba nangse aigidamakta phangjabase laibak yamna fai thaba ngasidagi school kaba howdoini toise dress to amata thiba khangdibase kaya thamgarno khangdiba kamai tawdoino sibo nawbadubu maidi dress leigrazalo amta hangge Nauba, adui mate school nasi dagi chatoine chalo lo sonoro ado nangi dress lairabo ai di dress amata thibu khangdine khangde dei che leirangani kai no dress bu kana la setpi doino dum leirangani ai thamamda dum ai hanna bu yemude leirangani ado hagolo haiba hagolaga nangi dress tu lo shanam ta ulo haiba ai lo shandrom le thenga abne se punga yorabane lao ko papa ai thomage hoi lagi che thomo Babung, nasi dagi school kaba howdoine school dress amata thiba khangge kai thamge khangbo babung nasi dai school kabdro ba phari adumaina ne ya do kha taw ni noibo nangi school dress tu di ipadi udine nama dha pe khanguduna ai hangba tale babung moina hango thoi nangi school dress to imana ne motle na patna sudo bane aduga ne stita ga imana upuda ne hapamabane nawbugi su hapamabane noyani gi thoi tarabo namana sakhon de larise padana surge stita ga upuda hapame ye nawbu noyani gi so ko sanduro theng krani pedo bagi subino ai firondo subiru nadra
Hey, taning de. Furit ne na suni di khang de. Kalien gi nusa ka sabaga lek mata. Namana subi do parabani. Chalo chalo lo chalo theng rani. Nauba, atombina phido suragane upuda hapamena haibani. Lauthogane sesallamo. Aina lorakpadane nang lorangodamni ko. Losaloko sasa thengabani punga yaurabani. Is loishanbabu kyam kuidinoi se khangau do chajalani phuili salani lori kaino khumung tongjalani ise dumne thuna loisalo aidi loiragumani Ish, loishanbada yamna thuna loishanba ngama minina bako. Hoi, loisalo. thaba angang gaidi saising jagrabo school jo toinena torisibo Sakre tamo, moini mak sakre. Ado tamo gi su sak thiraga thamjarabani. Office at pathengarni na. ho pare moi bu jagrabdi fare hoi ai ju sana ba torge thenkrani office is ne sulebleti tabaga da ado ne nungsa ka samni yam jokte adna saba kanda khara kaino tong buk thanna sa gi bisna phaine thaba pare ai ju sana ba torge thaba nang du sak saram giroine angang ani su sakre ai ju sarani nang tada saba tan loidu horen ai chari ngai da chahawra sila oduna Yarani tamo hana sabiro. Aduga tamo ai saksa kan lam phawde ba tamo aduna thabaingang myam se lesson balaraga neta na horen sargen tobani tamo hana dum chathok piro tamo. ho pare adudi nang horen thabaingang loisalaga ne phajana chathoko aina sida samina se haibasu nang yadrabani na pare ai saba horgi ko thaba dudi Hoi tamo. aina haidrese se aina halakani na lotion bato Handradi kaino nakong so hamna nangdi losalaga nang adum han tabay bungo. is aduirasu nan badi aina helamni da Yare thau ni na pumgai te challe adagi thau do te chanamni na iruzaba male adugi wan nang na nan ba male haido khangaba yare chalo pabung ne chalage na haramu thoslaw the adu je ngasidi ibani je masayam na miwani da dress ka je yamna le haba ngasidi je adu su imatona khoi ni gi dress ya su bai ra khangdi yamna am tu je na hangai ni ko se process shu ni khangdam ni ne kainom do bu ne ba ado ngasidi ngong le ga phajabwan je lit padaba ko masa te nan le me ha se Yare taning ge nawa wathi ngang le chalo pabung da akoi chalage na haramu duga thoje thenge haba pung je ayo le haba masa na le haiba sisu sauning bra kaino khangde ho hairamage pabung hojikta jakcha na ngai ro ado si sebani school thoge ko pabung ho lure bazu ado school lo nakpane chi ga dum khongo chalo ibati la maroge ko haibadi school lo yam nai minute manga khangni changdoi do pare ningthi na chalu ko gari na kai na sokani batai chalu ko ho pare tho je hoi ma ton ji khangbra sum yeng bo matam du ne phaba ya malingo hadi phattabi ma ton khai tu man de haba hadi man to bi mi ap se ubda akhoi na bu phattana sum khan ma mal en khan bada je Now badan yara roi ma to na patna somre pabung da natana ne nang phawba sommetna ima to na yana na ba na khajak majak to ba am do haidi nusiba sarga luna to ba sara to ri ba mayam do maduna nang thajari ne ba natra nang yara roi naw ba ima to na sumba hore nang maju atombi gi ta hare dana nang khangtro atombi gi mama pukta bi wari ka mayam lei do nang am da ta thribo naw ba aduna dum khango atombi se kamai to ge do khangaba nang yam pangni nang ise sombagi wa na tida mai mong ma to sum yengo ba nong ta khoida athiba wa haiju haide ikhoina phajadaba wa kana ngang ta su ma ke tu su haide saude adu sum hai bani de je nang chidi mana tori mayam do naw ba nang thajaga no haba khangaba mana tori ga mayam do akoi je nusi ba sare dana aduga akoi na ma se nusina na ba na khanari bani mama to bi na bu kyam phage mama pok te bi wal do taw ni naw ba aidi yam hinade nungju nungsi de aidi thaja be wana te je sumai mong da summan be wani da adu thaja mi da loi ri kai no je adu wa oin to wa
Thôi, Nauba, Nui Skun Karabo, as I nobody school a character with the Kedorano and Kaluringo. Hoi cici Lily ngasi dai karai ne. Cici, nang ju nang class angoro. Ai ju ai class sangar ke ko. Hoi, so nang ju nang class ang zagro. Ado nang ine, hongna bi hore namana bagay ga toroga, natanda hekta satleme. Ay hunto maga. Hoi chuti thar kan nang ngadam ni ko. Ngaram jade una. Oh, sadlui ba cici, ai hore ngairam doi ne. Ado, pung je class matam tasla ne. Ai joi class sangar ke ko. Cici ju phan sangoro. Chalage ko cici. Hoi, sango. Ngasidi nupi se masayam naliko. Dress ka se sti tak prakhang de yam inna la kari ko ngasidi yade ko. Is ay se nahanga yam namot pagi maung ni ne nang hai se bema. Nahangay mo le hai ban natte may bema. Ado nahangay dagi ne ngasina ko ay dagi hina masana le hai ba. Fruit ka do khangde khungaw mangaw hai ba nahangay dagi. Ado gi sum hai banida. Yari se fruit ki wari se tozi. Nasi kak atau mina asuba piron nilak pacita ne mayam sina mutu ba masana le na ushika na loy hai di kai hai nu thoi nang mon soli du bo ai mo le hai ro ho nang se yam phazai haba masaka do yam phaza tho me haba yare class ang saw de ma adu thoi kai no ma hang gi ne hoi yai kai nang hai ni do dum dong ta hai kai do gi be ma ado nang saro ka ba thoi saro oi na hala hayu ne as kari hidi pura biara ni he ya ye hai jo wa sibu hana saro oi hayu ne saro ba kai no ba nang hai ni do hai o ba noi babung da nupi tombi ma pori na hai jumbro jumme ado lili nagonda kana hai dei no noi banaki sanatombi do aduda aina hangba thoiga nawbagado school suka tre kai dor bazano na noyani na school ngai da aduda moina haibada moi babung do nupi tombi ma por ena haiba adugi aina nagonda chumdabra na muk hana ini lili ai yam ni kai jemi ki mamang da babung na tawisi adu ai gidi pangal thona lekidre ai kai haidi no khangre lili Lili yam hena su khanin ganuda addo amaram da budi phayana khalle aina haibadi nangi su nawbagi su ningsin binaba haidar awana pawiro amairo adagi yung kai su ningsina ba babung matan da di yam na waran bani imung do puna bhona bada haibadi noyani yung hana ba office ki amu adagi yung gi amu sentoka sensin ka taw bada yam na waran bani aduna babung na aina khan bada admaya torko male noyani gi khalaga nupi tombi na bu kyam phadino nupi tombi mama pok te binabu kyam phadna luna tawdino haiba hoi adu budi haine mama pok te bina mama to na yokpa se yamna miut minai kali khang mangam de masa do kaina ga haina bane adu tho mi kholimak loina phatta bana tida apha su dum yauri bane thoi nang yam ka hena su khanan gano nangi nuai taba leiba gai do aingon inamak share do nangi da magdadi ai lai sidi em khalnu se ai su toi la ke noida aduga ima ton do kamai do mi no have do adu su ying thok se ba hoi lili toi lau ko khoi da ai yi wa khal se taw khak de ba yob ye yob da ado toi lau ko ado lili nang si le mo go ai kaw naw ba gi bol pen do ai ngon da yaw me ai da thilu ge phalau na atang phom mo go thôi oda sang bana hala ni phat ong bithoro chalo monica thôi hoi me ma pa do kham ba na pi to bi thi e khana ba as hanura kan da ai da no ni ha ba sa to be nang na hai do thôi ta ri do asle chi tam na hai ra do tar ga mi nu ngai chi ro ni nang ma hai do mi ku ding gi tawragabu tawi habani kaino kasu kai ni kaino mata gira taro ira kai kai sibo mama to mira bu kyam phadino man hena nusiramai mama to mira hujikan gi ato mira bu kyam phadino
ꯇꯜꯂꯤꯍꯦ ꯅꯪꯁꯤꯗꯤ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯔꯒ ꯇꯜꯂꯤꯍꯦ ꯃꯁꯤꯒꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯃꯁꯤ ꯈꯨꯅꯤꯡꯅꯦ ꯁꯨꯖꯟꯅꯤꯀꯣ ꯃꯁꯦ ꯃꯥꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯈꯪꯗꯦꯗ ꯚꯥꯏ ꯈꯔ ꯂꯩꯔꯒꯀꯣ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯑꯣꯠꯄꯤꯕ ꯌꯥꯕ ꯑꯣꯠꯄꯤꯔꯒꯕꯀꯣ ꯈꯥꯡꯕ ꯉꯝꯗꯗꯅꯕꯀꯣ ꯃꯋꯥꯅ ꯇꯥꯟꯅꯒꯤꯗꯣꯏ ꯄꯣꯠꯅꯤꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯨꯅꯦ ꯃꯤ ꯀꯩꯅꯣꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯐꯠꯇꯕꯁꯨ ꯅꯠꯇꯅ ꯑꯐꯕ ꯃꯌꯥꯝꯁꯨ ꯂꯩ ꯀꯩꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯪ ꯊꯣꯏꯅ ꯇꯥꯔꯒ ꯅꯪ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯚꯥꯏ ꯅꯪꯅ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤꯅꯦ ꯈꯪꯉꯦ ꯎꯔꯦ ꯈꯪꯉꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯑꯁꯤꯅ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯈꯪꯉꯕ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯒꯤꯅꯦ ꯃꯔꯟ ꯃꯇꯨꯝ ꯆꯥꯕ ꯌꯥꯕ ꯆꯥꯊꯣꯛꯑꯦꯗꯅ ꯑꯗꯨꯒꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯕ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯅꯦ ꯃꯣꯏꯁꯦ ꯈꯪꯉꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯥꯒꯤꯗꯒꯤꯅꯦ ꯑꯩ ꯕ꯭ꯂꯠꯇ ꯏ ꯍꯥꯏꯒꯠꯂꯛꯇꯣꯔꯦ ꯃꯁꯤ ꯐꯨꯗꯗꯤ ꯐꯨꯔꯝꯒꯦꯅ ꯃꯁꯤ ꯑꯉꯥꯡꯒꯤ ꯀꯣꯂꯣꯝꯒ ꯄꯤꯕꯒ ꯂꯥꯏ ꯈꯪꯗꯦꯗꯅ ꯅꯪ ꯂꯩꯔꯝ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯑꯩ ꯉꯁꯥꯏꯗꯒꯤꯅꯦ ꯇꯥꯒꯤ ꯌꯥꯎꯅ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯌꯥꯝꯅ ꯍꯦꯟꯃꯜꯂ ꯃꯥꯅꯦ ꯑꯩꯅ ꯑꯍꯦꯟꯕ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯅꯉꯣꯟꯗ ꯇꯧꯔꯒꯕꯨ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯀꯩ ꯀꯥꯏꯔꯒꯦ ꯅꯣꯏ ꯕꯕꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯛꯇ꯭ꯔꯣ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯊꯤꯔꯛꯑꯦ ꯍꯥꯏꯕꯅꯤ ꯀꯩ ꯀꯥꯏꯔꯒꯦ ꯁꯤꯗ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯕ ꯋꯥꯅꯣ ꯏꯕꯦꯝꯃ ꯅꯪ ꯅꯆꯤꯟ ꯃꯄꯥꯜꯂꯦꯅ ꯄꯪꯉꯥꯡꯇ ꯉꯥꯡꯒꯅꯨ ꯑꯩ ꯂꯣꯏꯅ ꯇꯥꯏꯅꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯀꯔꯦꯝꯒ ꯊꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯣ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒꯅꯦ ꯐꯔꯁꯨ ꯐꯠꯇꯔꯁꯨ ꯑꯩꯒꯤ ꯏꯃꯥꯅꯦ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯔꯝꯗ ꯅꯪꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯂꯩꯒꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪ ꯅꯃꯤꯠꯅ ꯎꯔꯨꯔꯕꯣ ꯑꯩꯒꯤ ꯏꯃꯥꯅ ꯀꯔꯤ ꯇꯧꯔꯨꯒꯦ ꯍꯥꯏꯕ ꯎꯗꯅ ꯈꯪꯗꯅ ꯍꯦꯛꯇ ꯄꯪꯍꯥꯏ ꯍꯥꯏꯒꯅꯨ ꯈꯪꯉꯕ꯭ꯔꯥ ꯐꯔꯁꯨ ꯐꯠꯇꯔꯁꯨ ꯑꯩꯒꯤ ꯏꯃꯥꯅꯦ ꯑꯩꯒꯤ ꯏꯃꯥ ꯈꯪꯉꯕ꯭ꯔꯥ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯍꯥꯏꯔꯕ ꯅꯪ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯉꯕ ꯏꯕꯦꯝꯃ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯖꯔꯨꯔꯒꯦꯅ ꯂꯥꯛꯏꯕ ꯅꯨꯄꯤꯗꯨꯅꯕꯨ ꯀꯌꯥꯝ ꯐꯔꯝꯗꯣꯏꯅꯣꯅꯦ ꯂꯤꯆꯠ ꯀꯌꯥꯝꯅ ꯐꯔꯝꯗꯣꯏꯅꯣꯕ ꯂꯤꯆꯠ ꯁꯥꯖꯠ ꯀꯌꯥꯝ ꯂꯨꯔꯝꯗꯣꯏꯅꯣꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤꯗ kari akaiba yaugage kari lankhageba aigi imado nupi atombi oire haiduna hekta lisa sadar kamgadra nangi namana chaliba lisa sadato ai munna khangi tukache nangi namana chaliba lisa sadadudi nonga badagi kwa matat ama ummagane nupa kharaga ga tobdo ai imana adumaina tawkani haibadudi namangda sumangunu khangabra nasumang sitana misumang sitte khalakano khangabra aina ngasi phauda nangi imai maramda phai phatti adu tawi ada tawina haikiba leibro hey nangi domi usitria ha nangi nama tomi duga ai imaga ne kedam nung jesune tangdam narakano mi usitaba namai khadai de kupang thawna ha kari ai ima bu ok tabi kaina nangi usitaba khangba nang mi usitradi aduni khangunang mi usitaba Irima as kamay daw ni si dia as ay odadam tahayon hige sir amta changjarake sango kari hainingba lay sir toilet maya mi khana hore ihe kana no ne khana horibo on hokpanida sir Sanatombi ga thoiga ne khana hori je ado sir Sanatombi gi mamai da thoina kupanga thabane Sanatombi do yamna kanna ka phawe sa kari ne moy to idibo school sibu mi khana bamla haiba phai mokhoi ni mak sida ko ai to ge ko ro moy ni mak sida la on ko yam thuna ko ro hoi sa hoji ko ra ge sa ihe kari ne issue sa no to idibo ai je ama panda wai sida ka lei ru bani ne kari ne to idu makon na mata ya na changai bani ne je kayno noi to idubo adumai to na ne noibo gyan taw noibo angang masa maksu na tre noibo kayno ne he apu ka shu to pa na te da mi usit na bagi singido tat kre adu dugi mi usit na ba na singido samjalam bani ta pupuina pupu ka shu to de da pupu dom mathau to daru inti na to ko noi khana chai na ba to gonu ko ai wayong sidu kige makon ta halaka nu ko khana ganu shusin jidi maram ya mo ko ni da khana ganu ko
ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯕ꯭ꯂꯔ ꯂꯣꯏ ꯆꯠꯂꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤꯅꯦ ꯕ꯭ꯂꯔ ꯈꯔ ꯆꯠꯀꯅꯤ ꯈꯪꯉꯕ ꯃꯇꯨꯡ ꯃꯅꯥꯎ ꯕ꯭ꯂꯔ ꯆꯠꯅꯤꯡꯗ꯭ꯔꯗꯤꯅꯦ ꯃꯤꯗꯣ ꯈꯔ ꯈꯔ ꯎꯁꯤꯜꯂꯣ ꯈꯪꯉꯕ ꯁꯅꯥꯇꯣꯝꯕꯤ ꯊꯣꯏ ꯅꯣꯏ ꯑꯅꯤꯃꯛ ꯑꯣꯖꯥ ꯍꯦꯗꯃꯥꯁꯇꯔꯅꯅꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ ꯃꯥꯏ ꯃꯅꯥꯛꯇ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯍꯥꯏ ꯊꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯡꯅ ꯊꯥꯏ ꯍꯥꯏꯔꯤꯁꯦ ꯍꯥ ꯁꯅꯥꯇꯣꯝꯕꯤ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤ ꯈꯠꯅꯩꯗꯣ ꯀꯩꯒꯤꯅꯣꯕ ꯁ꯭ꯀꯨꯜꯁꯤꯕꯨ ꯃꯤ ꯈꯟꯅꯕ ꯑꯃला ꯍꯥꯏꯕꯅꯤꯗ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯨ ꯐꯖꯕ꯭ꯔꯥꯕ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕꯁꯨ ꯌꯥꯔꯣꯏ ꯃꯤꯡꯆꯠ ꯊꯤꯅꯕ ꯅꯈꯣꯏꯅ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯕꯗꯤ ꯀꯣ ꯅꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯄꯦꯔꯦꯟꯁ ꯀꯩꯁꯨ ꯀꯧꯔꯒ ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯋꯥꯔꯅꯤꯡ ꯇꯧꯔꯕꯅꯤ ꯑꯩꯅ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯇꯧꯕꯗ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯅꯈꯣꯏ ꯁꯥꯔ ꯊꯣꯏꯅ ꯍꯥꯟꯅ ꯈꯨꯠ ꯌꯥꯎꯔꯛꯄꯅꯦ ꯑꯩꯒꯤ ꯃꯥꯏꯗ ꯃꯥꯅ ꯈꯖꯥꯏꯗ ꯈꯨꯄꯥꯡꯒ ꯊꯥꯔꯛꯏꯅꯦ ꯁꯥꯔ ꯅꯪꯅ ꯀꯩ ꯍꯥꯏꯔꯨꯕꯒꯤ ꯃꯥꯅ ꯈꯨꯄꯥꯡ ꯊꯥꯔꯛꯏꯅꯣ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯀꯩꯒꯤꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯀꯩ ꯍꯥꯏꯔꯨꯕꯒꯤ ꯊꯣꯏꯅ ꯌꯥꯝ ꯁꯥꯎꯔꯒ ꯈꯨꯄꯥꯡ ꯊꯥꯔꯛꯏꯅꯣ ꯍꯥꯏꯌꯨ ꯁꯥꯔ ꯑꯩꯅꯅꯦ ꯃꯣꯏ ꯄꯥꯕꯨꯡꯗꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯦ ꯈꯣꯠꯂꯦ ꯑꯗꯣ ꯃꯃꯥꯇꯣꯟꯗꯣ ꯑꯗꯨꯝ ꯐꯠꯂꯝꯃꯣꯏ ꯈꯣꯠꯂꯝꯃꯣꯏꯅ ꯍꯥꯏꯔꯨꯕ ꯑꯗꯨꯒꯤ ꯃꯥꯅ ꯁꯥꯎꯔꯤꯕ ꯑꯗꯨꯗꯨꯒꯤꯅꯦ ꯁꯥꯔ ꯑꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯨꯔꯤꯅꯣ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯗꯨꯕꯨ ꯅꯪꯅ ꯀꯔꯤꯅꯣꯅꯦ ꯅꯣꯏꯁꯤꯕꯣ ꯑꯗꯨꯒ ꯊꯣꯏ ꯅꯪꯁꯨꯅꯦ ꯀꯩꯗꯧꯕꯒꯤꯅꯣ ꯃꯤꯒꯤ ꯃꯃꯥꯏꯗ ꯅꯪꯅ ꯈꯨꯄꯥꯡꯒ ꯊꯥꯔꯤꯕꯣ ꯈꯨꯠ ꯌꯥꯎꯕꯁꯦ ꯐꯠꯇꯦꯅꯦ ꯈꯟꯅꯕꯗ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯈꯪꯉꯕ꯭ꯔꯥ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯇꯧꯕꯗ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯐꯔꯦ ꯆꯠꯂꯣ ꯍꯣꯏ ꯁꯥꯔ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏꯒꯦ ꯁꯥꯔ ꯀꯩꯒꯤꯅꯣ ꯉꯁꯤ ꯑꯩꯅ ꯃꯤ ꯈꯠꯅꯔꯨꯔꯤꯕ ꯑꯁꯤꯕꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯏꯃꯥꯇꯣꯟꯁꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯒ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯁꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯩꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯤ ꯈꯠꯅꯔꯨꯔꯦꯀꯣ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯅꯪꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯃꯆꯥ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯊꯨꯡꯖꯔꯝꯒꯗꯕꯅꯤ ꯏꯃꯥ ꯅꯪ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯉꯁꯤꯗꯤ ꯊꯣꯏ ꯀꯔꯤꯅꯣ ꯅꯪ ꯑꯗꯨ ꯎꯡꯉ ꯐꯝꯃꯤꯗꯨꯕꯣ ꯑꯩ ꯅꯪ ꯉꯁꯥꯏꯗꯩ ꯉꯥꯏꯕꯗ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯅꯦ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩ ꯊꯣꯛꯂꯛꯏꯅꯦ ꯀꯩꯗꯧꯔꯤꯅꯣꯕ ꯅꯪ ꯇꯧꯔꯤꯗꯣ ꯅꯥꯎꯕꯩ ꯀꯣꯂꯣꯝ ꯄꯤꯅꯤ ꯆꯠꯈ꯭ꯔꯒ ꯀꯥꯏ ꯂꯩꯔꯨꯏꯅꯣꯕ ꯐꯥꯔꯁ ꯄꯦꯔꯣꯠꯁꯨ ꯂꯣꯏꯈ꯭ꯔꯦ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦꯕ ꯂꯤꯂꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯁꯅꯥꯇꯣꯝꯕꯤꯗꯣ ꯑꯗꯨꯒ ꯈꯠꯅꯔꯨꯔꯦ ꯃꯥ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯉꯣꯟꯗ ꯈꯨꯄꯥꯡꯒ ꯊꯥꯔꯨꯔꯦ ꯑꯗꯨꯒꯤ ꯍꯦꯗꯃꯥꯁꯇꯔꯅ ꯑꯃꯨꯛ ꯀꯧꯔꯨꯔꯦ ꯍꯦꯗꯃꯥꯁꯇꯔꯒꯤ ꯀꯥꯗꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯂꯤꯂꯤ ꯑꯁ ꯑꯗꯨꯒꯤ ꯃꯆꯤꯟ ꯌꯥꯝ ꯀꯟꯕ ꯇꯧ ꯉꯝꯕꯤꯗꯨꯒ ꯑꯃꯨꯛ ꯈꯠꯅꯔꯨꯔꯕꯣ ꯅꯪꯕꯣ ꯀꯩꯗꯧꯕꯩ ꯃꯥꯟꯅꯔꯨꯏꯅꯣ ꯃꯥꯒ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯇꯤꯟ ꯂꯥꯏ ꯀꯤꯗꯕꯅꯤ ꯑꯗꯣ ꯅꯪ ꯐꯨꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯔꯝꯃꯣ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯈꯔ ꯐꯣꯡꯅꯤꯗꯅ ꯁꯛꯇꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯗꯣ ꯀꯩ ꯋꯥꯍꯧꯗꯒꯤꯅꯣꯕ ꯅꯣꯏ ꯑꯅꯤꯅ ꯈꯠꯅꯩꯗꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯃꯥꯅ ꯂꯤꯂꯤ ꯑꯇꯩ ꯀꯩꯝꯒꯤ ꯅꯠꯇꯦꯗ ꯃꯥꯁꯦ ꯃꯤꯗꯤ ꯈꯔ ꯎꯁꯤꯠꯇꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯣꯏ ꯍꯥꯏ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯇꯝꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯟꯅꯕꯤꯅꯦ ꯈꯟꯗꯨꯅ ꯁꯨꯝ ꯌꯦꯡꯕꯅꯦ ꯁꯨꯝ ꯇꯥꯕꯅꯦ ꯑꯗꯨꯕꯨ 이마돈이 말함다 무 홀라가 파트나 좀 칼라칼라 ngambdo 말다 아주 따방 막다드나 짱잘라가 부르버네 아두기네 마타우디 나타나 마타우 사이네 마이도 아두 토이 마탕가 푸도이 레디데 아이 호라모 아이주 크라 야오게 아이주 크라 푸오게 바마도 누피도 릴리 아이야 떠리세 거리노 하이바 아이 컹데 아이나 쏙 누시다바 아이나 숭아야다바 이마돈도 미나 홀라가 ngang 아이나 사우닝이세 거리기노 하이바 아이 컹데 아이 ngasi디 미 칸나루레 이마돈부 홀라 ngang 아이 얌 누가이테 아이곤다 얌나 누가이타바 파웨 릴리 아도 시기 와세 보복다 아두가 나오보다 칸갈라카누고 바붕다수 아이 मखोई कनामतदा खंगनबा पामदे थोय आई ngasiदी खंगबा ngame nangna
ima haiba ima se kadai phauba nungsibage aduga kadai phauba ningjabage haibado ai khangba ngame nangi wahi kharana ima tondo nupi atombini nangna yaningde adubu ima tondusu imani nangidi natra aduna mina ima tondo patana holapa matamda nang sauningba phawi natra mado ima bu nungsibagi gun nama nangoda chenbagine thoi se siwa se kem khalur nu se la class sangas lo from dai dai na ni phu doi le di ne ai horamo kanga ba aduga ayu phu ba khar yaw ge ba kan ponte se siwa se kai kan na ba lo lo class sangas lo Lily Imao Oi ma Karai dong chat khram nu khang di ba se ludo sana bong chat khram khang di ba pele ba ni ai di pele da ko ai di pele ai di Cây đồ rồi bi mà nó chạy lò bi đâu na quậy cái lâu lòi đâu cây gì nó ha cũng thấy cái lạc bằng cái lòi đâu cây gì nó bà Ima di ai na ko ba da khum ju khamak ta na adugi ko ya ko law law ni ludo sana ba sakra ba na mu khali ba Karai le nu khang di ba khoi do ko suning ba ni Cây đồ rồi ba đang nằng xỉa xoám này sâu làng gì bồ ha school hệ cái lạc bằng đang nở tạm sâu làng gì đâu cây đồ rồi ba cái nào là cây đồ rồi ba đang ngon đã Ima ngasi di school da mi khanari khudog yam suning ai mai da ne ko pang na ga tharai ba mi ra ko pang tharaga nang di cây đồ lấy ghê ha rồi sáng lấy bra ba cây đồ lấy ghê ba mà là cây hình ghê ba một chút cả độ hôm ban bro nang di phu ya dro ni di makut pu ko mai na pan doi no nang na na sai ne ko pang na mu tan tharak ba da ne tan dan ni pai de khang ba mit ka je blur lo in chat ni na ba ai nu khang di ba ko mai nai na pu doi no Isa da pray ba mi dubu kanano ima da hayo ai to kaya mo kaya kan ba mi no ne ai to yung ate kana snu che de ma akai mamang ne kai gi ibo so bagi masa nu pi thoi do oi class ma na bi do adu na ni ai ma gon da ke shu hai ba na te ai na moi ba da nu pi tu mi che le khole pusale khole adagi moi ma ton do ke shu phara moi nu pi tu mi di phat kan da ba ni khot da ba ni shi hai ru ba gi ai khadai ma na ku pang thari ni he ma du ngang nuôi nè khang na ma ai to yung ma du ngang dubu mayum yo ma draw lambi daga lam ki draw school halak pa do ma do mayum di yong ki dong man di manang pa ngai ho ba ni nga sai ayan thola pa lambi daga chalam do ma le pai ma aina kai do ke hai ba do yung ai ho lambi da ngai ru ke ma khazai da ne ku pak se ne on ne tharam ge ma ima phu ba do ai ju yaw ge iba in jang na phu je ba ko nga sai ai ngon da ku pang tharak pa do ai am nai ba ai de blog da lai chat pi ni ba mai mi che khang da gai thajal pa da ai yaw ge ko ma iba in jang na phu je ba nang yaw ba ya de phu ba nang hek yaw ba da ne sara sanduri ba ni mamam za chang ga ne phui ye na adu na ne nang yaw ba ya de ai na ne ai ya thok pa ne thek to ni khang ye da na ma nga sin nungai ni ma ai to ye ma school se mi ama ta lai tre ne se no bu zo han gra ma ne ba pela ba ni da ai di yum bu di na e hai ba bu ne ai than na chat pa je yam tan le do bu ne tan gre da ko thong na ai than da han doi se tan ba na loi re dai di asai de zo hai khri ne ba ngai ra mon ma si angang je tan le ha ba yam na i than da chat toi je ai đi cầu đi nè khôi chị đang say ngay rồi một hai bên đi nè hết tất cầu bộ khôi chị gì iman na ba mẹ con nè lang lạc vào nè hết tất cầu bộ khôi nó muốn sò ní đâu đi mai lạc sờ nè ngầm rồi dùng mà sắm được bao nhiêu sang là sáng cái làm bên nè mai lạc sờ dress cầm tô hông gì hay mà nào ba nang school hala ba chị đi u đi na cái này hồi game mà đi chị do lambi da làm ki dau ma le ngasai han mi na sengai ra mo na hai bane adoi kaw tu na iman na ba kai ga dum hale chị do lambi da làm ki dau ma le ihe chị do mung mathan da mung la amani do tawri je pung ji di theng jin le ne ai bu asai bu yeng mo sira khang di ne naw ba nang jak chara wan gi su wan tho mo na traga chị nga ta ngai gi su ngai ra mo chị do ai asai bu tang yeng ki ge ko ai ngai bu nga mo roi chak la ma kan ji da ai cha tho ma dam ne
ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯥꯊꯣꯛꯑꯝꯃꯣ ꯆꯥꯊꯣꯛꯑꯝꯃꯣ ꯑꯩ ꯆꯤꯆꯦꯗꯣ ꯁꯥꯏꯕꯣꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯨꯝ ꯌꯧꯕꯒꯅꯦ ꯅꯞꯀꯦ ꯌꯦꯡꯉꯣ ꯑꯩꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯅꯦꯕ ꯉꯥꯏꯔꯝꯃꯣ ꯈꯣꯠꯂꯣꯅ ꯑꯗꯨꯒ ꯉꯥꯏꯔꯝꯗ꯭ꯔꯤꯅꯦꯕꯁꯦ ꯇꯟꯕꯅ ꯑꯩꯗꯤ ꯑꯗꯒꯤ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯂꯥꯟꯗꯣꯏꯗꯨꯁꯨ ꯇꯟꯈ꯭ꯔꯦ ꯍꯥꯏꯕ ꯏꯊꯟꯇ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯔꯤꯅꯣ ꯄꯥꯝꯕꯣꯝꯁꯤꯅ ꯄꯪꯆꯣꯡꯗ ꯆꯣꯡꯈꯠꯂꯛꯏꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ ꯑꯩ ꯂꯥꯛꯇ ꯂꯥꯛꯀꯦꯁꯨꯅꯣ ꯉꯁꯤꯗꯤ ꯈꯪꯗꯦꯗ ꯁꯤꯌꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒ ꯃꯃꯥꯏꯗꯒ ꯈꯨꯄꯥꯡꯗꯒ ꯊꯥꯔꯛꯗꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯉꯥꯡꯅꯣꯅꯦ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯤ ꯈꯪꯍꯟꯒꯦꯕ ꯉꯁꯤꯗꯤ ꯑꯩꯅꯒ ꯁꯤꯗ ꯐꯝꯃꯒ ꯉꯥꯏꯔꯤꯁꯤꯕꯨ ꯃꯌꯨꯝꯒ ꯌꯧꯒ꯭ꯔꯖꯥꯠꯂꯣ ꯉꯥꯏꯍꯥꯛꯇꯪꯒꯗꯤ ꯌꯦꯡꯈꯤꯒꯦ ꯃꯥ ꯂꯥꯛꯄꯁꯨ ꯌꯥꯔꯤ ꯄꯨꯡꯁꯦ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯩꯅꯒꯕꯀꯣ ꯁꯤꯗ ꯐꯝꯃꯒ ꯉꯥꯏꯒꯩ ꯉꯥꯏꯔꯒꯕꯀꯣ ꯃꯌꯨꯝꯗꯒ ꯑꯃꯨꯛ ꯆꯠ ꯂꯩꯔꯝꯗꯅꯕ ꯉꯥꯏꯒꯩ ꯉꯥꯏꯔꯒꯕꯀꯣ ꯐꯨꯕꯒ ꯐꯪꯍꯧꯗ꯭ꯔꯗꯤꯅꯦ ꯊꯋꯥꯏꯁꯦ ꯆꯥꯛꯈ꯭ꯔꯅꯤꯗꯀꯣ ꯑꯩꯗꯤ ꯑꯣ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯤ ꯑꯃꯨꯛ ꯊꯤꯛ ꯇꯧꯒꯦ ꯍꯧꯖꯤꯛ 이베마 암땅할거 wari amta 사귀지 ꯅꯪꯂ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯏꯕꯣ ꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏ ꯍꯥꯏꯗꯣ ꯅꯪꯂꯕ ꯑꯁꯤꯗꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯅꯤꯅꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯂꯝꯍꯥꯡꯁꯤꯗ ꯑꯩꯕꯨ ꯑꯁ ꯃꯥꯅꯦ ꯏꯃꯥ ꯑꯩ ꯊꯣꯏꯅꯦ ꯑꯩꯅ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯄꯥꯡꯅ ꯁꯦꯠꯂꯝꯒ ꯊꯥꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯡꯅ ꯊꯥꯔꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯅꯪ ꯀꯌꯥꯝ ꯐꯥꯎꯒꯦ 이마 스나토미도 ꯑꯩꯉꯣꯟꯗ 하이니 하이를 ꯈꯪꯗꯅ ꯀꯥ ꯍꯦꯟꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏ ꯑꯗꯨꯗꯨꯒꯤ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯇꯧꯈꯤꯕꯅꯦ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯁꯣꯏꯕ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯒꯤ ꯅꯄꯥꯗꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯛꯑꯦꯕꯨ ꯊꯤꯔꯛꯑꯦ ꯍꯥꯏꯕꯅꯤ ꯁꯤꯗ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ 이베마 ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯨꯕ ꯅꯠꯇꯦꯛꯂꯣ ꯍꯥ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯣꯏ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯣꯅ ꯍꯥꯏꯔꯝꯕ꯭ꯔꯥꯅꯦꯍꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯃꯥ ꯂꯥꯏꯋꯥꯏꯈ꯭ꯔꯕꯤ ꯏꯃꯥꯗꯨꯕꯨꯗꯤ ꯄꯟꯗꯨꯅ ꯉꯥꯡꯕꯤꯒꯅꯣ ꯅꯆꯥ ꯇꯥꯕ ꯉꯝꯗꯤꯌꯦ ꯏꯃꯥ 하이래 난 그도기 하이바노 하이래 난 그도기 하이바노바 너희 남마 씨바도 너희 남마 씨바도나 딱 피락브라네 해 이마 헤이 갑실럭시나가노 나닝데 낭나네 이자다네 쿠팡 타기비도 아두기 아이가 후직네 낭고네 나카자이즈네 쿠팡키나 온네 타도리브니 후직 ꯈꯪꯉꯕ꯭ꯔꯥ ꯃꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯦ ꯃꯁꯦ ꯌꯥꯝꯅ ꯍꯦꯃꯜꯂꯦ ꯍꯦ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯈꯪꯉꯕ ꯅꯪꯅ ꯑꯃꯨꯛ ꯀꯅꯥꯅꯣ 이베마 ꯑꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯛꯑꯦꯅ ꯍꯥꯏꯕꯗꯨꯔꯣ ꯅꯪꯕꯣ ꯅꯆꯥꯒꯤ ꯅꯃꯥꯡꯗ ꯗ꯭ꯔꯃꯥ ꯇꯧꯔꯤꯝꯅꯤꯅꯦ ꯍꯥ ꯅꯨꯡꯁꯤꯕ ꯁꯥꯔꯤꯝꯅꯦꯕ ꯅꯆꯥꯒꯤꯗꯃꯛꯇꯒ ꯌꯥꯝꯅꯅꯦ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯈꯪꯉꯕ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯑꯩꯅ ꯁꯤ ꯍꯥꯏꯕꯗ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦꯕ ꯏꯁ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯍꯩꯔꯦꯅꯦ ꯑꯇꯣꯝꯕꯤꯒꯤ ꯇꯥꯠꯇꯤ ꯍꯥ ꯑꯩꯅ ꯐꯨꯅꯤꯡꯗ ꯇꯣꯛꯀꯅꯤ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯍꯥ ꯉꯔꯥꯡ ꯅꯍꯥꯟꯅ ꯂꯥꯛꯑꯒ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯈꯪꯉꯕ ꯈꯔ ꯆꯪꯁꯤꯜꯂꯨꯅꯦ ꯐꯝꯒꯦꯅꯦꯁꯦ ꯑꯩꯁꯨ ꯈꯔ ꯅꯪꯗꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅ ꯁꯣꯝꯁꯦ ꯌꯥꯝꯅ ꯃꯇꯤꯡ ꯃꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤꯅꯤꯅꯦ ꯀꯣ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯨꯅꯤꯡꯗ ꯇꯣꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯐꯨꯔꯣꯅꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯃꯥꯡꯗ ꯐꯨꯔꯣꯅꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯐꯨꯔꯣꯅꯦ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯐꯨꯅꯤꯡꯗ ꯇꯣꯛꯀꯅꯤ ꯅꯪꯅ ꯐꯨꯔꯣ ꯍꯥꯏꯔꯒ ꯐꯨꯒꯗ꯭ꯔꯣ ꯑꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯍꯥ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯔꯣꯁꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯗꯒꯤꯁꯨ ꯑꯩꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯏꯆꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯕꯗ ꯄꯣꯛꯇꯕ ꯃꯆꯥ ꯍꯥꯏꯅ ꯑꯅꯤꯔꯛ ꯁꯨꯅ ꯍꯦꯛ ꯄꯟꯕꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯑꯌꯣꯏꯃ ꯑꯇꯣꯝꯕꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯍꯩ ꯑꯇꯣꯝꯕꯤꯁꯨ ꯃꯤꯅꯤꯅꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ
ꯍꯔꯥꯎꯕ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯕ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯃꯇꯨ ꯅꯥꯝ ꯍꯦꯛ ꯁꯣꯛꯄꯗ ꯅꯪ ꯊꯋꯥꯏ ꯊꯥꯃꯤꯟꯅꯒꯗꯕꯅꯤ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯌꯣ ꯏꯃꯥ ꯃꯤꯠ ꯀꯥꯗꯦ ꯇꯟꯗꯟ ꯂꯣꯏ ꯄꯥꯏꯔꯦ ꯑꯌꯣ ꯏꯃꯥ ꯃꯤꯠ ꯀꯥꯗꯦ ꯑꯁ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯤ ꯇꯟꯗꯟ ꯄꯥꯏꯕ꯭ꯔꯥ ꯇꯟꯗꯟꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯄꯥꯏꯅꯤꯡꯗ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯗ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯁꯤꯡꯅꯔꯛꯀꯅꯣ ꯁꯤꯡꯅꯔꯕꯗꯤꯅꯦ ꯇꯣꯏꯅ ꯇꯣꯏꯅ ꯇꯟꯗꯟ ꯄꯥꯏꯒꯅꯤ ꯈꯪꯉꯕ ꯑꯗꯨꯒꯅꯦ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯃꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯇꯣ ꯆꯠꯂꯣ ꯈꯪꯉꯕ꯭ꯔꯥ ꯉꯝꯃꯦ ꯍꯥꯏꯗꯨꯅꯅꯦ ꯄꯪꯄꯣꯡ ꯄꯣꯡꯒꯅꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯁꯨ ꯂꯥꯛꯄꯅꯦ ꯊꯣꯏ ꯆꯠꯁꯤꯜꯂꯛꯑꯣ ꯏꯃꯥ ꯂꯩꯔꯤꯕ ꯃꯈꯩꯗꯤꯅꯦ ꯏꯆꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯀꯩꯗꯧꯅꯨꯡꯗ ꯆꯦꯟꯊꯍꯜꯂꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯃꯆꯥꯅꯨꯄꯤꯁꯤꯅꯁꯨ ꯏꯆꯥꯅꯨꯄꯤꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯑꯗꯨꯒ ꯃꯃꯥꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯕ ꯈꯪꯅꯤꯗꯅ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯆꯤꯠꯅ ꯌꯦꯡꯉꯣ ꯅꯥꯎꯕ ꯅꯪ ꯀꯥꯏ ꯂꯩ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯁꯤꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦ ꯑꯁ ꯆꯦꯆꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯇꯨꯝꯗꯔꯨꯔꯦꯕ ꯏꯁꯥꯁꯦ ꯀꯩꯅꯣꯅꯦ ꯈꯪꯀꯧ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯑꯩꯅ ꯀꯩ ꯍꯥꯏꯒꯦꯕ ꯑꯩꯅ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦꯕ ꯀꯩ ꯍꯥꯏꯈꯤꯒꯦ ꯉꯁꯥꯏ ꯀꯩ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯅꯪ ꯑꯩꯅ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕ꯭ꯔꯥ ꯉꯥꯏꯔꯝꯅꯣ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯑꯣ ꯆꯦꯆꯦ ꯑꯗꯨꯗꯣ ꯑꯩ ꯀꯥꯎꯕꯅꯦ ꯏꯃꯥꯟꯅꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯔ ꯁꯨꯝ ꯆꯠꯄ ꯑꯗꯨꯗ ꯌꯨꯝꯗꯣ ꯌꯧꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯅꯪ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯆꯦꯆꯦꯁꯦ ꯅꯍꯥꯟꯉꯩꯒ ꯃꯥꯟꯅꯗꯦꯕꯣ ꯀꯞꯄꯒ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯤꯁꯦ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯂꯝꯕꯤꯗꯒ ꯀꯩ ꯇꯧꯔꯖꯥꯠꯅꯣ ꯑꯁ ꯏꯃꯥ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯅꯆꯥ ꯑꯩꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯍꯜꯂꯦ ꯏꯃꯥ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯏꯃꯥ ꯉꯁꯤꯗꯤ 이마부 야암나 닝싱이 이마 난 얌 우닝이 ngasi디 nasase yamna wari ima ngasidi nasagi pendaba ningamdaba kayase thamoida omduna sakliba awaba kayase ngasidi imagi tampakta famduna pena pawdam ninge ima ngasi imaton laklamdrabadi ay khuduk thiba nanglamgadabani imaton nahaksibu kanano haiba ayhaki ima nahaki thawaina onduna nasa aigi nakta laklibara imaton oina hayo ima nauba nangdi jarawalaba natro ado chichidi zagrabro aibudi jarawale ado chichidi jarawande kappaga maika jejangibane lambida kaidauba yaubajano khangdi kaishu tawdida ado nauba hayengedi school sabada chichiga punna halakadamni ko kawganu ko nang hekta kawrag halena hai ado hayengedi punna chatkadamni punna halakadamni chichi mathanda lahanba yade ko fare nangju tuition chanaba tawro pung tarani aina kawgena kawbai type hoi hayengedi kawdunaba tawrage Yay! Ima, pudulama mo natro. Makasayde ka on tharamba natro ima. Hey, songa thisabiye. Taningde, yam khatkanu. Khanga ba, mama dune khupang tharami ningonda. khazai dune ngasai ne as khupang tharakpadudi as makhutne nane a pung yai rubra khangde. As nabana. Oh, masanupi nasu engonda khupang tharakpa. adudagi mo imada so mo mama ton bidna mo ko pang thabiraba oh loire ne ima mama saduna ima isa ni se tandan amu pahan biraba ko oh ai na ngasi shawk na ne nangon doi na pulap dar ka ni se chalo changro
ꯅꯨꯡꯗꯥꯡꯒꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯀꯩ ꯊꯣꯡꯅꯤ ꯁꯤꯗꯤ? ꯑꯁ ꯅꯨꯡꯁꯥꯒ ꯁꯥꯕꯅꯤꯅ ꯑꯁꯤꯜ ꯑꯀꯝꯅ ꯐꯩꯗ. ꯁꯧꯒ꯭ꯔꯤ ꯑꯃꯒ ꯄꯥꯛꯅꯝ ꯑꯃꯒ ꯍꯦꯛꯇ ꯇꯧꯁꯜꯂꯒꯦ. ꯏꯆꯥ ꯊꯣꯏꯁꯦ ꯉꯁꯥꯏꯁꯨ ꯆꯔꯥ ꯋꯥꯟꯈꯤꯗꯕꯅꯦ. ꯆꯥꯛꯁꯦ ꯄ꯭ꯔꯞ ꯊꯣꯡꯉꯒꯦ. ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯏꯆꯥ ꯊꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔ ꯃꯥꯜꯂꯦ. ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯕꯗ ꯑꯩ ꯐꯥꯎꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯤꯅꯗꯤ ꯏꯆꯥ ꯊꯣꯏꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ? ꯑꯁ ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ. ꯄꯨꯔꯥ ꯕꯦꯔꯥꯅꯤ. ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯃꯤꯅꯨꯡꯁꯤ ꯀꯌꯥ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ. ꯊꯃꯣꯏ ꯌꯥꯝꯅ ꯀꯜꯂꯦ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ. ꯑꯉꯥꯡꯁꯦ ꯃꯕꯨꯛꯅꯤꯡ ꯈꯔꯒ ꯅꯧꯒꯜꯂꯦ. ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯡꯗꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦꯗꯨꯕꯨ ꯄꯟꯕꯗꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯗꯨꯕꯨ? ꯃꯥ ꯑꯩꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯃꯗꯤ ꯃꯥ ꯈꯪꯒꯗꯕꯅꯤ. ꯃꯥ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯇꯧꯒꯗꯕ. ꯑꯩꯅ ꯑꯣꯛꯄ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯏꯆꯥ ꯊꯣꯏꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯒꯗꯕꯅꯤ. ꯃꯗꯨꯒꯤ ꯃꯍꯥ ꯍꯤꯡꯁꯥꯕꯤꯗꯣ. ꯑꯁ ꯁꯤꯒꯤ ꯋꯥꯁꯦ ꯇꯥꯃꯣꯗꯗꯤ ꯈꯟꯍꯟꯕ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯇꯥꯃꯣꯗꯤ ꯑꯉꯥꯡ ꯌꯥꯝ ꯂꯨ ꯇꯧꯖꯕꯅꯤ. ꯊꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯅ ꯍꯥꯏꯔꯨꯔꯗꯤ ꯁꯣꯏꯗꯅꯒꯤ ꯆꯠꯂꯒ ꯈꯟꯅꯔꯨꯔꯅꯤ. ꯁꯤꯒꯤ ꯋꯥꯁꯦ ꯇꯥꯃꯣꯗꯗꯤ ꯍꯥꯏꯔꯔꯣꯏꯒꯦ. ꯂꯣꯠꯁꯤꯜꯂꯒꯦ. ꯑꯩꯅ ꯐꯖꯅ ꯆꯦꯛꯁꯤꯟꯗꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ. ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒꯦ. ꯍꯩꯃꯥ ꯇꯥꯃꯣꯗꯤ ꯍꯟꯕꯤꯔꯛꯑꯃꯦꯅ. ꯑꯩꯗꯤ ꯇꯥꯃꯣ ꯂꯥꯛꯄꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ. ꯀꯔꯥꯏꯗꯒꯤ ꯇꯥꯔꯒꯗꯒꯦ ꯊꯕ? ꯅꯪꯗꯤ ꯑꯗꯨꯗ ꯂꯦꯞꯇꯅ ꯃꯪꯗꯅ ꯂꯩꯔꯒ ꯑꯩ ꯂꯥꯛꯄꯁꯨ ꯎꯗꯦ ꯅꯪꯗꯤ. ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯊꯕ ꯅꯪꯅ ꯃꯪꯗꯅ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯥꯃो. ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯁꯤꯒꯦꯅ ꯈꯜꯂꯝꯕꯅꯦ ꯇꯥꯃꯣ. ꯏꯍꯦ ꯊꯕ, ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯏꯗꯅ. ꯑꯉꯥꯡ ꯑꯅꯤꯒ ꯅꯪꯒꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯔꯛꯄꯅꯤꯅꯦ. ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯍꯧꯔ ꯃꯥꯅꯦ. ꯅꯪ ꯈꯔ ꯂꯧꯁꯜꯂꯣꯀꯣ. ꯑꯩ ꯀꯩꯅꯣ ꯃꯥꯏ ꯃꯤꯠꯁꯦ ꯈꯔ ꯇꯥꯊꯣꯛꯎꯈꯤꯒꯦ. ꯍꯣꯏ ꯇꯥꯃꯣ, ꯑꯩ ꯂꯧꯁꯟꯖꯔꯨꯔꯒꯦ. ꯏꯆꯥ ꯊꯣꯏꯒꯤꯁꯨ ꯇꯨꯏꯁꯟꯗꯣ ꯑꯩꯅ ꯍꯥꯏꯅꯔꯝꯃꯕꯅꯤ. ꯍꯌꯦꯡꯗꯒꯤ ꯊꯥꯔꯛꯑꯣꯅ ꯍꯥꯏ ꯅꯥꯎꯕꯒꯤ ꯑꯣꯖꯥꯗꯨꯅ. ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯥꯏꯅ ꯆꯠꯆꯔꯁꯅꯤ. ꯊꯣꯏꯅꯕꯨꯗꯤ ꯂꯥꯏꯔꯤꯛꯁꯦ ꯕꯕꯥ ꯃꯥ ꯑꯗꯨꯝ ꯄꯥꯖꯒꯦ, ꯇꯨꯏꯁꯟ ꯆꯠꯂꯣꯏꯒꯦ ꯌꯥꯅꯤꯅ ꯍꯥꯏ. ꯑꯗꯨꯕꯨ ꯃꯊꯪ ꯆꯍꯤꯗꯒꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯤꯅꯅꯦ, ꯂꯥꯏꯔꯤꯛꯁꯦ ꯃꯈꯣꯡ ꯁꯦꯡꯅ ꯆꯠꯈꯤꯕꯅ ꯐꯩꯌꯦꯅ ꯑꯩꯅ ꯇꯨꯏꯁꯟꯁꯦ ꯊꯥꯕꯅꯤꯗ. ꯐꯔꯦ ꯊꯕ, ꯆꯥꯛꯇꯣ ꯅꯪꯁꯨ ꯂꯣꯏꯁꯜꯂꯣ. ꯑꯩꯁꯨꯅꯦ ꯃꯥꯏ ꯃꯤꯠ ꯈꯔ ꯇꯥꯊꯣꯛꯎꯈꯤꯒꯦ. ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯇꯥꯃꯣ. ꯃꯈꯣꯡ ꯁꯦꯡꯅꯕ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯊꯥꯕꯅ ꯐꯩ ꯇꯨꯏꯁꯟꯁꯦ ꯇꯥꯃꯣ. ꯍꯣꯏ ꯇꯥꯃꯣ, ꯑꯩꯁꯨ ꯆꯥꯛ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ. ꯇꯥꯃꯣꯁꯨ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ. ꯆꯦꯆꯦ, ꯉꯁꯥꯏ ꯂꯝꯕꯤꯗ ꯀꯩꯀꯩ ꯇꯧꯔꯛꯀꯦꯕ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ? ꯑꯩꯗꯣ ꯉꯁꯥꯏꯅꯦ ꯏꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯔ ꯂꯥꯛꯄꯗꯅꯦ ꯀꯥꯎꯔꯕ ꯆꯦꯆꯦꯗꯣ ꯉꯥꯏꯕꯗꯣ. ꯑꯗꯨꯒꯤꯅꯦꯕ ꯆꯦꯆꯦ, ꯁꯥꯎꯔꯅꯣꯕ. ꯑꯗꯣ ꯉꯁꯥꯏ ꯂꯝꯕꯤꯗ ꯀꯩꯀꯩ... ꯀꯩꯁꯨ ꯇꯧꯗꯦ. ꯀꯩꯁꯨꯝꯇ ꯇꯧꯗꯦ. ꯊꯣꯛꯈ꯭ꯔꯣ ꯑꯩ ꯀꯥꯗꯩ. ꯑꯩ ꯀꯥ ꯆꯪꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯊꯣꯛꯈ꯭ꯔꯣ ꯌꯥꯝꯊꯨꯅ. ꯆꯦꯆꯦ ꯅꯪꯁꯤꯗꯤ. ꯑꯗꯣ ꯉꯁꯥꯏ ꯆꯦꯆꯦ ꯅꯪ ꯆꯔꯥ ꯋꯥꯟꯗꯦꯅ ꯍꯥꯏꯌꯦ. ꯑꯗꯣ 이마ꯇꯣꯟꯅ ꯆꯥꯛ ꯂꯣꯏꯔꯤꯌꯦ. ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ. ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ. ꯅꯪ ꯆꯠꯊꯣꯛꯎꯔꯣ. ꯆꯦꯆꯦ ꯅꯪ ꯉꯁꯥꯏꯁꯨ ꯆꯔꯥ ꯋꯥꯟꯗꯦꯅ ꯍꯥꯏ. ꯑꯗꯣ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯅꯣ? ꯈꯔ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ. ꯄꯥꯕꯨꯡ ꯆꯥꯕ ꯍꯧꯔꯕꯅꯦ. ꯂꯥꯛꯑꯣ ꯆꯦ. ꯅꯥꯎꯕ ꯅꯪ ꯑꯩꯅꯅꯦ ꯈꯪꯂꯥꯎ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ. ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ. ꯆꯠꯂꯣ. ꯑꯩ ꯀꯥꯁꯤꯗꯅꯦ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯀꯅꯨ. ꯆꯠꯂꯣ. ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ. ꯄꯥꯕꯨꯡ, ꯆꯦꯆꯦꯗꯣ ꯆꯥꯛ ꯆꯥꯅꯤꯡꯗꯦ. ꯑꯩꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅ ꯀꯧꯔꯨꯕꯅꯦ. ꯏꯁꯧꯒ ꯂꯥꯡꯉꯦ. ꯉꯁꯥꯏꯁꯨ ꯆꯔꯥ ꯋꯥꯟꯗꯦꯅ ꯍꯥꯏꯕꯅꯦꯕ. ꯀꯔꯤꯅꯣꯅꯦ, ꯉꯁꯥꯏꯁꯨ ꯆꯔꯥ ꯋꯥꯟꯗꯦꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯃꯥꯕꯨ? ꯃꯁꯥꯒ ꯅꯥꯔꯖꯥꯠꯂꯣꯅꯦ? ꯐꯔꯦ ꯅꯥꯎꯕ, ꯅꯪ ꯆꯥꯕ ꯍꯧꯔꯝꯃꯣ. ꯏꯄꯥꯅꯦ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ. ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯃꯥꯕꯨ? ꯍꯣꯏ ꯄꯥꯕꯨꯡ. ꯏꯁꯧ ꯂꯥꯡꯖꯔꯁꯅꯤ ꯄꯥꯕꯨꯡ. ꯑꯩꯅ ꯆꯪꯉꯨꯕꯗꯅꯦ ꯈꯨ ꯈꯝꯍꯧꯕꯅꯤ. ꯊꯣꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔో?
ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ ꯅꯪ ꯉꯁꯥꯏ ꯆꯔꯥ ꯋꯥꯟꯗꯦꯅꯁꯨ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯏꯁꯥꯕꯣ ꯏꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯥꯕꯨꯡ ꯆꯥꯊꯣꯛꯎꯔꯣ ꯑꯩ ꯀꯥꯁꯤꯗꯅꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯖꯒꯦ ꯀꯅꯥꯝꯇ ꯆꯪꯕꯤꯔꯛꯀꯅꯨ ꯄꯥꯕꯨꯡꯁꯨ ꯊꯣꯛꯄꯤꯔꯣ ꯀꯔꯤꯅꯣꯅꯦ ꯊꯣꯏ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯏꯁꯥꯁꯨ ꯀꯩꯁꯨꯝ ꯇꯧꯗꯦꯅ ꯍꯥꯏ ꯉꯁꯥꯏꯁꯨ ꯆꯔꯥ ꯋꯥꯟꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯗꯨꯕꯣ ꯀꯅꯥꯗꯅꯣꯕ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯄꯥꯒ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣꯅꯦ ꯁꯥꯔꯤꯉꯩ ꯆꯥꯕꯅ ꯐꯕꯅꯤꯀꯣ ꯏꯪꯉꯒ ꯆꯥꯕꯕꯨꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯈꯔ ꯑꯣꯏꯔꯕꯁꯨ ꯆꯥꯎ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯑꯩ ꯀꯅꯥꯝꯇꯗ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡꯍꯣꯏꯅꯅꯦ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯖꯒꯦ ꯏꯊꯟꯇ ꯀꯥꯁꯤꯗꯅꯦ ꯑꯩ ꯏꯊꯟꯇ ꯄꯣꯊꯥꯖꯒꯦ ꯄꯥꯕꯨꯡ ꯊꯣꯛꯄꯤꯈ꯭ꯔꯣ ꯄꯥꯕꯨꯡ ꯍꯥ ꯊꯣꯏ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯏꯕ ꯅꯄꯥꯅꯤ ꯑꯩꯉꯣꯟꯗ ꯀꯣꯏꯒꯅꯨ ꯏꯆꯥꯒꯤꯗꯃꯛꯇꯅꯤꯅꯦ ꯏꯄꯥꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ ꯊꯣꯏ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯅꯪꯅꯅꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯕꯨ ꯆꯔꯥ ꯍꯦꯟꯕꯗꯤ ꯐꯠꯇꯕꯅꯤ나 ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯑꯣꯏꯔꯕꯁꯨꯅꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯎꯀꯣ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯊꯕꯥ ꯊꯣꯏꯁꯤꯕꯨ ꯉꯁꯤ ꯀꯅꯥꯒ ꯀꯩꯗꯧꯅꯒꯦꯅꯦ ꯃꯥꯅ ꯁꯧꯔꯝ ꯃꯨꯔꯝ ꯇꯧꯗꯅ ꯃꯥꯏ ꯀꯥꯗ ꯂꯩꯍꯧꯔꯤꯁꯤꯕꯣ ꯆꯥꯛ ꯆꯥꯁꯤꯒ ꯌꯥꯗꯦꯅꯦ ꯃꯥ ꯀꯅꯥꯒ ꯀꯩꯗꯧꯅꯔꯨꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯊꯕꯥ ꯃꯔꯝꯁꯦ ꯑꯩ ꯇꯥꯃꯣꯗ ꯍꯥꯏꯕ ꯌꯥꯗꯦ ꯑꯩ ꯑꯃꯍꯦꯛꯇ ꯈꯨꯝꯖꯤꯟꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅꯒꯤ ꯈꯟꯅꯔꯛꯂꯅꯤ ꯑꯗꯨꯅ ꯑꯃꯍꯦꯛꯇ ꯈꯨꯝꯃꯒꯦ ꯇꯥꯃꯣ ꯈꯪꯗꯤꯌꯦ ꯑꯣ ꯃꯔꯝ ꯈꯪꯉꯦ ꯇꯥꯃꯣ ꯅꯥꯎꯕꯅ ꯍꯥꯏꯕꯗ ꯊꯣꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯁꯤ ꯊꯥꯔꯛꯄꯗ ꯉꯥꯏꯔꯝꯃꯨ ꯍꯟꯃꯤꯟꯅꯁꯦꯅ ꯑꯗꯣ ꯅꯥꯎꯕꯗꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯔ ꯂꯥꯛꯄꯗ ꯀꯥꯎꯗꯨꯅ ꯃꯆꯦꯗꯣ ꯉꯥꯏꯔꯝꯗ꯭ꯔꯖꯥꯠꯅꯤ ꯅꯥꯎꯕ ꯍꯥꯟꯅ ꯌꯨꯝ ꯌꯧꯔꯛꯑꯦ ꯃꯆꯦꯗꯣ ꯁ꯭ꯀꯨꯜꯗ ꯂꯩꯍꯧꯔꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯃꯥꯜꯂꯦ ꯇꯥꯃꯣ ꯁꯥꯎꯔꯤꯗꯣ ꯏꯍꯦ ꯑꯁꯤꯒꯤꯕꯨ ꯁꯥꯎꯗꯅ ꯆꯔꯥꯒ ꯑꯃꯨꯛ ꯍꯦꯜꯂꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯅꯥꯎꯕꯁꯤꯁꯨꯅꯦ ꯃꯁꯤꯁꯨ ꯄꯨꯔꯥ ꯇꯣꯔꯔꯤꯡ ꯑꯃꯤꯗꯣ ꯃꯆꯦꯅ ꯈꯔ ꯁꯥꯎꯒꯟꯕꯒ ꯄꯩꯒꯟꯕꯒ ꯐꯔꯦ ꯅꯣꯏꯁꯨ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯊꯣꯏꯒꯤ ꯆꯥꯛꯇꯣ ꯐꯖꯅ ꯁꯦꯝꯕꯤꯔꯣ ꯑꯗꯨꯒꯅꯦ ꯀꯨꯞꯄꯒ ꯊꯝꯕꯤꯔꯝꯃꯣ ꯍꯣꯔꯦꯟ ꯃꯥ ꯍꯧꯒꯠꯂꯒ ꯃꯥꯏꯅ ꯆꯥꯖꯔꯖꯅꯤ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯍꯣꯔꯦꯟ ꯊꯣꯏꯒ ꯆꯥꯃꯤꯟꯅꯔꯒꯦ ꯇꯥꯃꯣꯒ ꯅꯥꯎꯕꯒ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ ꯇꯥꯃꯣ ꯍꯣ ꯐꯔꯦ ꯊꯦꯝꯗꯅ ꯍꯦꯛ ꯌꯦꯡꯉꯣ ꯆꯥꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥꯅ ꯍꯦꯛ ꯅꯥꯎꯕ ꯅꯆꯦꯁꯤ ꯈꯔ ꯁꯥꯎꯒꯜꯂꯦ ꯄꯩꯒꯜꯂꯦ ꯈꯪ ꯂꯩꯔꯝꯃꯛꯇꯗꯨꯗ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯅꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯔ ꯂꯥꯛꯑꯒ ꯅꯆꯦ ꯍꯨꯟꯇꯣꯛꯑꯝꯃꯤꯗꯨꯕꯣ ꯐꯔꯦ ꯃꯊꯪꯗꯤ ꯀꯥꯎꯅꯨꯀꯣ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯈꯔꯒ ꯄꯩꯒꯟꯕꯅꯤꯅꯅꯦ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯆꯥꯎꯋꯤ ꯅꯆꯦꯁꯦ ꯑꯗꯨꯅ ꯃꯊꯪꯗꯤ ꯀꯥꯎꯔꯅꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯃꯊꯪꯗꯩꯗꯤ ꯀꯥꯎꯗꯅꯕ ꯇꯧꯔꯒꯦ ꯊꯣꯏ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣꯗꯅ ꯁꯥꯔꯤꯉꯩꯗ ꯏꯃꯥꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯣ ꯅꯥꯎꯕꯒ ꯕꯕꯥꯒꯗꯤꯅꯦ ꯆꯥꯍꯧꯔꯕꯅꯦ ꯃꯕꯥꯅꯤꯗꯤ ꯆꯥꯕ ꯄꯨꯇꯣꯛꯑꯝꯃꯅꯤꯗ ꯑꯗꯣ ꯉꯁꯥꯏ ꯆꯔꯥꯁꯨ ꯋꯥꯟꯗꯕꯅꯤꯅ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯥꯊꯣꯛꯎꯔꯁꯤ ꯈꯔ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩ ꯉꯁꯤ ꯆꯥꯛ ꯆꯥꯔꯔꯣꯏꯒꯦ ꯅꯣꯏ ꯑꯗꯨꯝ ꯆꯥꯊꯣꯛꯎꯔꯣ ꯑꯩ ꯆꯥꯔꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯄꯣꯊꯥꯔꯒꯦ ꯊꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯠꯇꯕꯅꯤ ꯆꯔꯥ ꯍꯦꯟꯕꯗꯤ ꯂꯥꯛꯑꯣ ꯈꯤꯇꯪ ꯑꯣꯏꯔꯁꯨꯅꯦ ꯏꯃꯥꯒ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯀꯥꯗꯒꯤ ꯀꯩꯗꯧꯕꯩ ꯆꯪꯕꯤꯔꯛꯏꯅꯣ ꯑꯩ ꯀꯥꯗ ꯍꯟꯖꯟ ꯍꯥꯏꯅꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯄꯣꯊꯥꯖꯒꯦ ꯍꯥꯏꯕꯅꯦ ꯑꯩ ꯏꯊꯟꯗ ꯄꯣꯊꯥꯖꯒꯦ ꯑꯩꯒꯤ ꯀꯥꯁꯤꯗ ꯊꯣꯛꯄꯤꯈ꯭ꯔꯣ ꯂꯣꯏꯅ ꯑꯩꯉꯣꯟꯗꯅꯦ ꯀꯅꯥꯝꯇ ꯀꯩꯝ ꯍꯥꯏꯔꯛꯀꯅꯣ ꯊꯣꯛꯄꯤꯈ꯭ꯔꯣ ꯆꯥꯛꯀꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯂꯣꯏ ꯆꯥꯊꯣꯛꯎꯔꯣ ꯅꯣꯏ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤꯅꯦ ꯃꯈꯥ ꯇꯥꯍꯜꯂꯅꯨ ꯍꯟꯖꯟ ꯇꯥꯍꯜꯂꯅꯨ ꯊꯣꯛꯄꯤꯈ꯭ꯔꯣ ꯂꯣꯏ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯋꯥꯕꯗꯅꯦ ꯑꯋꯥꯕ ꯑꯃꯨꯛ ꯍꯥꯞꯄꯤꯔꯛꯑꯅꯨ ꯄꯦꯜꯂꯦ ꯈꯥꯔꯦ ꯌꯥꯔꯦ ꯑꯩ ꯅꯈꯣꯏ ꯀꯅꯥꯝꯇ ꯌꯦꯡꯅꯤꯡꯗꯦ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯏꯊꯟꯇ ꯄꯣꯊꯥꯖꯒꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯂꯣꯏ ꯊꯣꯛꯄꯤꯈ꯭ꯔꯣ
ꯑꯩ ꯄꯣꯊꯥꯖꯒꯦ ꯍꯥꯏꯕꯅꯤ ꯉꯁꯤꯗꯤ ꯏꯊꯟꯗ ꯊꯣꯏ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯍꯜꯂꯕꯔꯥ ꯐꯔꯦ ꯐꯔꯦ ꯊꯣꯏ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯌꯦꯠꯂꯔꯣꯏꯒꯦ ꯐꯔꯦ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯏꯃꯥ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ ꯐꯖꯅ ꯏꯆꯥ ꯊꯣꯏꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯋꯥꯔꯧꯔꯤ ꯃꯥꯜꯂꯦ ꯐꯔꯦ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯈꯣꯏꯅ ꯋꯥꯒꯗꯕ ꯃꯑꯣꯡꯗꯤ ꯑꯩ ꯇꯧꯔꯝꯃꯔꯣꯏꯒꯦ ꯃꯈꯣꯏꯅ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯣꯏꯔꯕꯁꯨ ꯆꯠꯈ꯭ꯔꯒꯦ ꯐꯔꯦ ꯑꯩ ꯆꯥꯛꯁꯦ ꯆꯥꯔꯔꯣꯏꯒꯦ ꯏꯆꯥ ꯊꯣꯏꯁꯨ ꯆꯥꯗ꯭ꯔꯦ ꯆꯥꯛꯁꯦ ꯑꯩꯁꯨ ꯆꯥꯔꯔꯣꯏ ꯉꯁꯤꯗꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥ ꯑꯅꯤꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯕꯔꯥ ꯈꯪꯗꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥ ꯑꯅꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯋꯥꯅ ꯂꯦꯟꯕ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯨ ꯆꯠꯂꯒꯦ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯕꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯏꯃꯥꯇꯣꯟꯗꯣ ꯁꯥꯎꯔꯝꯃꯗꯔꯥ ꯑꯩꯕꯨ ꯋꯥꯔꯧꯔꯝꯃꯗꯔꯥ ꯆꯤꯟꯗꯗꯤ ꯏꯃꯥꯇꯣꯟꯕꯨ ꯊꯤꯅ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏꯅꯗꯤ ꯊꯤꯅ ꯍꯥꯏꯕꯁꯦ ꯌꯥꯅꯤꯡꯗꯤꯌꯦ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯇꯣꯟꯗꯣ ꯑꯩꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯀꯅꯨ ꯆꯠꯄꯤꯈ꯭ꯔꯣ ꯀꯥꯏꯅꯒ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯗꯔꯥ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯆꯥꯛꯈꯨꯝꯁꯤꯗꯁꯨ ꯏꯃꯥꯇꯣꯟꯗꯣ ꯂꯩꯔꯝꯗꯦꯅꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯀꯅꯥꯒꯤ ꯆꯥꯛꯂꯨꯛꯅꯣꯁꯤꯗ ꯎꯞꯄꯒ ꯂꯩꯔꯤꯁꯤꯅ ꯉꯁꯥꯏ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕꯗ ꯄꯥꯕꯨꯡꯒ ꯅꯥꯎꯕꯒꯗꯤ ꯆꯥꯈ꯭ꯔꯦꯅ ꯍꯥꯏꯕꯅꯦ ꯑꯣ ꯏꯃꯥꯇꯣꯟꯅ ꯉꯁꯥꯏ ꯆꯥꯛ ꯆꯥꯁꯤꯂꯥꯎꯅ ꯀꯧꯔꯝꯕꯗꯣ ꯑꯣ ꯏꯃꯥꯇꯣꯟꯁꯨ ꯆꯥꯛꯁꯦ ꯆꯥꯗ꯭ꯔꯕ ꯑꯣꯏꯔꯦ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯈꯤꯕꯗꯨꯒꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯇꯣꯟꯕꯨꯁꯨ ꯆꯔꯥ ꯍꯦꯜꯍꯜꯂꯕꯔꯥ ꯑꯩꯅ ꯉꯥꯡꯂꯣꯏ ꯈꯪꯗꯅ ꯉꯥꯡꯈꯤꯕꯗꯨꯒꯤ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯕꯔꯥ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯝꯒꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏ ꯑꯅꯤꯅ ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯔꯥ ꯄꯥꯕꯨꯡ ꯏꯃꯥ ꯅꯈꯣꯏ ꯑꯅꯤ ꯂꯩꯖꯔꯝꯂꯕꯗꯤ ꯅꯆꯥꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏꯀꯣ ꯐꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯕꯗꯤ ꯑꯩ ꯊꯤꯔꯣꯏꯌꯦ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯅ ꯃꯃꯥ ꯑꯩꯕꯨ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯁꯦ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥ ꯑꯅꯤꯁꯦ ꯑꯩ ꯋꯥꯍꯟꯕ ꯄꯥꯝꯗꯦ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯦꯡꯈꯤꯒꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯇꯣꯟ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯆꯥꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ ꯆꯥꯛꯁꯤꯁꯨ ꯆꯥꯔꯝꯗꯔꯦ ꯅꯆꯥꯒꯤ ꯆꯤꯟꯗꯒꯤ ꯊꯤꯅ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯌꯥꯅꯤꯡꯗꯤꯌꯦ ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯑꯩ ꯏꯃꯥ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯀꯗꯥꯏꯗ ꯑꯃꯕꯨ ꯆꯠꯂꯝꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯑꯩꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯣꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥ ꯑꯅꯤꯕꯨ ꯋꯥꯍꯜꯂꯕꯗꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈꯤꯒꯦ ꯇꯥꯃꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯃꯣꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯆꯥ ꯑꯅꯤꯒꯤ
matik chaba mama oiba ngamdrabadi aina yumsida leirubagi kari kanani makhoi bu nungayanba ngamdraba awapata ohalabadi aina yumsida leibagi kari kanabano tamo tamo aibu waraubinuko ngasigi ahingse yamna olame tumthabasu yagadaba mandre ai TV ngatang tharaga wakalse pothaba yabra yenguke ima ton nangbu kadai da legi as TV ka da sule haude sakum da sule haude sofa ka da sule haude pamung da sule haude as amam bajida kadai da no ima nang lem doi sibo ai papung amta haudo ki papung da phasana hairaga papung ga thiru da bayade papung haugulo amta haugulo ba ima ton do thiba khamdre ba amta haugulo papung as icha thoi kai haibano ne thiengene ahingshida kai haibano isabo ima ton do lehaude haiba ngasai de inu koi thiruam ne ka changjang dana lehaude haiba papung adu haugulo amta thiru jaiba icha thoi nang chidine pakakanu se ipawa haige ta namado hojiktane changambani aigi manakta tumba yadre tumthaba yadre TV yengugige matang aduga tumba yabra yengena ne hairambane TV yengongani ne TV ka daga yengurabo nangbo aiga thaineramani ne dudi aina sofa ka ga sakhung ka yengungai da TV ka doina leramani as ikai khada babung TV ka da lerambasu yaida asuk thenglaba ahingchida thoina mama thireisibu kaidoba yaro janone thaba do pangkuidi kuidribani aiginakta changamba as kaidoba yaro jano khangde amta yengkhige thoi namadubu TV ka daga lehodabro as kariyone ahingchida law leibram tiyengus law ipasude pakhale ahingchida tumba yade khote kainaga haibani nahangai di tawdabni ngasi sebu kaidawa jano khangdine law leibram tiyengus banba hoi babung yenguse TV se tharaga yengi haiba khangde koksidadi amata sangde pungsu baro henjilakle tawrise thengjilagle hayeng nongalagadi tamoga angangaigagi sanga danong thongdoini ai tumnaba tawrage su thenge tumba themage hema tamo kaidorage thoiga tamoga jalipaga kaino engonda munna yengidubu kaidorage tamo kaino ne babong ai tumurage pungsu thenge hayeng tawo toine babong ai change ko ai change babong ho chango tumuro thaba kaishu tawdeda nang TV yenge haibadada sum lambanida ado tumningdribo ado tumnaba tawradna hainongalagadi thaba ngakdani nanga tawdoido pungsu ayore tumnaba tawradna thaba hoi tamo aisu sangak agena torambane pung ayore thengena hoi tamo ai laage tamo su sangbiramo tamo aidi kibu kirure mapam sasina kayo engondaga lepaga kurkur ko olaga yengamni tubo aisibu kayo in urasana pung baro ka taslapane kibu kida ai propap sangawageda hujik phauba laktine se masigi ragu haiba nupaje yu thakhamdane amung leramdoini pung jidune thengjil ebase aina ba kawise wari aruba ba sasera lamhangchida thoina ki kawine ba aina kaido kram khangde masi bisibo aingonda singnarakpa aingonda ayat apan ba pirakpa mi judi ibe haibi aina lena thade habase khangangi mi usitaba sarna sia ngarang na handa lakpi manasu
ꯑꯩꯒꯤ ꯈꯖꯥꯏꯗꯒ ꯈꯨꯄꯥꯛꯅꯒ ꯊꯥꯔꯗꯅ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯅ ꯌꯦꯡꯉꯨ ꯅꯈꯣꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯔꯘꯨ ꯉꯁꯥꯏꯗꯒꯤ ꯑꯩꯁꯦ ꯃꯐꯝꯁꯤꯗꯅꯦ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯈꯪꯕ꯭ꯔꯥ ꯉꯥꯏꯔꯤꯁꯦ ꯄꯨꯡ ꯑꯃꯗ ꯎꯅꯁꯦ ꯍꯥꯏꯔꯒ ꯄꯨꯡ 2:30 ꯇꯥꯔꯒ ꯂꯥꯛꯏꯁꯤꯕꯨ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯍꯦꯃꯟꯗ꯭ꯔꯣ ꯁꯤꯗꯤ 이때만 뭉치비야 차오는 나나오세 백 어머니 빠이로래 오빠샤도 핵 여om드라봐 아들이가 막부는 빼샤 비름 리셋파 야로인 핵도 시칸 강절럭트나 그라 닝아이 상다나로래 아두나 니때만 소비누 ꯅꯁꯛꯇꯨꯒ ꯇꯧꯔꯝꯅꯤꯅꯦ ꯃꯁꯦ ꯄꯩꯁꯥ ꯌꯥꯎꯏ ꯌꯥꯎꯗꯦ ꯈꯪꯗꯅ ꯗꯨꯀꯥꯟꯗ ꯆꯪꯉꯒ ꯍꯥꯟꯅ ꯍꯦꯛꯇ ꯊꯛꯎꯔꯤꯅꯤꯅꯦ ꯅꯪ ꯃꯥꯏꯕꯣ ꯃꯊꯣꯡ ꯂꯩꯕ ꯆꯥꯗꯦꯍꯦ 이때만 뭉치비야 아이는 까오기는 까오고 낫디바 까오고 하고지 미분 고디막니가 아이는 까오고 낫디네 이때만 낭보 비에까니 빠실리고나라 그리노 사가지 얌농아이 플레이 방방가 사갈라도나 이때만 wakhan loksingaase mathang thokalai hey taninge ragu wathi ngamire ayu sida kawise yamna duba wari amagini ko nangini sado aigona khairagano khaba aina ngaise monna taw itema nungsebe kari thabak none lamhansida yamna luba wari ne haiduna nang ai kha kauthoga wari saisibo yam luba mariko hey ragu aina ngaise monna taw nangine sagalai chubudo toragano mafam batam sadana ko namai dane arimba thazlagani aina ngaise monna taw mamang ne kai kaibu sobudo adugi handa nupi atombi mthidana nang madu masak khangbra khangi kainone adu nupi jude masaka tim fazamni aitema as saitana saki masak tu diboko leitre ai kupazam fazamni do daibo sobase nupi khan bhaine tema adusu leisabi masang matok phasakrabi ama nupi atombi na poraise marabak phadro masi wathi sungang le namse nang ngoragera ragu ai chalora itema saubi kinu na itema nangbo soktana da dom leihe ain uba kudinge ado maramdo hairo na itema nanaw ne sengne taibiu nanaw to wangam boardine heka tokthage kanana kai hairakpa nanaw leini gaita kanana kai dawne ge tema hayu tema hekta hayu madugi atombi nupidane aigi khajai ko panane tharise aiji kanano haibase sapsana utke ado nang mateng khara pangudana ragu itemage pang tho lori kin tema nungsibi gibo hayu kari mateng itema hekta hayu nanaw ka tokthage aduga masanupi thoyana amak leidai madu masu yamna pharoidori aigi sanupidaga khupaknaga tharadana madu masune aise kanano haibase khangange ado itema aina pangge mateng se karama mateng one hairone itemna tawhaningiba mawongdo hekta hairone itemana nanaw aingondabu hairine nanaw di hekta aroi bithakta ne ngamjabi thakta khwana jakena leire tan chadadi thawai si phawba thadokena leirabani tema hayo itemana pami poto kaino hekta tongi ibungo rago nang itemana ne ilawki hidak thanaba paisa mayam pinida mateng sibu hek pangabadi ado nang soyna mateng se panguko ado ragu ai semade hage aina haiduriba wase nakong ani sonbadi yadeko ani hek sonbada nang ai hingdre na khang
Itema ai kanadasune kaimte hairo itema ga aiga khangi si mangare ai kanamta kaim hairo itema ado itema hairo ne itema na pamido kaino do Pare adudi hairage munna tawko taibu sawbagi masanapi thoido madu hana hato aduga hatpado kanana hatpano haibadu ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯃꯥꯇꯣꯟꯗꯣ ꯃꯗꯨꯅ ꯇꯩꯁꯟꯅꯒꯗꯕꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯃꯆꯥꯅꯨꯄꯤꯗꯨꯗꯪ ꯍꯥꯟꯅ ꯍꯥꯠꯂꯣ ꯑꯗꯣ ꯍꯦꯛ ꯍꯥꯠꯄ ꯂꯣꯏꯕꯒ ꯑꯩ ꯄ꯭ꯂꯥꯟ ꯃꯊꯪ ꯁꯤꯜꯂꯛꯀꯦ ꯌꯥꯏꯀꯣ ꯀꯔꯤ ꯃꯤ ꯍꯥꯠꯇꯣꯏꯕ ꯑꯁ ꯏꯇꯩꯃ ꯑꯗꯨꯗꯤ ꯑꯁ ꯍꯩ ꯔꯘꯨ ꯅꯪ ꯅꯨꯄꯥ ꯃꯥꯟꯗꯕ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯅ ꯊꯕꯛ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯒꯅꯦ ꯑꯩ ꯅꯪꯉꯣꯟꯗ ꯂꯨꯄꯥ 50,000 ꯄꯤꯒꯅꯤ ꯍꯥꯟꯅ ꯈꯔ ꯄꯤꯌꯣꯁꯨ ꯑꯩ ꯈꯔ ꯄꯤꯔꯒꯦ ꯑꯗꯣ ꯅꯪ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯇꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯥꯀꯣꯡ ꯑꯅꯤ ꯍꯦꯛ ꯁꯨꯍꯜꯂꯛꯄꯗ ꯅꯪ ꯑꯩ ꯄꯨꯂꯞ ꯁꯤꯃꯤꯟꯅꯔꯦ ꯈꯪ ꯍꯣꯏꯗ ꯍꯦ ꯏꯇꯩꯃꯅ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯇꯧꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯅꯥꯎꯅ ꯐꯔꯦ ꯏꯇꯩꯃ ꯑꯩꯅꯦ ꯀꯅꯥꯝꯇꯗ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯗꯣ ꯏꯇꯩꯃ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯥꯔꯤꯅꯕ ꯑꯗꯒꯤ ꯆꯤꯡꯅꯕ ꯀꯩꯝ ꯂꯩꯍꯧꯗꯦ ꯐꯔꯦ ꯏꯇꯩꯃ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯈꯔ ꯍꯥꯟꯅ ꯄꯤꯔꯣꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯀꯃꯥꯏꯅ ꯍꯥꯠꯁꯤꯒꯦ ꯏꯇꯩꯃ ꯍꯣꯏꯅꯦ ꯑꯩ ꯈꯔ ꯍꯥꯟꯅ ꯄꯤꯔꯒꯦꯅꯦ ꯑꯗꯣ ꯍꯥꯠꯄꯗꯨꯗꯤꯅꯦ ꯏꯕꯨꯡꯉꯣ ꯁꯨꯝꯗꯧꯔꯣ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯍꯥꯠꯂꯣ ꯑꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗꯅꯦ ꯑꯗꯨꯝ ꯍꯥꯠꯂꯣ ꯑꯗꯨꯒꯅꯦ ꯇꯥꯟꯖꯥ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯊꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯑꯁꯤꯒꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯝꯍꯥꯡ ꯃꯇꯦꯛꯇꯣ ꯅꯪ ꯈꯪꯉꯤꯗꯅ ꯑꯗꯨꯗ ꯍꯦꯛ ꯂꯥꯜꯂꯒ ꯁ꯭ꯀꯨꯜ ꯆꯠꯄꯅꯤ ꯑꯗꯣ ꯇꯥꯟꯖꯥ ꯌꯦꯡꯉꯒꯅꯦ ꯃꯊꯟꯇ ꯆꯠꯄ ꯇꯥꯟꯖꯥ ꯂꯥꯛꯀꯅꯤꯗꯅ ꯃꯗꯨ ꯉꯥꯏꯌꯣ ꯃꯗꯨ ꯉꯥꯏꯔꯒ ꯅꯪꯅꯅꯦ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯈꯪꯒꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏ ꯏꯇꯩꯃ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦꯅꯦ ꯍꯥꯏ ꯏꯇꯩꯃ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯏꯇꯩꯃ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯅꯅꯥꯎꯒꯤꯅꯦ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯑꯦꯅ ꯍꯦꯛꯇ ꯈꯜꯂꯣ ꯐꯔꯦ ꯏꯇꯩꯃ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯤꯔꯣꯅꯦ ꯈꯔ ꯍꯧꯖꯤꯛ ꯁꯨꯝꯗꯧꯔꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯅꯦ ꯂꯨꯄꯥ 50,000ꯁꯦ ꯍꯥꯟꯅ ꯄꯥꯏꯈ꯭ꯔꯣ ꯔꯘꯨ ꯀꯣ ꯑꯗꯨꯒꯅꯦ ꯅꯪꯅ ꯊꯕꯛꯇꯣ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯗꯅꯦ ꯁꯦ 50,000ꯁꯦ ꯉꯧꯅꯅꯦ ꯅꯪꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯗꯣꯏꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯜꯂꯕ ꯅꯪ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯈꯪꯉꯕ꯭ꯔꯥ ꯁꯤꯃꯗꯤ ꯅꯪ ꯈꯪꯖꯜꯂꯣ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯔꯘꯨ ꯐꯔꯦ ꯄꯩꯁꯥꯁꯦ 50,000ꯁꯦ ꯍꯥꯟꯅ ꯄꯥꯏꯔꯣ ꯑꯗꯨꯒ ꯊꯕꯛꯇꯣ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯕ ꯁꯤꯟꯐꯝꯗꯣ ꯈꯨꯠꯁꯤꯟꯅꯒꯅꯤ ꯌꯥꯔꯕ꯭ꯔꯥ ꯔꯘꯨ ꯌꯥꯔꯦ ꯏꯇꯩꯃ ꯅꯅꯥꯎ ꯌꯥꯖꯔꯦ ꯐꯔꯦ ꯏꯇꯩꯃ ꯑꯗꯨꯗꯤ ꯅꯅꯥꯎꯁꯨ ꯑꯃꯨꯛ ꯀꯥꯞꯊꯣꯛꯆꯈ꯭ꯔꯒꯦ ꯏꯇꯩꯃ ꯅꯨꯡꯁꯤꯕꯤ ꯂꯩꯍꯧꯔꯣꯅꯦ ꯑꯗꯨꯗꯤ ꯅꯅꯥꯎ ꯍꯥꯟꯅ ꯆꯠꯆꯔꯝꯃꯒꯦꯀꯣ ꯍꯣꯏ ꯆꯠꯂꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯁꯣꯏꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯔꯘꯨ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯣ ꯑꯩ ꯉꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ ꯍꯦꯔꯥ ꯏꯇꯩꯃ ꯅꯅꯥꯎ ꯇꯧꯕ ꯊꯕꯛꯄꯨ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏꯔꯣꯏ ꯏꯇꯩꯃ ꯑꯗꯣ ꯅꯅꯥꯎꯁꯨ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈꯤꯒꯦ ꯏꯇꯩꯃ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇꯅ ꯑꯩꯉꯣꯟꯗ ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯑꯇꯣꯝꯕꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅꯒ ꯊꯥꯕ ꯁꯥꯔꯗꯅ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤꯅꯦ ꯆꯥꯛꯁꯤꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯅꯥꯎꯕꯁꯤꯁꯨꯅꯦ ꯂꯩꯔꯗꯤ ꯐꯗꯧꯅꯦ ꯃꯃꯥꯟꯅꯕꯈꯩꯒ ꯑꯃꯨꯛ ꯏꯔꯣꯏꯕ ꯆꯠꯈ꯭ꯔꯦꯕꯁꯦ ꯄꯥꯕꯨꯡꯁꯨ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯀꯅꯥꯗ ꯆꯥꯛ ꯊꯤꯍꯟꯗꯣꯏꯅꯣ ꯑꯩꯕꯣ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯆꯥꯛꯈꯨꯃꯥꯟꯒꯁꯦ ꯂꯣꯏ ꯃꯥꯡꯊꯣꯛꯇꯣꯏꯅꯦ ꯑꯩꯒꯤ ꯆꯥꯛꯁꯦ ꯊꯤꯔꯒ ꯊꯝꯃꯝꯕ ꯌꯥꯕꯅꯦꯕ ꯑꯇꯣꯝꯕꯤꯗ ꯆꯥꯛ ꯊꯤꯕꯤꯌꯣ ꯍꯥꯏꯔꯨꯁꯤꯔꯅꯦ ꯑꯩꯕꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯜꯂꯤꯅꯦ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯕ ꯏꯃꯥꯇꯣꯟ ꯑꯩꯒꯤ ꯆꯥꯛ ꯊꯤꯕꯤꯌꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ
ꯑꯁ ꯁꯤꯁꯨ ꯐꯖꯗꯦꯅꯦ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯕ ꯑꯇꯣꯝꯕꯤ ꯑꯩꯒꯤ ꯆꯥꯛ ꯊꯤꯕꯤꯌꯣ ꯆꯔꯥ ꯋꯥꯟꯅꯕ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯑꯁ ꯁꯤꯁꯨ ꯑꯃꯨꯛ ꯐꯖꯗꯦꯅꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯁꯤꯗꯤ ꯑꯁ ꯊꯣꯛꯑ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯍꯥꯏꯗꯗꯤ ꯍꯥꯏꯔꯨꯔꯒꯦ ꯆꯥꯛ ꯑꯁꯨꯛ ꯌꯥꯝ ꯂꯥꯝꯕꯁꯤꯕꯨ ꯁꯤꯗꯣꯔꯦ ꯀꯗꯥꯏꯗꯕꯨ ꯂꯩꯒ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯑꯝꯇ ꯊꯤꯕꯤꯌꯣ ꯊꯣꯏ ꯏꯃꯥꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯨꯔꯦ ꯏꯆꯥ ꯂꯥꯛꯏ ꯍꯥꯏꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯏꯃꯥꯁꯦ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯨꯕꯅꯦ ꯑꯩꯅꯅꯦ ꯄ꯭ꯔꯞ ꯆꯪꯉꯒ ꯌꯦꯔꯨꯝꯁꯦ ꯍꯧꯔꯕꯅꯦ ꯆꯥꯛꯁꯤꯁꯨ ꯊꯤꯔꯒ ꯇꯦꯕꯜꯗ ꯊꯝꯃꯕꯅꯦ ꯇꯨ ꯆꯥꯊꯣꯛ ꯂꯥꯝꯃꯝꯃꯅꯤ ꯅꯨꯡꯁꯥꯒ ꯁꯥꯕꯅꯦ ꯆꯣꯛꯊꯕꯅꯦ ꯌꯥꯝꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯦ ꯆꯥꯊꯣꯛꯑꯝꯃꯨꯀꯣ ꯏꯃꯥ ꯐꯤꯁꯤꯡꯁꯦ ꯑꯝꯇ ꯐꯧꯈꯤꯒꯦ ꯆꯥꯊꯣꯛ ꯑꯧ ꯍꯣꯏ ꯆꯥꯊꯣꯛꯑꯝꯃꯒꯦ ꯍꯣꯏ ꯆꯥꯔꯣ ꯏꯃꯥꯁꯨ ꯐꯤ ꯐꯧꯈꯤꯒꯦꯀꯣ ꯑꯁ ꯍꯧꯗꯣꯡꯁꯤꯁꯨ ꯌꯥꯝ ꯈꯣꯡꯉꯦ ꯅꯪ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯈꯔ ꯍꯦꯛ ꯊꯥꯕꯤꯔꯣ ꯍꯣꯏ ꯑꯗꯣ ꯊꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯤꯅꯦ ꯏꯃꯥꯗꯅꯦ ꯅꯝꯍꯥꯏ ꯇꯧꯕ ꯐꯠꯇꯤꯌꯦ ꯏꯃꯥꯗ ꯏꯃꯥ ꯍꯥꯏꯅ ꯀꯧ ꯑꯩ ꯇꯜꯂꯦ ꯑꯩ ꯀꯧꯅꯤꯡꯗꯦ ꯍꯣꯏ ꯐꯔꯦ ꯊꯣꯏ ꯅꯪꯅ ꯀꯧꯅꯤꯡꯗ꯭ꯔꯕꯗꯤ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯑꯗꯣ ꯆꯥꯛꯇꯣ ꯏꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯁꯥꯍꯟꯕꯅꯦ ꯑꯌꯤꯡꯕ ꯆꯥꯔꯕꯗꯤ ꯅꯥꯔꯛꯄ ꯌꯥꯏ ꯑꯗꯣ ꯆꯥꯛꯇꯣ ꯁꯥꯔꯤꯉꯩꯗꯅꯦ ꯆꯥꯍꯧꯔꯣ 이마 비 벌기게고 싸우자. 타와이제 숨 농아약다보동도 떠위 그이노네 그이노 에이 타와 얌 농아약듯이 그이노 짝사람 날시다. 그이더러게네 이보. 이마도나 망원다 이마 거우 하이라가 아이나 거닝티 하이라가 아이나 타와이 농아약듯이나 그리기노. 인반통다 이마 하이나 거우가 ngamdrabasu thamoidadi 이마도 ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯈꯜꯂꯦ ꯑꯩꯒꯤ ꯆꯤꯟꯕꯥꯟꯁꯤꯗꯒꯤꯗꯤ ꯐꯖꯕ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨ ꯊꯃꯣꯏꯅꯗꯤ ꯏꯃꯥ ꯅꯪꯕꯨ ꯏꯃꯥꯅꯤ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯈꯜꯂꯦ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯁꯦꯡꯂꯕ ꯏꯃꯥꯇꯣꯟꯒꯤ ꯊꯃꯣꯏꯅ ꯇꯁꯦꯡꯅꯃꯛꯀꯤ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯛꯂꯦ ꯑꯄꯣꯛꯄꯤ ꯏꯃꯥꯗꯒꯤꯁꯨ ꯏꯃꯥꯇꯣꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯀꯔꯥꯏꯗ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯆꯔꯥ ꯋꯥꯟꯅꯕ ꯆꯥꯛꯁꯤ ꯐꯥꯎꯕ ꯑꯌꯤꯡꯕ ꯆꯥꯔꯕꯗꯤ ꯅꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯩ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯁꯥꯍꯟꯕꯤꯔꯝꯃꯤ ꯑꯩꯒꯤꯗꯃꯛ 이마돈 나학세 이마 하이나 나사이 진데기 거우ba ngamdrabasu thamoidadi imabu ima haina kauribani ima mayamna atombize phattabini tawngambini maran matum sathokpa laibani he he haibaduda ainasu imatonbu kayada lana lawraba adubu aigi imatondi aigi apokpi imadagi su hena mahakna aikhoibu cheksinna chenabini asengba thamoina nungsibiri haiba ai ngasita khangi imada nasana ima koningte haibado madugidama imana waraubiganuko mado nasagi thamoidagi haikhiba natiye ima nasagi jimansidagi ngaihaki haidokpa ngamdabado haikibani ima nasabu waraubiganuko nasagi thamoidadi imabu ima haina kauribani mikap khudingi ima nasabu waraubiganuko Tonon iroibada ai nakongje ising changraba khangdengu tung tung law leire habadu kamai tawni side nawba kaisu tawroida nangna pangpada pa khale kem tawdame akhoi jum yam sangi kaino iroibada nakong isingde ado nakong ising chamga je khoigi yad ising khara umedana pruk thaledana aduga ising do lumbu saledana aduga nakong manungda haijalledana ising changi ba nakanduda aduga phatlawna upthaba adusu phai kaina hainabni nawba ahalaman kaina ish nakong ising changbagi mathaga saringai sida mo nakong guda mo ising haijanduba us ngamora adumade sungam ngamora
미키 티지디 ꯑꯗꯨ ꯅꯪꯅ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯅꯥꯀꯣꯡꯗꯣ ꯎꯞꯊꯔꯦꯅ ꯑꯗꯨꯒ ꯐꯟ ꯐꯟ ꯍꯦꯛ ꯆꯣꯡꯉꯨ ꯑꯗꯨꯁꯨ ꯐꯩ ꯀꯥꯏ ꯍꯥꯏꯕꯅꯤ ꯏꯁꯤꯡꯗꯣ ꯄꯨꯛ ꯂꯥꯎ ꯇꯥꯔꯛꯑꯦ ꯍꯥꯏꯕꯅꯤ ꯑꯁ ꯇꯣꯟꯗꯣꯟ ꯑꯩꯗꯤ ꯏꯔꯣꯏꯕꯒ ꯂꯣꯏ ꯈꯤꯔꯦꯕꯣ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯇꯨꯏꯁꯟ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯑꯅꯤ ꯑꯗꯣ ꯑꯁ ꯅꯥꯀꯣꯡꯁꯦ ꯅꯨꯡꯉꯥꯏꯇꯦꯉꯣ ꯗꯪ ꯗꯪ ꯂꯥꯎꯔ ꯂꯩꯔꯦ ꯍꯥꯏꯕ ꯋꯥ ꯉꯥꯡꯕꯗꯒꯁꯦ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯅꯪꯁꯤꯗꯤ ꯄꯪꯐꯥꯗ ꯍꯦꯛ ꯄꯥꯈꯠꯂꯤꯍꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯏꯇꯥꯎ ꯅꯣꯏ ꯏꯃꯥꯇꯣꯟꯗꯨꯕꯨ ꯀꯝꯗꯧꯒꯦ ꯍꯥꯏꯗꯤ ꯀꯃꯥꯏ ꯇꯧꯒꯦꯕ ꯃꯕꯨꯛꯀ ꯐꯕ꯭ꯔꯥꯕ ꯌꯥꯝꯅ ꯈꯪꯗꯦꯗ ꯃꯕꯨꯛꯇꯤ ꯑꯗꯨꯝ ꯐꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯀꯩꯝꯇ ꯍꯥꯏꯗꯦ ꯑꯩꯈꯣꯏꯅ ꯊꯤꯅꯅꯦ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯑꯣꯏ ꯑꯗꯨꯝ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯀꯩꯝ ꯍꯥꯏꯗꯦꯕ ꯈꯪꯗꯦꯗ ꯚꯥꯏ ꯃꯤꯅꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯐꯠꯇꯦ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯇꯣꯟꯗꯤ ꯌꯥꯝꯅ ꯐꯕꯗꯧꯅ ꯇꯧꯋꯤꯉꯣ ꯑꯩꯅ ꯈꯟꯕꯗ ꯅꯥꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦꯗ ꯑꯐꯕꯁꯨ ꯑꯗꯨꯝ ꯂꯩꯗ ꯌꯥꯝ ꯐꯩꯌꯦ ꯏꯃꯥꯇꯣꯟꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯕꯗꯣ ꯑꯗꯣ ꯅꯥꯎꯕ ꯅꯣꯏꯅꯁꯨ ꯏꯃꯥꯅꯦꯅ ꯈꯜꯂꯣ ꯍꯥꯏꯗꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯒꯅꯣ ꯏꯃꯥꯇꯣꯟꯗꯣ ꯑꯇꯣꯝꯕꯤꯅꯦꯅ ꯅꯈꯣꯏꯅ ꯊꯤꯅ ꯇꯧꯔꯗꯤ ꯏꯃꯥꯇꯣꯟꯗꯣ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯣꯏ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯃꯨꯛ ꯆꯠꯆꯈꯤꯖꯅꯤꯀꯣ ꯑꯗꯨꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯊꯤꯅ ꯇꯧꯗꯦꯗ ꯅꯪꯁꯨ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯛꯇ ꯉꯥꯏꯔꯤꯉꯩꯒꯤꯗꯣ ꯂꯥꯛꯄ ꯑꯗꯨꯗ ꯈꯔ ꯁꯥꯎꯅꯤꯡꯕꯒꯤ ꯁꯨꯝ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯑꯁ ꯑꯗꯣ ꯑꯩ ꯅꯥꯀꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯍꯥꯏꯕ ꯗꯪ ꯗꯪ ꯂꯥꯎ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯉꯁꯤ ꯏꯔꯣꯏꯕꯗꯣ ꯈꯔ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ ꯑꯗꯨꯅꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯃꯦ ꯍꯣꯔꯦꯟ ꯇꯨꯝꯀꯥꯟꯗꯅꯦ ꯀꯩꯅꯣ ꯇꯧꯔ ꯇꯨꯝꯃꯨ ꯅꯥꯀꯣꯡ ꯏꯁꯤꯡ ꯆꯪꯈꯤꯕ ꯅꯥꯀꯟꯗꯣ ꯑꯗꯨꯗ ꯆꯦꯞꯄꯒ ꯇꯨꯝꯃꯨ ꯑꯗꯨꯝ ꯏꯁꯤꯡ ꯇꯥꯔꯛꯄꯁꯨ ꯌꯥꯎꯕꯅꯦ ꯃꯊꯟꯇ ꯑꯩꯈꯣꯏꯅ ꯏꯔꯨꯖꯔꯤꯅꯦ ꯇꯧꯔꯤꯁꯤꯅ ꯐꯗꯤ ꯁꯥꯄꯣꯟꯁꯨ ꯌꯥꯎꯗꯦ ꯐꯤꯔꯣꯜ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯖꯣꯝ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯗꯕꯅꯤꯗꯣ ꯀꯔꯤꯅꯣ ꯑꯁ ꯅꯨꯔꯥꯒꯁꯦ ꯐꯖꯅ ꯊꯥꯡꯀꯠꯂꯝꯃꯅꯤꯕꯨ ꯅꯨꯔꯥ ꯊꯥꯡꯕꯗꯗꯤ ꯂꯥꯏꯔꯤꯌꯦ ꯅꯨꯔꯥꯗꯨꯗꯤ ꯌꯨꯝꯗ ꯇꯛꯑꯁꯨ ꯌꯥꯏꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯀꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯨꯗꯨꯅꯅꯦ ꯅꯨꯡꯅ ꯊꯥꯔꯛꯄꯗꯅꯦ ꯀꯣꯛ ꯀꯥꯏꯗ꯭ꯔꯣꯕꯅꯤ ꯏꯁꯤꯡ ꯅꯩ ꯉꯥ ꯁꯤꯔꯦꯅ ꯅꯍꯥꯟꯃꯨꯛꯁꯨ ꯂꯥꯎꯔꯛꯄꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯀꯣꯛ ꯀꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯥꯏꯔꯒꯅ ꯃꯥ ꯂꯥꯏꯌꯦꯡꯍꯜꯂꯒ ꯂꯣꯏꯔꯤ ꯀꯩꯅꯣ ꯃꯗꯨꯒꯤ ꯍꯅꯨꯕ ꯀꯣꯛꯇꯥꯡꯗꯣ ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯕ ꯉꯥꯛꯇꯪꯈꯛ ꯏꯔꯣꯏꯖꯗ꯭ꯔꯕꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯂꯥꯟꯕꯅ ꯑꯩꯈꯣꯏꯅ ꯂꯥꯜꯂꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯎꯖꯜꯂꯦ ꯌꯥꯔꯦ ꯅꯪꯁꯨ ꯍꯣꯏ ꯐꯔꯦ ꯅꯥꯎꯕ ꯅꯪꯁꯨ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯆꯪꯍꯧꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯆꯪꯍꯧꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯑꯁ ꯅꯥꯀꯣꯡꯁꯦ ꯀꯩꯗꯧꯔꯕꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯕꯣ ꯑꯁ ꯗꯪ ꯂꯥꯎ ꯂꯩꯔꯦꯃꯤ ꯋꯥ ꯉꯥꯡꯕꯗꯒꯁꯦ ꯑꯁ ꯀꯩꯅꯣꯅꯦ ꯀꯣꯛꯀ ꯆꯤꯛꯈꯠꯂꯛꯏꯁꯤꯕꯣ ꯑꯩꯕꯣ ꯑꯁ ꯅꯥꯗꯣꯔꯖꯥꯠꯂꯣ ꯑꯁ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯏꯁꯥꯁꯦ ꯑꯁ ꯀꯩꯅꯣꯅꯦ ꯍꯛꯊꯤꯒꯁꯦ ꯄꯪꯈꯟꯗ ꯈꯜꯂꯤꯁꯤꯕꯣ ꯑꯩꯕꯣ ꯅꯥꯀꯣꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯅꯤꯟꯕꯅꯦ ꯑꯁ ꯄꯨꯡꯁꯤꯗꯤ ꯌꯧꯔꯝꯃꯦꯗꯅ ꯁꯤꯗꯤ ꯄꯨꯡ 8:30 ꯇꯥꯗꯣꯔꯦꯕ ꯑꯁ ꯅꯥꯎꯕꯗꯨꯕꯨ ꯂꯣꯏꯁꯟꯕ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ ꯍꯣꯔꯦꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯗ꯭ꯔꯗꯤ ꯆꯩꯅꯦꯕ ꯆꯥꯗꯣꯏꯁꯦ ꯑꯃꯨꯛ ꯑꯁ ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯦꯡꯉꯛꯄꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯗꯨꯝ ꯉꯥꯡꯅꯗꯣꯏꯅꯤ ꯑꯩꯅ ꯍꯦꯛ ꯉꯥꯡꯅꯗ꯭ꯔꯤꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯣꯏꯕ ꯑꯝꯇ ꯆꯠꯂꯒꯅꯦ ꯉꯥꯎꯗꯗꯤ ꯌꯥꯔꯣꯏ ꯃꯁꯤ ꯒꯦꯝꯒ ꯑꯃꯨꯛ ꯁꯥꯟꯅ ꯂꯩꯔꯝꯗꯣꯏ ꯄꯣꯠꯅꯤ ꯑꯁ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯕꯣ ꯀꯣꯛꯁꯤꯁꯨ ꯆꯤꯛꯂꯤ ꯇꯧꯏ ꯅꯥꯀꯣꯡꯁꯤꯁꯨ ꯕꯪ ꯁꯥꯒꯠꯂꯤ ꯇꯧꯔꯤꯁꯦ ꯁ꯭ꯀꯨꯜꯁꯤꯕꯨ ꯂꯦꯞꯄꯁꯤꯔꯥꯅꯦ ꯑꯩꯕꯣ ꯑꯁ ꯂꯦꯞꯄꯁꯨ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤꯅꯦ ꯍꯣꯔꯦꯟ ꯇꯦꯁ ꯂꯩꯕꯅꯤꯅꯦ ꯃꯦꯠꯁꯀꯤ ꯑꯗꯨ ꯑꯃꯨꯛ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯑꯁ ꯐꯔꯛ ꯇꯥꯗꯣꯏꯅꯦꯕ ꯑꯁ ꯀꯩꯅꯣꯅꯦ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯃꯤ ꯑꯩꯕꯣ ꯉꯔꯥꯡ ꯏꯔꯣꯏꯕꯗ ꯅꯥꯀꯣꯡꯗ ꯏꯁꯤꯡ ꯆꯪꯈꯤꯕꯗꯣ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯆꯦꯒꯅꯒ ꯈꯪꯉꯛꯑꯗꯤ ꯉꯥꯡꯗꯣꯏꯅꯤꯅꯦ ꯏꯔꯣꯏꯕꯗ ꯅꯥꯀꯣꯡ ꯏꯁꯤꯡ ꯆꯪꯕꯒꯤ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯦꯅ ꯑꯃꯨꯛ ꯅꯥꯎꯕ ꯅꯪ ꯂꯣꯏꯁꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯄꯨꯡꯁꯦ ꯌꯧꯔꯦ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯄꯨꯡ 8:30 ꯇꯥꯔꯝꯃꯅꯤꯌꯦ ꯀꯩꯅꯣꯅꯦ ꯑꯩ ꯍꯣꯔꯦꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯗꯕꯒꯤꯅꯦ ꯆꯩꯒ ꯆꯥꯕꯗꯤ ꯑꯩ ꯉꯝꯃꯔꯣই ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯣꯏ ꯆꯦꯆꯦ
Ado babung chakhrabo. Babung chatradi babung chakhibada ibani su yahorase. Aije ngasi je kitang nuaiti sa je. Kok sisu khara khara si aduga nakong sisu bang bang sagalle. Isa sisu khara chokthai kaiginu khangdi je. Ado nang ngarang babung de kok habe yadro guli ra kinuma chasilaga phanaba kaine masi ngang sibo nang na haidudi akhoi di khanga maroi damne chalo babung da guli leiba na hango aduga ma chasalo lok thongam dai gi organi Hoi je ai babung da leibra nam ta hangi guli do. Maton babung kai lege. Ka da sule haude mapan da sule haude kai lege. Nauba ngaikone nang nasado kaidoge imada hayo nang nasaga ngamdabro nangbo namaiga do imak maksaladana kuchuga do kaidoroge nangbo taipe taine kaidoroge nangbo ngarang iroibada nakong isim change ado ising changwagi tung lawbadudi phagre ado koksi khara si aduga khanauji nuaite nakonga se bang sagale Nauba ado nang ngarang na imada haiba kaidoge nangbo guli ama saragane maina phajani lao ima isinga guli ga pige lao ado babung do barum da leragani nangbu kai haige to bonone babung da guli leibra guli sagena haige to boni ma to Nauba ado bu babung da haidrabasu imada haiba yadro ado nauba ainadi nangse aini he puksaba isamakni haina khalibani nang imada koigano imada nungaitaba singdo loina hayo hojiktine aise nangi ima oirabani nangi nungaitaba pumba imada loina hayo ado phare isa na bayade lala ima guligane isinga pirage lala hoi maton ai mathangdi imada loina hairage ngasidi nahongnana aibu pokpi imado yamna ningsingai imaton nahaki minungsiga aibu pokpi imagi minungsiga ani anse khenaba leitabagum manabagum he towe nauba tebal bhaktagi gulido ama chasalo adu lairabane ado ngatang phamo ai babung dane amta hairukige ado nangbu school chapa ngamgadro nasado yamna sondaragana ngasi lepodana yani dai maton ngasi school lepa pharak tani ngasi class test lebane yaudaba yaroi adugine kai gulino sibo paracetamol ne kok chikpa nasa sagatpa tawe haibaduda sina pharni tawbane ado nauba phatta phatragane ima pharmacy dai guli leiruge sije hana sara yengasiko hoi ado phare guli do sasalo ai babung dane wari amta saruki atang phamuko as naton ngase loi phulle yada sor hamadane swabna lor tamodi iru jabal loiraga lehame aidi tamo leibrana barum daga thong thiluini ado tamodi iru jabal loira lehame thegeda provolution labaisu ngasi se pung 11 makaida meeting amakak lei ado kai haingi thaba nangbo hobi laisibo atei kishu leitida tamo nawbodo masakra nungai haudi mukok siaga sagatpa male khara adu daina paracetamol amadi pijarambani adu tamo hospital da habitang pura sira natragana habitang yenkisira kamai tosiga tamo mase angse aingonda gadi haipodi ne mase aina chairakani na taurimne ba maido iroi basalaga nai hairadi aina chairakani na haidrimni ne maido fare ado thaba fare nangna paracetamol ma pijaido fare makok sikpaga sagatpaga do khara hanbra yengase handragana hospital da hapet puru ba haibadune hoi tamo adumain tawrase ado ina masado yam nuaitradi lab kisu lab school do na haibne tamo ado ma sije class test lei hai adu gille padi pharak tani na hai howe adu kamai to sige tamo school sapado nungai gadro tamo class test leiradi aina su lephaningde adubu mangonda hangage
ꯃꯥꯅ ꯉꯝꯗ꯭ꯔꯒꯅ ꯁ꯭ꯀꯨꯜꯁꯦ ꯂꯦꯞꯍꯜꯂꯒꯦ. ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯅ ꯐꯔꯅꯤ. ꯐꯔꯦ ꯐꯔꯦ ꯊꯕ. ꯑꯩꯁꯨ ꯃꯤꯇꯤꯡ ꯂꯩꯕꯅꯤꯅ ꯈꯔ ꯉꯟꯅ ꯆꯠꯄ ꯄꯥꯝꯃꯦ. ꯑꯗꯣ ꯑꯉꯥꯡꯈꯩꯁꯨꯅꯦ ꯁ꯭ꯀꯨꯜ ꯊꯦꯡꯒꯅꯤ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ. ꯂꯥꯛꯑꯣ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣ. ꯍꯣꯏ ꯇꯥꯃꯣ. ꯑꯉꯥꯡꯈꯩꯁꯨ ꯍꯪꯕꯤꯔꯨꯔꯁꯦ, ꯃꯣꯏꯁꯨ ꯊꯦꯡꯈ꯭ꯔꯅꯤ. ꯅꯥꯎꯕ, ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯅꯦ ꯅꯃꯥꯇꯣꯟꯅ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ? ꯑꯗꯣ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯄꯒ ꯉꯝꯒꯗ꯭ꯔꯣ? ꯄꯥꯕꯨꯡ, ꯑꯩ ꯀ꯭ꯂꯥꯁꯇꯨꯗꯤ ꯂꯦꯞꯅꯤꯡꯗ꯭ꯔꯦ. ꯉꯁꯤ ꯇꯦꯁ ꯂꯩꯕꯅꯦ ꯃꯦꯠꯁꯀꯤ. ꯑꯗꯣ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯑꯃꯕꯨꯗꯤ ꯆꯥꯁꯟꯈ꯭ꯔꯦ. ꯁꯤ ꯆꯥꯔꯒ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯉꯒꯦ ꯄꯥꯕꯨꯡ. ꯐꯠꯇ꯭ꯔꯒꯅ ꯗꯣꯛꯇꯔꯗ ꯍꯦꯛ ꯌꯦꯡꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ. ꯑꯗꯣ ꯅꯥꯎꯕ, ꯂꯣꯏꯁꯜꯂꯣ. ꯏꯄꯥ ꯆꯠꯄꯗꯅꯦ ꯌꯥꯍꯧꯔꯁꯤ. ꯈꯣꯡ ꯆꯠꯄꯗꯣ ꯋꯥꯔꯅꯤ. ꯆꯤꯆꯦꯁꯨ ꯂꯣꯏꯁꯟꯕ ꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯏꯄꯥꯁꯦ ꯉꯁꯤꯗꯤ ꯃꯤꯇꯤꯡ ꯂꯩ, ꯈꯔ ꯉꯟꯅ ꯆꯠꯅꯤꯡꯕꯅꯤ. ꯂꯣꯏꯁꯜꯂꯣ, ꯊꯦꯡꯉꯅꯤ. ꯄꯥꯕꯨꯡ, ꯑꯩ ꯌꯥꯝ ꯀꯟꯅ ꯁꯣꯟꯊꯕ ꯅꯠꯇꯤꯌꯦ. ꯑꯗꯨꯝ ꯆꯠꯄ ꯉꯝꯅꯤꯗ. ꯄꯥꯕꯨꯡ ꯃꯤꯇꯤꯡꯁꯨ ꯂꯩꯔꯕꯅꯤꯅ ꯄꯥꯕꯨꯡ ꯍꯥꯟꯅ ꯑꯗꯨꯝ ꯆꯠꯄꯤꯔꯝꯃꯣ. ꯆꯤꯆꯦ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯒꯦ ꯌꯥꯔꯅꯦꯕ. ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯅꯦꯁꯦ. ꯍꯥꯏꯅ ꯇꯥꯟꯅꯕꯗꯤ ꯈꯔꯗꯤ ꯌꯥꯔꯦꯅꯦꯁꯦ. ꯅꯥꯎꯕ, ꯌꯥꯒꯗ꯭ꯔꯥꯅꯦ ꯈꯣꯡꯅ ꯆꯠꯄ? ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅꯅꯦ ꯏꯄꯥꯅ ꯀꯣꯛ ꯊꯤꯜꯂꯝꯃꯒ ꯂꯣꯏꯔꯦꯗꯅ. ꯃꯤꯇꯤꯡꯅ ꯃꯤꯇꯤꯡꯒꯤ ꯊꯣꯛꯄꯅꯤ, ꯏꯆꯥ ꯅꯥꯕ ꯌꯥꯗꯦ. ꯄꯥꯕꯨꯡ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯕ. ꯀꯣꯛ ꯈꯤꯇꯪꯈꯛ ꯆꯤꯛꯄꯅꯦ. ꯑꯗꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ, ꯒꯨꯂꯤ ꯆꯥꯁꯟꯈꯤꯕꯗꯒꯤ. ꯑꯗꯣ ꯄꯥꯕꯨꯡ ꯊꯦꯡꯒꯅꯤ. ꯄꯥꯕꯨꯡ ꯑꯣꯏꯅ ꯆꯠꯄꯤꯔꯝꯃꯣ. ꯆꯤꯆꯦ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯒꯦ ꯌꯥꯔꯅꯦꯕ. ꯍꯣꯏ, ꯐꯔꯦ. ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯃꯤꯇꯤꯡ ꯂꯩꯕꯅꯤꯅ ꯆꯠꯅꯕ ꯇꯧꯒꯦ. ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯏꯄꯥꯗ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯣ. ꯏꯄꯥ ꯍꯦꯛꯇ ꯂꯥꯛꯀꯦ. ꯑꯗꯣ ꯆꯤꯆꯦꯒꯅꯦ ꯅꯤꯡꯊꯤꯖꯅ ꯆꯠꯂꯣ. ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯠꯂꯨꯀꯣ, ꯒꯥꯔꯤꯅ ꯀꯩꯅ ꯊꯦꯡꯅꯤ. ꯐꯔꯦ. ꯑꯗꯨꯗꯤ ꯏꯄꯥ ꯊꯣꯛꯈꯤꯒꯦꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯅꯥꯎꯕ, ꯀꯣꯛ ꯆꯤꯛꯄꯗꯣ ꯈꯤꯇꯪ ꯐꯕ꯭ꯔꯣ ꯒꯨꯂꯤ ꯆꯥꯁꯟꯕꯗꯨꯗ? ꯑꯗꯣ ꯅꯪ ꯍꯣꯔꯦꯟꯅꯦ ꯁ꯭ꯀꯨꯜꯗ ꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯒꯤ ꯐꯣꯟ ꯇꯧꯔꯛꯑꯣ. ꯏꯃꯥ ꯑꯗꯨꯝ ꯂꯥꯛꯀꯦ ꯁ꯭ꯀꯨꯜꯗ. ꯆꯤꯆꯦꯁꯨ ꯑꯁꯤꯗ ꯉꯥꯏ ꯂꯩꯔꯦ. ꯂꯥꯛꯑꯣ. ꯉꯝꯗ꯭ꯔꯒ ꯍꯦꯛ ꯐꯣꯟ ꯇꯧꯔꯛꯑꯣ ꯏꯃꯥꯗ. ꯍꯣꯏ. ꯑꯩ ꯍꯣꯔꯦꯟ ꯉꯝꯃꯛꯇ꯭ꯔꯗꯤ ꯐꯣꯟ ꯇꯧꯔꯛꯀꯦ yumda. ꯍꯣꯏ. ꯑꯗꯣ ꯂꯥꯛꯑꯣ. ꯆꯤꯆꯦ ꯁꯤꯗ ꯉꯥꯏ ꯂꯩꯔꯦ. ꯅꯥꯎꯕ, ꯅꯪ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯗꯣ ꯈꯔ ꯐꯔꯕꯣ? ꯅꯥ ꯀꯩꯀꯩ ꯁꯥꯒꯠꯄꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯅꯥ ꯀꯩꯀꯩ ꯕꯪ ꯁꯥꯒꯠꯂꯝꯕꯗꯣ ꯑꯗꯨꯗꯤ ꯈꯔ ꯐꯈ꯭ꯔꯦ. ꯑꯗꯣ ꯀꯣꯛꯁꯤꯗꯤ ꯈꯔ ꯆꯤꯛꯏ. 이로이리네나 ꯅꯨꯡꯁꯥ ꯁꯥꯒ꯭ꯔꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯦꯡꯉꯣ. ꯅꯁꯥꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯅꯣꯕ ꯏꯁꯤꯡꯗ ꯇꯤꯡꯗꯅ ꯂꯩꯗꯣ. ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯅꯥꯕ ꯇꯥꯕꯅꯤ ꯅꯥꯎꯕ. ꯈꯔꯁꯨꯅꯦ ꯀꯩꯅꯣ ꯇꯧ, ꯍꯥꯏꯕ ꯇꯥꯎ. ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ. ꯅꯪ ꯄꯥꯕꯨꯡꯅ ꯌꯥꯝ ꯁꯥꯎꯕꯅꯦ ꯅꯪ ꯏꯔꯣꯏꯕ ꯆꯠꯄꯒꯤ. ꯃꯤ 이로이닝이나 이로이자자ꯕꯅꯤ ꯀꯩꯅꯣ. ꯃꯤ 이로이자ꯅꯤꯡꯕꯕꯨ ꯀꯩꯗꯧꯒꯦꯅꯦ. ꯁꯤ ꯑꯉꯥꯡꯒꯤ 이로이자ꯅꯤꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ 이로이ꯔꯨꯕꯒꯤ? ꯆꯤꯆꯦ, ꯅꯥꯔꯤꯁꯦ ꯃꯤ ꯑꯣꯏꯕꯒꯤꯅꯦ. ꯁꯨꯡꯅꯥ ꯅꯥꯗꯕ ꯃꯤꯗꯣ ꯃꯤ ꯅꯠꯇ꯭ꯔꯕꯅꯤ, ꯈꯪꯉꯕ? ꯋꯥꯊꯤ ꯆꯥꯎ ꯍꯥꯏꯁꯤꯅꯦ. ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯗꯕꯒꯤ ꯆꯩꯒ ꯆꯥꯕꯒꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯍꯦ. ꯈꯔ ꯊꯨꯅ ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯠꯁꯦꯕ. ꯏꯇꯩꯃꯅ ꯍꯥꯏꯕꯗꯨ ꯁꯤꯒꯤ ꯂꯝꯍꯥꯡ ꯃꯇꯦꯛꯁꯤꯅꯤꯅꯦ. ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯛꯇ ꯐꯝꯃꯒꯅꯦ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦꯁꯦ. ꯇꯥꯏꯕꯣꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯠꯄꯁꯤꯗ 이때ꯃꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯥꯠꯄꯗ ꯌꯥꯍꯧꯔꯁꯤꯔ ꯈꯪꯗꯦ. 이때ꯃꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯣ. ꯃꯥꯒꯤ ꯅꯨꯄꯥꯁꯤꯗ ꯁꯤꯒ꯭ꯔꯗꯤꯅꯦ, 이때ꯃꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤꯅꯦ. 이때마, ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥꯕꯨꯁꯨ ꯑꯩꯒꯤ 이콧ꯁꯤꯅ ꯍꯥꯠꯇꯣꯛꯀꯅꯤ. ꯄꯨꯡꯁꯤꯗꯤ 3:05 ꯆꯠꯂꯦꯅꯦ. ꯂꯥꯛꯄꯗꯤ ꯌꯥꯔꯦꯅꯦꯁꯦ. ꯁ꯭ꯀꯨꯜꯒ ꯀꯥꯔꯛꯇ꯭ꯔꯖꯥꯠꯂꯥ? ꯑꯩ ꯃꯤꯅꯤꯠ 5-10ꯗꯪ ꯌꯦꯡꯈꯤꯒꯦ. ꯑꯣ, ꯑꯥꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯆꯤꯟ ꯃꯧꯄꯥꯁꯤ ꯑꯣꯏꯕ ꯇꯥꯏ. ꯐꯠꯅꯕꯨ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯤꯅꯦ.
ꯃꯆꯦꯁꯤꯅ ꯃꯔꯣꯟ ꯑꯃ ꯃꯁꯛ ꯐꯖꯔꯤꯕ ꯑꯣ ꯍꯥꯠꯇꯣꯛꯄꯤꯗ꯭ꯔꯨꯕꯅꯤꯅꯦ ꯑꯩꯅ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ 이베마 amtangay ko dana kakawa amta hangedana tadrabo o masak punzabi nangonda nini ay na haise masigi nupase masak am nushire sakta shido Jise mai gise mi usitrini ahan na sugam na oiraga hingo hinga na yam hinadi daide kay doragene noyani bo ay na korisibu tadrabo Kaino murmurong nung sonari na tuwaida. Kay lerege kaka. Kay hagi habino. Ibu mo, ay nangon na hangban na tine. Ama sida hangbani na sira kaino. Ama tu asida lepije. Asida ninay na hangide. Masi ay na sauning na masi kinjina maray basta law ni siya masi. Kaka na haini ba wado. Isida hangdrabasu ay ngonda dum hayo. Samane isine khangwa makai aina loina khangi kakana hainingido kaino habirone aina ngangi se nangonda natte ni bungo nasakni na kolo muk thokdaba mange cha nangonda natte ish phajare he nangdi nasakni na kumgi ahan bachu banungda lekak tik pa tharoi mange chom ya phajabani na hoi kaino ngai do sakshi ka sinai daba thakha khangdaba namana pana adumai to na haibro adegidi ahan nang bebar yam kaining de masai degi na tro phajana hangido kai haibano kaka na phajana na tro hangido aduda yaraktradi bebar karakpa tamni ahan masi mama to mi yokpani haibada chapchai ni mase thakkham ikhang khangdi ni mase Kayaba kay habano hojikito kay habano bo hojikito bo phagi degi ko ngasi I tanani he nawa an mind do kono law just law asigo ni naruna ayam hanya deba law